Ma'am live hꯧꯖꯔꯒꯦ ꯏꯃꯣꯏꯅꯨꯒꯤ ꯉꯔꯥꯡ ꯑꯩꯅ ꯑꯩ ꯈꯣꯡꯎꯞꯁꯦ ꯌꯥꯗ꯭ꯔꯦ ꯏꯃꯣꯏꯅꯨꯒꯤ ꯀꯛꯆꯤꯡꯗ ꯑꯔꯥꯝꯕꯥꯏ ꯇꯦꯡꯒꯣꯜ ꯀꯛꯆꯤꯡ ꯌꯨꯅꯤꯠ 26 ꯑꯔꯥꯝꯕꯥꯏ ꯇꯦꯡꯒꯣꯜ ꯀꯛꯆꯤꯡ ꯌꯨꯅꯤꯠꯅ ꯁꯤꯜꯂꯀꯥꯟꯗ ꯀꯛꯆꯤꯡꯗ ꯀꯝꯄꯤꯇꯤꯁꯟ ꯑꯃ ꯇꯧꯏ ꯑꯗꯨꯒꯤꯗꯣ ꯍꯣꯏ ꯑꯗꯨꯒꯤ ꯂꯥꯏꯚꯇꯣ ꯉꯁꯤꯗꯤ ꯂꯥꯏꯚꯇꯣ ꯍꯧꯖꯔꯒꯦ ꯃꯌꯥꯝ ꯂꯥꯏꯚꯇ ꯃꯌꯥꯝ ꯅꯤꯡꯁꯤꯡꯕꯤꯔꯣ ꯂꯥꯏꯚ ꯍꯧꯕꯗꯒꯤ ꯑꯗꯨꯝ ꯅꯤꯡꯁꯤꯡꯕꯤꯔꯣ ꯑꯗꯨꯒ ꯂꯥꯏꯚꯁꯤ ꯁꯤꯌꯥꯔ ꯇꯧꯕꯤꯔꯝꯃꯣ ꯁꯨꯡꯁꯣꯏꯃꯛ ꯁꯣꯏꯗꯅ ꯁꯤꯌꯥꯔ ꯇꯧꯕꯤꯔꯝꯃꯣ ꯀꯛꯆꯤꯡ ꯈꯛꯇ ꯅꯠꯇꯅ ꯃꯄꯥꯟꯗ ꯃꯅꯤꯄꯨꯔꯒꯤ ꯃꯄꯥꯟꯗ ꯂꯩꯕꯤꯔꯤꯕ ꯃꯅꯤꯄꯨꯔꯒꯤ ꯃꯩꯇꯩꯁꯤꯡꯗ ꯑꯩꯈꯣꯏꯅ ꯏꯅꯥꯠ ꯂꯥꯏꯅꯤꯡꯒꯤꯗꯃꯛꯇ ꯑꯔꯥꯝꯕꯥꯏ ꯇꯦꯡꯒꯣꯜ ꯀꯛꯆꯤꯡ ꯌꯨꯅꯤꯠꯅ ꯁꯤꯜꯂꯀꯥꯟꯗ ꯄꯥꯡꯊꯣꯛꯏꯕ ꯑꯁꯤꯒꯨꯝꯕ ꯊꯧꯔꯝꯁꯦ ꯑꯩꯈꯣꯏ ꯄꯨꯟꯅ ꯃꯤꯠꯌꯦꯡ ꯇꯥꯃꯤꯟꯅꯁꯤ ꯂꯥꯏꯚꯇ ꯌꯥꯝ ꯆꯪꯕꯤꯔꯦ ꯑꯗꯣ ꯑꯩ ꯂꯥꯏꯚꯁꯤ ꯉꯁꯤꯗꯤ ꯋꯥꯔꯧꯕꯤꯗꯤ ꯌꯥꯗ꯭ꯔꯦ ꯑꯩꯒꯤ ꯐꯣꯟ ꯑꯃꯗꯨ ꯀꯩꯅꯣ ꯇꯧꯈ꯭ꯔꯦ ꯕꯦꯇ꯭ꯔꯤ ꯌꯥꯈꯤꯗꯕꯅ ꯃꯔꯝ ꯑꯣꯏꯔꯀꯥꯟꯗ ꯁ꯭ꯋꯥꯏꯗ ꯉꯥꯛꯇꯪ ꯂꯦꯞꯄꯣ ꯕꯦꯇ꯭ꯔꯤ ꯑꯃꯗꯨ ꯐꯣꯟ ꯑꯃꯗꯨ ꯌꯥꯈꯤꯗꯕꯅ ꯃꯔꯝ ꯑꯣꯏꯔꯀꯥꯟꯗ ꯑꯩꯁꯦ ꯃꯌꯥꯝꯒꯤ ꯀꯃꯦꯟꯗꯤ ꯄꯥꯕꯗꯤ ꯉꯝꯖꯔꯔꯣꯏꯒꯦ ꯑꯩꯁꯦ ꯂꯥꯏꯚꯁꯦ ꯃꯊꯪ ꯃꯊꯪ ꯍꯧꯖꯔꯒꯦ ꯁꯤ ꯑꯍꯥꯟꯕꯗ ꯀꯛꯆꯤꯡ ꯐꯧꯁꯨꯄꯥ ꯂꯩꯀꯥꯏꯗ ꯍꯧꯖꯔꯒꯦꯀꯣ ꯃꯌꯥꯝ ꯂꯥꯏꯚ ꯁꯤꯌꯥꯔ ꯇꯧꯕꯤꯔꯝꯃो ꯁꯤ ꯀꯛꯆꯤꯡ ꯐꯧꯁꯨꯄꯥ ꯂꯩꯀꯥꯏꯗ ꯌꯥꯃꯦꯝ ꯐꯔꯅꯤꯆꯔ ꯍꯥꯎꯁ ꯂꯩꯕ ꯄꯔꯦꯡꯗꯨꯃ ꯆꯪꯉꯦ ꯑꯗ ꯑꯩꯈꯣꯏ ꯏꯅꯥꯠ ꯂꯥꯏꯅꯤꯡ ꯌꯣꯛꯈꯠꯅꯕꯒꯤꯗꯃꯛ ꯑꯔꯥꯝꯕꯥꯏ ꯇꯦꯡꯒꯣꯜ ꯀꯛꯆꯤꯡ ꯌꯨꯅꯤꯠꯅ ꯁꯤꯟꯕꯤꯔꯤꯕ ꯑꯁꯤꯒꯨꯝꯕ ꯊꯧꯔꯝꯁꯤꯗ ꯀꯛꯆꯤꯡꯒꯤ ꯂꯩꯀꯥꯏ ꯃꯃꯥꯡꯗ ꯄꯥꯡꯊꯣꯛꯄ ꯑꯍꯥꯟꯕ ꯏꯃꯣꯏꯅꯨ ꯏꯔꯥꯠꯄꯒꯤ ꯀꯩꯅꯣꯁꯤꯗ ꯀꯩꯅꯣ ꯇꯧꯔꯦ ꯁꯤꯗ ꯌꯥꯝꯅ ꯐꯖꯅꯗꯤ ꯁꯦꯝꯕꯤꯔꯤ ꯁꯤꯒꯤ ꯄꯔꯦꯡꯁꯤꯅ ꯀꯛꯆꯤꯡ ꯐꯧꯁꯨꯄꯥ ꯂꯩꯀꯥꯏꯒꯤ ꯌꯥꯝꯕꯦꯝ ꯐꯔꯅꯤꯆꯔ ꯍꯥꯎꯁ ꯂꯩꯕ ꯄꯔꯦꯡꯗꯨꯅꯤ ꯑꯩꯅ ꯎꯠꯆꯔꯤꯕꯁꯤ ꯑꯗꯨ ꯃꯌꯥꯝ ꯂꯥꯏꯚꯇ ꯆꯪꯁꯤꯟꯕꯤꯔꯣ ꯂꯥꯏꯚꯇ ꯃꯤ 5-6 ꯆꯪꯉꯦ ꯂꯥꯏꯚꯁꯦ ꯉꯔꯥꯡꯁꯨ ꯃꯃꯥꯡꯗ ꯃꯥꯡꯖꯧꯅꯅ ꯁꯦꯝ ꯁꯥꯕꯒꯤ ꯊꯧꯔꯝ ꯃꯌꯥꯝ ꯎꯠꯈ꯭ꯔꯦ ꯑꯗꯨꯗ ꯍꯧꯖꯤꯛꯀꯤ ꯁꯤꯒꯤ ꯄꯔꯦꯡꯁꯤꯃꯗꯤ ꯑꯩ ꯌꯥꯎꯕ ꯉꯝꯖꯈꯤꯗ꯭ꯔꯦ ꯑꯗꯨ ꯁꯤꯒꯤ ꯄꯔꯦꯡꯁꯤꯃ ꯑꯩ ꯂꯥꯏꯚ ꯎꯠꯆꯔꯦ ꯁꯤꯗ ꯂꯩꯔꯦ ꯁꯤꯗ ꯂꯣꯏꯔꯦꯀꯣ ꯁꯤꯒꯤꯗ ꯁꯤꯒꯤ ꯄꯔꯦꯡꯁꯤꯗ ꯏꯃꯣꯏꯅꯨ ꯏꯔꯥꯠꯄꯒꯤ ꯁꯛꯇꯝ ꯑꯃꯗꯤ ꯐꯖꯅ ꯇꯥꯔꯦ ꯑꯩꯈꯣꯏ ꯃꯔꯨꯞ ꯃꯄꯥꯡ ꯑꯩꯈꯣই ꯏꯆꯤꯜ ꯏꯅꯥꯎ ꯃꯌꯥꯝꯁꯨ ꯂꯩꯔꯦ ꯁꯤꯗ ꯑꯗꯨ ꯁꯤꯒꯤꯁꯤꯅ ꯍꯧꯖꯤꯛ ꯌꯥꯝꯕꯦꯝ ꯐꯔꯅꯤꯆꯔ ꯍꯥꯎꯁ ꯄꯔꯦꯡꯗꯨꯅꯦ ꯃꯊꯪ ꯎꯠꯆꯔꯛꯀꯦ ꯃꯌꯥꯝ ꯂꯥꯏꯚꯇꯤ ꯁꯣꯏꯗꯅ ꯁꯤꯌꯥꯔ ꯇꯧꯕꯤꯌꯣ ꯂꯥꯏꯚ ꯌꯦꯡꯕꯤꯔꯤꯕ ꯏꯆꯤꯜ ꯏꯅꯥꯎꯁꯤ ꯍꯧꯖꯤꯛꯁꯤ ꯂꯥꯏꯚꯁꯤ ꯃꯤ 9 ꯌꯦꯡꯕꯤꯕ ꯃꯥꯜꯂꯦ ꯂꯥꯏꯚꯁꯤ ꯃꯤ ꯌꯦꯡꯕꯤꯕ ꯃꯥꯜꯂꯦ ओके आई इनाव नुपा अमना इबु नुंगसिना सुमाइना कवरेज तौबसे याम थागतपिरे मसिगिदम आइगी माइकेदगिसु थागतरी सिगी परेंगसिमा लैरे हौजिके यामेम फर्निचर हाउस परेंगदुनिको मोइसि परेंगसि अइना खनबदा सिगी परेंगसि करी कौनो दिखांगदे चपचाबा परेंगदुनिको मै वरोबिदि यात्रे अदुगा यामेम फर्निचर हाउस लैबनिना यामेम फर्निचर हाउस परेंगना हाइजबनि मै मरोबि यात्रे ओके आइगी फोन अमसी अमु बैटरी से कनोदि समे मैम लाइट जंगबी बेचले ना कुने बा लाइट साउंड मैम साउंड जातबा खोटपा दुम हाइबी रो आया लोइना आई साउंड गी कनोसि माइ तौजरागे मरोइना आइना ngasi लाइव उच्चरे ngarang su aina mamangda thamdagi wafam dune aigi photo masi mamangda thamdagi wafam dune Kacing da laiba Arambay Tenggoal 26 unit Kacing na silakanda maitai inat lining yukhana bagidamagta pandamda sumaina sinba thauramni koina Diwali ki nimitta light ne am karchna light start dum jawi korina hai yum da ba jigi sumaina laiya hoji light mi trom do jangbi light ta jangbi rak bachilna akuding ba Kacing da bangthoi ba event do imunu irat bagi पिक्चर वीडियो से मैं आमदा मणिपुर खत्ता नत्तना मणिपुर की मपानदा लेबिरिबा अदुगा क्वाइ पुनमक्ता यौनबगिदम अदोम अदोमगी कनोदा मरुप मपांगसिंगदा यौनबा स्या अमदि सोइदना तौबिरमो हाइबसि थमजगे सिगिना कक्चिंगी कक्चिंग बाजार की थोंगदुनि इदुदा सेंगाइ रिवर दा साबा थोंगदुनि मथंगदा जंगजरैसे Arambay Tenggoal 26 Kacing Unit na silakanda
ꯃꯈꯣꯏꯅꯁꯨ ꯏꯚꯦꯟ ꯗꯧ ꯏꯃꯣꯏꯅꯨ ꯍꯥꯏꯕꯗꯤ ꯃꯩꯇꯩ ꯏꯅꯥꯠ ꯂꯥꯏꯅꯤꯡꯒ ꯌꯥꯝꯅ ꯃꯔꯤ ꯂꯩꯅꯕ ꯑꯗꯨꯒꯨꯝꯕ ꯃꯐꯝꯗꯨ ꯏꯅꯥꯠ ꯂꯥꯏꯅꯤꯡꯒꯤ ꯌꯣꯛꯈꯠꯅꯕꯒꯤꯗꯃꯛ ꯑꯔꯥꯝꯕꯥꯏ ꯇꯦꯡꯒꯣꯜ 26 ꯌꯨꯅꯤꯠꯅ ꯁꯤꯜꯂꯀꯥꯟꯗ ꯄꯥꯡꯊꯣꯛꯄ ꯃꯣꯏꯒꯤ ꯏꯚꯦꯟ ꯗꯧ ꯏꯔꯥꯠꯄꯒꯤ ꯃꯐꯝꯗꯨꯗ ꯑꯃꯨꯛ ꯆꯪꯖꯔꯛꯀꯦ ꯃꯐꯝꯁꯤ ꯀꯛꯆꯤꯡ ꯈꯨꯂꯦꯟ ꯏꯕꯨꯙꯧ ꯈꯝꯂꯥꯡꯕꯒꯤ ꯂꯥꯏꯕꯨꯡꯗꯨꯅꯤ ꯊꯧꯖꯤꯜꯂꯅꯤ ꯁꯤ ꯌꯥꯝ ꯐꯖꯅꯗꯤ ꯂꯩꯇꯦ ꯉꯁꯤꯅ ꯑꯃꯨꯛ ꯑꯔꯥꯝꯕꯥꯏ ꯇꯦꯡꯒꯣꯜꯅ ꯁꯤꯟꯕꯤꯔꯀꯥꯟꯗ ꯁꯦꯝꯕ ꯃꯐꯝꯗꯨꯅꯤ ꯌꯥꯝꯗꯤ ꯐꯖꯅꯁꯨ ꯁꯦꯝꯕꯤꯔꯦ ꯑꯗꯣ ꯑꯩ ꯃꯌꯥꯝ ꯊꯧꯖꯤꯟꯖꯔꯛꯀꯦ ꯑꯗꯨꯝ ꯃꯌꯥꯝ ꯌꯦꯡꯃꯤꯟꯅꯁꯦ ꯑꯩ ꯉꯁꯤꯒꯤ ꯂꯥꯏꯚꯁꯦ ꯌꯥꯔꯤꯃꯈꯩ ꯑꯩ ꯌꯥꯝ ꯁꯥꯡꯗꯅꯕ ꯍꯣꯠꯅꯖꯒꯦ ꯉꯔꯥꯡꯁꯨ ꯑꯩꯅ ꯁꯣꯔꯠ ꯂꯥꯏꯚ ꯍꯥꯏꯔꯨꯔꯀꯥꯟꯗ ꯁꯣꯔꯠ ꯑꯣꯏꯔꯝꯗ꯭ꯔꯦ ꯑꯩꯗꯨ ꯄꯨꯡ 1.5 ꯆꯥꯡꯗ ꯂꯥꯏꯚ ꯇꯧꯕ ꯑꯣꯏꯔꯝꯃꯦ ꯑꯗꯨꯅ ꯋꯥꯍꯧꯕꯤ ꯌꯥꯗ꯭ꯔꯦ ꯌꯥꯝ ꯐꯖꯅꯗꯤ ꯁꯦꯝꯃꯦ sina arambai tengol 26 kaching unina silakanda ibudau kamlang kaching kulen gida pangtokpa adugumba imoino iratpagi thoramduni kidi jakpram na beautiful jai phabo oiminarase kidi jakpram jai phabo oiminarase sigi mafam sina mo akoigi kaching kulen ibudau kamlang bagida 26 unit arambai tengol kaching na silakanda pangtokba ibudau kamlang bagi laikonda pangtokba adugumba thoramni hojik arambai gi selinau singna smaina lai khumna khotana mayam chu tawbiri adu mayam mathang ucha kai ahan ba phukchupa laikai nei ucharam bado sina mo arambai tengol gi logo su mayam sina ubiramani ro arambai gi luchingba 26 unit ki selinau singsu leire Kumaina lady, muntang uca ke yang ke tension nama hona jage ngarang so ina short hairokan da short makoyamdre Nehru nauremna sumaina haibire ibudo kamlang babu lamna kurumjari thagachari akoi kakchingi oinadi yamna maruiba akoigi ipu haigadra akoi idhausing latpa haigadi ibudau kamlang basi akoina kakchingi mipum khudingmangna adum lapna leragasi ibudau kamlang basi yamna thajana chepna konjaba aduga laibnang dong mapan gi manungda ama oiriba ibudau kamlang basi adum magi mating mayai se adum yamna hena khangbiramgani mathang adum utarake ngasigi se aduga akoina ina lining yokhatse haragadi not lining hena mari leinaba thabak thoramjing pangthokpa mathau tai haibada masu thamjage event thau imoinuna yai phare mang charajen khoigi ibai na so ibai ne mang charajen so event thau imoinuna yai phare aina message comment bibirei comment si damak thagachari man ai mathang adum uchake ngasi gi ai nang ngamba level da yam ngasi yam tena su uchake ngarang do ina short haru kan da ingon da khidang kai bum chule ai pung amaga minute kullom live tharam hai sumaina mathang laire koi gi live thajari myam waro video de myam phone amakak la me adu waro video je inau robin na sumaina live si tharing da kanu to bire adu ai soidana kakchingi maruina kakchingi ngasi gi event do imunu irana bagi dama pangthoi mafam singse soidana jawjara ke ngatang ngai bi warab zwana ko ai hobu khatang ngai ri sina hoji kakching kenogi kakching khulen ibdo kamlang bagi laikon da pangthokpa adung batharam ne koi naw nusirum naam chu leira ai da si mathang adum uchara ke adum live se adum mathang adum uchana bo hona jage yaring kai de best level da uchana bo hona jage haibo pham chi thamjari live ta dum nam tangbiro live chat to biro hojik phawda live chi mi tara hum do yengi live chida dum comment bibirak pasu yawi bido khamnang babu chena hajaba kakching macha ma oina mapandagi lamna dum comment bibirak pasu yawi yam nungai jai ai mathang uchara kan dai si aina utpogi mong se sama hajar ke ai kakching phokso pale ka an bo re mathang da kakching khulen bido khamlang bagi da uchare mathang da mo ai se sumaina chala kan sida atopa dum kame dum bibiro ko hadi aina yowungam da si kakching bazar gi view se dum yemina se
ꯃꯌꯥꯝꯅ ꯌꯧꯍꯟꯅꯤꯡꯕ ꯀꯛꯆꯤꯡꯒꯤ ꯃꯅꯨꯡꯗ ꯏꯚꯦꯟ ꯇꯧ ꯏꯃꯣꯏꯅꯨ ꯏꯔꯥꯠꯄꯒꯤ ꯊꯧꯔꯝꯁꯤꯗ ꯎꯠꯄꯤꯔꯛꯄ ꯃꯐꯝꯁꯤꯡꯗꯣ ꯑꯩ ꯑꯗꯨꯝ ꯃꯌꯥꯝꯗ ꯂꯥꯏꯚ ꯑꯗꯨꯝ ꯎꯠꯆꯔꯛꯀꯦ ꯑꯗꯨ ꯃꯌꯥꯝꯅꯁꯨ ꯑꯩꯒꯤ ꯂꯥꯏꯚꯁꯦ ꯍꯧꯖꯤꯛꯁꯤ ꯐꯥꯎꯕꯗ ꯂꯥꯏꯚꯁꯤ ꯃꯤ 18 ꯌꯦꯡꯕꯤꯔꯤ ꯃꯤ ꯌꯥꯔꯒꯗꯤ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯅ ꯃꯌꯥꯝ ꯄꯨꯟꯅ ꯀꯛꯆꯤꯡꯗ ꯏꯚꯦꯟ ꯇꯧ ꯏꯃꯣꯏꯅꯨ ꯏꯔꯥꯠꯅꯕꯒꯤꯗꯃꯛ ꯄꯥꯡꯊꯣꯛꯏꯕ ꯊꯧꯔꯝꯁꯤꯡꯁꯦ ꯃꯌꯥꯝ ꯄꯨꯟꯅ ꯌꯦꯡꯃꯤꯟꯅꯕ ꯌꯥꯅꯕꯒꯤꯗꯃꯛ ꯂꯥꯏꯚꯇꯨ ꯑꯩꯒꯤ ꯂꯥꯏꯚꯁꯦ ꯁꯤꯌꯥꯔ ꯑꯗꯨꯝ ꯇꯧꯕꯤꯔꯝꯃꯣ ꯑꯩ ꯌꯥꯝ ꯅꯨꯡꯁꯤꯖꯔꯕ ꯑꯣꯖꯥ ꯁꯥꯍꯤꯇ꯭ꯌ ꯑꯦꯀꯥꯗꯃꯤ ꯑꯦꯋꯥꯔꯗꯤ ꯑꯣꯖꯥ ꯕꯤꯔꯁꯨ ꯌꯦꯡꯕꯤꯔꯛꯏ ꯍꯥꯏꯗꯤ ꯀꯛꯆꯤꯡ ꯃꯅꯨꯡꯗ ꯂꯩꯕ ꯏꯆꯤꯟ ꯏꯅꯥꯎ ꯏꯄꯥ ꯏꯆꯥ ꯃꯌꯥꯝ ꯑꯃꯁꯨ ꯁꯨꯃꯥꯏꯅ ꯑꯩꯈꯣꯏꯁꯦ ꯆꯠꯂꯒꯗꯤ ꯌꯦꯡꯕ ꯉꯝꯗꯕ ꯍꯥꯏꯗꯤ ꯏꯚꯦꯟ ꯊꯧ ꯏꯃꯣꯏꯅꯨ ꯏꯔꯥꯠꯄꯒꯤ ꯊꯧꯔꯝꯁꯤꯗ ꯀꯛꯆꯤꯡꯒꯤ ꯃꯐꯝꯁꯤꯡꯁꯤꯗ ꯄꯥꯡꯊꯣꯛꯏꯕ ꯊꯧꯔꯝꯁꯤꯡꯁꯦ ꯌꯦꯡꯕ ꯆꯠꯄꯗꯤ ꯐꯔꯛ ꯇꯥꯕ ꯈꯨꯗꯣꯡꯆꯥꯗꯕ ꯃꯌꯥꯝꯗꯨꯒꯤꯗꯃꯛ ꯈꯟꯕꯤꯔꯀꯥꯟꯗ ꯑꯣꯖꯥ ꯕꯤꯔꯦꯟ ꯅꯥꯏꯁ ꯍꯥꯏꯅ ꯊꯥꯒꯠꯄꯤꯔꯛꯑꯦ ꯑꯣꯖꯥꯁꯤ ꯑꯩꯈꯣꯏ ꯌꯥꯝ ꯏꯀꯥꯏ ꯈꯨꯝꯅꯖꯔꯤꯕ ꯁꯥꯍꯤꯇ꯭ꯌ ꯑꯦꯀꯥꯗꯃꯤ ꯑꯦꯋꯥꯔꯗꯤꯅꯤ ꯑꯣꯖꯥꯅ ꯌꯥꯝ ꯐꯖꯩ ꯍꯥꯏꯅ ꯇꯥꯛꯄꯤꯔꯛꯄꯒꯤꯗꯃꯛ ꯑꯣꯖꯥꯕꯨ ꯊꯥꯒꯠꯆꯔꯤ ꯁꯨꯃꯥꯏꯅ ꯍꯧꯖꯤꯛ ꯑꯩꯅ ꯃꯊꯪ ꯎꯠꯆꯔꯛꯀꯗꯧꯔꯤꯕ ꯃꯐꯝꯁꯤꯅ ꯑꯃꯨꯛ ꯀꯛꯆꯤꯡ ꯈꯣꯡꯅꯥꯡ ꯃꯔꯤ ꯐꯥꯡꯕꯒꯤ ꯄꯥꯟꯊꯣꯏꯕꯤ ꯄꯔꯦꯡꯁꯤ ꯍꯥꯟꯅ ꯎꯠꯆꯔꯝꯃꯒꯦ ꯁꯤꯃ ꯎꯠꯆꯔꯝꯃꯒꯦ ꯑꯗꯨꯒ ꯑꯩ ꯉꯁꯤꯗꯤ ꯑꯩ ꯌꯥꯝ ꯌꯥꯔꯤꯈꯩ ꯑꯩꯗꯤ ꯇꯦꯟꯅꯕ ꯍꯣꯠꯅꯖꯒꯦ ꯋꯥꯔꯧꯕꯤꯗꯤ ꯌꯥꯗ꯭ꯔꯦ ꯉꯔꯥꯡꯗꯤ ꯑꯩꯅ ꯁꯣꯔꯠ ꯂꯥꯏꯚ ꯍꯥꯏꯔꯀꯥꯟꯗ ꯁꯣꯔꯠ ꯑꯣꯏꯔꯝꯗ꯭ꯔꯦ ꯑꯩ ꯂꯣꯡꯒꯤ ꯃꯑꯣꯡꯗ ꯄꯨꯡ 1 ꯃꯤꯅꯤꯠ 10ꯒꯤ ꯆꯥꯡ ꯑꯣꯏꯔꯝꯃꯦ ꯑꯗꯨꯝ ꯗꯨꯀꯥꯟꯁꯤꯡꯗ ꯀꯦꯟꯗꯜ ꯊꯥꯟꯕ ꯈꯣꯠꯄ ꯃꯌꯥꯝꯁꯨ ꯂꯩ ꯂꯥꯏꯚꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯖꯔꯦ ꯂꯥꯏꯚꯁꯦ ꯃꯤ 10ꯒ 4ꯅ ꯁꯨꯃꯥꯏꯅ ꯌꯦꯡꯕꯤꯔꯝꯃꯦ ꯂꯥꯏꯚꯁꯦ ꯑꯝꯇꯪ ꯏꯁꯥꯒꯤꯗ ꯁꯤꯌꯥꯔ ꯇꯧꯕꯤꯔꯝꯃꯣ ꯃꯅꯤꯄꯨꯔꯒꯤ ꯃꯄꯥꯟꯗ ꯂꯩꯕ ꯊꯣꯏꯗꯣꯛ ꯍꯦꯟꯗꯣꯛꯅ ꯀꯔꯤ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏꯒꯤ ꯏꯅꯥ ꯂꯥꯏꯅꯤꯡꯒꯤꯗꯃꯛ ꯏꯃꯣꯏꯅꯨ ꯏꯔꯥꯠꯄꯒꯤ ꯊꯧꯔꯝꯁꯦ ꯀꯛꯆꯤꯡꯗ ꯁꯨꯃꯥꯏꯅ ꯄꯥꯡꯊꯣꯛꯏ ꯍꯥꯏꯕꯁꯤ ꯄꯨꯟꯅ ꯎꯃꯤꯟꯅꯅꯕꯒꯤꯗꯃꯛ ꯍꯥꯏꯗꯤ ꯂꯥꯞꯅ ꯂꯩꯕꯅꯤꯅ ꯂꯥꯛꯄꯒꯤ ꯈꯨꯗꯣꯡꯆꯥꯕꯁꯨ ꯂꯩꯇꯕ ꯃꯌꯥꯝꯗ ꯎꯅꯅꯕꯒꯤꯗꯃꯛ ꯂꯥꯏꯚꯁꯤ ꯁꯣꯏꯗꯅ ꯁꯤꯌꯥꯔ ꯇꯧꯕꯤꯔꯝꯃꯣ ꯏꯉꯣꯆꯥ ꯃꯩꯇꯩ ꯏꯚꯦꯟ ꯊꯧ ꯏꯃꯣꯏꯅꯨꯅ ꯌꯥꯏꯐꯔꯦ ꯑꯗꯒꯤ ꯏꯇꯩꯃ ꯀꯜꯄꯅꯥ ꯆꯟꯗꯝꯅꯁꯨ ꯌꯥꯏꯐꯔꯦ ꯍꯥꯏꯔꯦ ꯁꯤꯌꯥꯔ ꯇꯧꯈ꯭ꯔꯕꯅꯦ ꯗꯗꯥ ꯅꯦꯕꯥꯅ ꯁꯤꯌꯥꯔ ꯇꯧꯈ꯭ꯔꯕꯅꯦ ꯇꯥꯃꯣ ꯑꯣꯀꯦ ꯌꯥꯝ ꯊꯥꯒꯠꯆꯔꯤ ꯁꯤꯌꯥꯔ ꯁꯣꯏꯗꯅ ꯇꯧꯕꯤꯔꯝꯃꯣ ꯁꯤꯒꯤ ꯄꯔꯦꯡꯁꯤꯅ ꯑꯃꯨꯛ ꯑꯩ ꯉꯁꯥꯏꯒꯤ ꯀꯛꯆꯤꯡ ꯈꯣꯡꯅꯥꯡ ꯃꯔꯤ ꯐꯥꯡꯕꯗ ꯂꯩꯕ ꯏꯃꯥ ꯄꯥꯟꯊꯣꯏꯕꯤꯒꯤ ꯁꯪꯂꯦꯟ ꯂꯩꯕ ꯄꯔꯦꯡꯗꯨꯅꯦ ꯁꯨꯃꯥꯏꯅ ꯌꯦꯡꯃꯤꯟꯅꯁꯦ ꯑꯩ ꯉꯁꯤꯗꯤ ꯂꯥꯏꯚꯁꯦ ꯌꯥꯔꯤꯈꯩ ꯇꯦꯟꯁꯤꯟꯅꯕ ꯍꯣꯠꯅꯖꯒꯦ ꯑꯗꯨꯅ ꯈꯤꯇꯪ ꯊꯨꯔꯒꯁꯨ ꯃꯌꯥꯝ ꯋꯥꯔꯧꯕꯤꯗꯤ ꯌꯥꯗ꯭ꯔꯦ ꯈꯔ ꯊꯨꯅꯗꯤ ꯑꯗꯨꯝ ꯎꯠꯆꯔꯒꯦ ꯌꯥꯝ ꯐꯖꯅ ꯁꯨꯃꯥꯏꯅꯁꯨ ꯁꯦꯝꯕꯤꯔꯦꯀꯣ ꯑꯗꯨꯝ ꯃꯌꯥꯝ ꯂꯥꯏꯚ ꯁꯤꯌꯥꯔ ꯇꯧꯕꯤꯌꯣ ꯑꯗꯨꯒ ꯈꯤꯇꯪ ꯌꯥꯝ ꯐꯖꯅꯁꯨ ꯁꯨꯃꯥꯏꯅ ꯁꯦꯝꯅꯔꯦ ꯃꯌꯥꯝ ꯀꯝꯄꯤꯇꯤꯁꯟ ꯑꯃꯈꯛꯇꯤ ꯂꯩꯀꯣ ꯃꯌꯥꯝ ꯋꯥꯔꯧꯕꯤꯗꯤ ꯌꯥꯗꯦ ꯍꯦꯄꯤ ꯏꯃꯣꯏꯅꯨ ꯕꯥꯁꯟꯁꯤꯡꯅꯁꯨ ꯍꯦꯄꯤ ꯏꯃꯣꯏꯅꯨꯅ ꯇꯥꯛꯄꯤꯔꯛꯑꯦ ꯏꯃꯣꯏꯅꯨ ꯏꯃꯥꯒꯤ ꯌꯥꯏꯐ ꯃꯣꯏꯒꯤꯗꯤ ꯁꯨꯃꯥꯏꯅ ꯄꯔꯦꯡꯒꯤ ꯇꯧꯕꯤꯔꯦ ꯑꯗꯨ ꯂꯥꯏꯚꯁꯦ ꯑꯗꯨꯝ ꯌꯦꯡꯃꯤꯟꯅꯁꯦ ꯌꯥꯝ ꯇꯤꯟꯁꯤꯟꯗꯅꯕ ꯍꯣꯠꯅꯖꯒꯦ ꯉꯁꯤꯗꯤ ꯍꯥꯏꯗꯤ ꯉꯔꯥꯡꯒꯤ ꯑꯩꯅ ꯄꯨꯡ 1 ꯃꯤꯅꯤꯠ 10 ꯂꯥꯏꯚ ꯊꯥꯔꯝꯕꯗꯣ ꯑꯩꯉꯣꯟꯗꯁꯨ ꯃꯌꯥꯝꯅ ꯍꯥꯏꯗꯤ ꯁꯥꯡꯅ ꯌꯦꯡꯕꯗꯣ ꯕꯣꯔꯤꯡ ꯆꯠꯂꯝꯕꯁꯨ ꯌꯥꯏ ꯑꯗꯨꯅ ꯃꯣꯏꯒꯤꯁꯤ ꯌꯥꯝ ꯐꯖꯅ ꯁꯦꯝꯕꯤꯔꯦ ꯁꯤ ꯀꯝꯄꯤꯇꯤꯁꯟ ꯑꯃꯁꯨ ꯂꯩꯀꯣ ꯍꯥꯏꯗꯤ ꯏꯃꯥ ꯏꯚꯦꯟ ꯏꯃꯣꯏꯅꯨ ꯏꯔꯥꯠꯄꯒꯤ ꯊꯧꯔꯝꯁꯤ ꯃꯌꯥꯝ ꯄꯨꯟꯅ ꯌꯦꯡꯃꯤꯟꯅꯅꯕ ꯑꯃꯁꯨꯡ ꯍꯥꯏꯗꯤ ꯏꯅꯥꯠ ꯂꯥꯏꯅꯤꯡꯕꯨ ꯍꯦꯟꯅ ꯌꯣꯛꯈꯠꯅꯕꯒꯤꯗꯃꯛ ꯄꯥꯟꯗꯝꯗ 26 ꯑꯔꯥꯝꯕꯥꯏ ꯇꯦꯡꯒꯣꯟ ꯀꯛꯆꯤꯡ ꯌꯨꯅꯤꯌꯟꯅ ꯁꯤꯜꯂꯀꯥꯟꯗ ꯂꯥꯏꯚꯀꯤ ꯀꯝꯄꯤꯇꯤꯁꯟ ꯑꯃꯁꯨ ꯂꯩꯕꯅꯤ ꯑꯗꯣ ꯀꯝꯄꯤꯇꯤꯁꯟꯁꯤ ꯌꯦꯡꯉꯁꯤ ꯁꯨꯃꯥꯏꯅ ꯍꯧꯖꯤꯛ ꯃꯣꯏꯒꯤ ꯏꯔꯥꯠ ꯊꯧꯅꯤꯒꯤ ꯊꯧꯔꯝꯁꯤ ꯌꯥꯝ ꯐꯖꯅ ꯄꯥꯡꯊꯣꯛꯏ ꯁꯤꯒꯤꯁꯨ ꯌꯥꯝ ꯐꯖꯅ ꯃꯣꯏꯒꯤ ꯏꯃꯥ ꯄꯥꯟꯊꯣꯏꯕꯤꯒꯤ ꯁꯪꯂꯦꯟꯁꯤꯗ ꯁꯨꯃꯥꯏꯅ ꯄꯥꯡꯊꯣꯛꯏ ꯑꯩ ꯉꯁꯤꯒꯤ ꯂꯥꯏꯚꯁꯤꯗꯤ ꯌꯥꯔꯤꯃꯈꯩ ꯇꯤꯟꯁꯤꯟꯖꯒꯦ ꯑꯗꯨꯒ ꯂꯥꯏꯚ ꯁꯤꯌꯥꯔ ꯇꯧꯕꯗꯤ ꯀꯥꯎꯕꯤꯒꯅꯨ ꯍꯧꯖꯤꯛꯀꯤ ꯃꯐꯝꯁꯤꯗ ꯆꯥ ꯑꯃꯁꯨ ꯂꯥꯟꯁꯤꯜꯂꯦ ꯑꯩꯒꯤ ꯏꯅꯥꯎ ꯌꯥꯝ ꯅꯨꯡꯁꯤꯕ ꯑꯃꯅ ꯆꯥ ꯑꯃ ꯂꯥꯟꯁꯤꯜꯂꯦ ꯑꯗꯣ ꯆꯥꯁꯤ ꯃꯌꯥꯝ ꯊꯛꯅ ꯁꯨꯝ ꯋꯥꯔꯤꯁꯨ ꯑꯗꯨꯝ ꯆꯥꯁꯤ ꯍꯥꯏꯗꯤ ꯑꯩꯈꯣꯏꯒꯤ ꯏꯅꯥꯠ ꯂꯥꯏꯅꯤꯡꯁꯤ ꯌꯣꯛꯈꯠꯄ ꯌꯥꯝ ꯃꯊꯧ ꯇꯥꯔꯛꯄ ꯃꯔꯝ ꯑꯣꯏꯔꯀꯥꯟꯗ ꯑꯔꯥꯝꯕꯥꯏ ꯇꯦꯡꯒꯣꯟ 26 ꯀꯛꯆꯤꯡ ꯌꯨꯅꯤꯌꯟꯅ ꯑꯩꯈꯣꯏꯒꯤ ꯀꯝꯄꯤꯇꯤꯁꯟ ꯑꯃꯁꯨ ꯄꯥꯡꯊꯣꯛꯏꯅꯦ ꯍꯥꯏꯗꯤ ꯑꯩꯈꯣই ꯏꯅꯥꯠ ꯂꯥꯏꯅꯤꯡ ꯌꯣꯛꯈꯠꯅꯕ ꯍꯣꯠꯅꯕꯗ ꯏꯚꯦꯟ ꯇꯧ ꯏꯃꯣꯏꯅꯨ ꯏꯔꯥꯠꯄꯒꯤ ꯊꯧꯔꯝꯁꯤꯗ ꯈ꯭ꯋꯥꯏꯗꯒꯤ ꯍꯦꯟꯅ ꯃꯄꯨꯡ ꯐꯥꯅ ꯄꯥꯡꯊꯣꯛꯄ ꯑꯗꯨꯒꯨꯝꯕ ꯊꯧꯔꯝꯁꯤꯡ ꯈ꯭ꯋꯥꯏꯗꯒꯤ ꯍꯦꯟꯅ ꯐꯖꯕ ꯂꯩꯀꯥꯏ ꯄꯔꯦꯡꯗꯨꯗ ꯂꯨꯄꯥ 8,000ꯒꯤ ꯃꯅꯥ ꯑꯃꯁꯨ ꯂꯩ ꯑꯗꯨꯒꯤ ꯃꯊꯛꯇ ꯑꯅꯤꯁꯨꯕ ꯄ꯭ꯔꯥꯏꯖꯇ ꯂꯨꯄꯥ 5,000ꯅꯤ ꯑꯗꯨꯒ ꯑꯍꯨꯝꯁꯨꯕ ꯄ꯭ꯔꯥꯏꯖꯇꯅ ꯂꯨꯄꯥ 3,000ꯅꯤ ꯑꯗꯨꯅ ꯃꯌꯥꯝꯅꯁꯨ ꯀꯃꯦꯟ ꯑꯗꯨꯝ ꯄꯤꯕꯤꯔꯝꯃꯣ ꯑꯩ ꯃꯊꯪ ꯁꯨꯝ ꯎꯠꯆꯔꯛꯀꯦ
ꯀꯃꯦꯟꯁꯤꯡꯁꯦ ꯁꯤꯒꯤ ꯄꯔꯦꯡꯁꯤꯅ ꯈ꯭ꯋꯥꯏ ꯐꯖꯩ ꯍꯥꯏꯕꯗꯨꯃ ꯑꯗꯨꯝ ꯃꯌꯥꯝꯒꯤ ꯀꯃꯦꯟꯗꯁꯨ ꯄꯤꯕꯤꯔꯝꯃꯣ ꯑꯩ ꯃꯊꯪ ꯃꯊꯪ ꯁꯨꯝ ꯎꯠꯆꯔꯛꯀꯦ ꯁꯤꯒꯤ ꯄꯔꯦꯡꯁꯤꯅ ꯀꯛꯆꯤꯡ ꯈꯣꯡꯅꯥꯡ ꯃꯔꯤ ꯐꯥꯡꯕ ꯄꯥꯟꯊꯣꯏꯕꯤ ꯄꯔꯦꯡ ꯍꯥꯏꯔꯒ ꯈꯪꯅꯕ ꯄꯔꯦꯡꯅꯤ ꯌꯥꯝ ꯐꯖꯅ ꯂꯩꯇꯦꯡꯕ ꯑꯗꯨꯝ ꯑꯁꯤ ꯄꯔꯦꯡꯁꯤꯡꯒꯤ ꯃꯅꯨꯡꯗ ꯑꯃꯗꯤ ꯑꯗꯨꯝ ꯑꯣꯏꯔꯦ ꯑꯩꯈꯣꯏ ꯃꯊꯪ ꯃꯊꯪ ꯑꯗꯨꯝ ꯎꯠꯆꯔꯛꯀꯦ ꯌꯥꯔꯤꯈꯩꯗꯤ ꯇꯦꯟꯁꯤꯟꯅꯕ ꯍꯣꯠꯅꯖꯒꯦ ꯍꯥꯏꯗꯤ ꯉꯔꯥꯡꯒꯤꯗꯣ ꯑꯩꯅ ꯁꯣꯔꯠ ꯂꯥꯏꯚ ꯍꯥꯏꯔꯣ ꯀꯥꯟꯗ ꯁꯣꯔꯠ ꯑꯣꯏꯔꯝꯗ꯭ꯔꯦ ꯍꯥꯏꯗꯤ ꯂꯣꯡ ꯂꯥꯏꯚ ꯑꯣꯏ ꯂꯩꯔꯝꯃꯦ ꯑꯗꯨꯅ ꯑꯩ ꯃꯊꯪ ꯃꯊꯪ ꯑꯗꯨꯝ ꯎꯠꯆꯔꯛꯑꯒꯦ ꯑꯗꯨꯝ ꯃꯌꯥꯝ ꯍꯥꯏꯗꯤ ꯁꯤꯒꯤ ꯄꯔꯦꯡꯁꯤꯅ ꯑꯩꯒꯤ ꯁꯤꯒꯤ ꯄꯔꯦꯡꯁꯤꯅ ꯀꯛꯆꯤꯡ ꯄꯥꯠ ꯁꯣꯔꯤ ꯉꯥꯛꯄꯤꯒꯅꯤ ꯀꯛꯆꯤꯡ ꯈꯣꯡꯅꯥꯡ ꯃꯔꯤ ꯐꯥꯡꯕ ꯄꯥꯟꯊꯣꯏꯕꯤ ꯄꯔꯦꯡꯅꯤ ꯌꯥꯝ ꯐꯖꯅ ꯂꯩꯇꯦꯡꯉꯤ ꯑꯩꯈꯣꯏ ꯏꯅꯥꯠ ꯂꯥꯏꯅꯤꯡꯗ ꯍꯟꯖꯤꯟꯅꯕꯒꯤ ꯄꯥꯟꯗꯝꯗ ꯑꯔꯥꯝꯕꯥꯏ ꯇꯦꯡꯒꯣꯜ ꯀꯛꯆꯤꯡ ꯌꯨꯅꯤꯌꯟ ꯁꯤꯜꯂꯀꯥꯟꯗ ꯀꯝꯄꯤꯇꯤꯁꯟꯁꯤꯒꯤ ꯑꯩꯒꯤ ꯏꯅꯥꯎꯅꯨꯄꯥ ꯑꯃꯁꯨ ꯊꯦꯡꯅꯔꯦ ꯏꯃꯣꯏꯅꯨꯒꯤ ꯌꯥꯏꯐ ꯄꯥꯎꯖꯦꯜꯁꯨ ꯄꯤꯔꯦ ꯊꯥꯒꯠꯆꯔꯤ ꯁꯨꯃꯥꯏꯅ ꯌꯥꯝ ꯐꯖꯅꯗꯤ ꯁꯤꯟꯕꯤꯔꯤ ꯍꯦꯄꯤ ꯏꯃꯣꯏꯅꯨ ꯕꯁꯟꯇꯅ ꯉꯁꯥꯏ ꯀꯃꯦꯟ ꯄꯤꯈꯤꯕ ꯑꯩ ꯀꯃꯦꯟꯁꯦ ꯑꯗꯨꯝ ꯑꯩ ꯌꯥꯔꯤꯈꯩꯗꯤ ꯑꯩ ꯕꯦꯁ ꯂꯦꯚꯦꯜꯗ ꯑꯗꯨꯝ ꯄꯥꯖꯔꯛꯀꯦ ꯀꯃꯦꯟꯁꯦ ꯑꯗꯨ ꯀꯔꯤꯒꯨꯝꯕ ꯁꯣꯏꯗꯅ ꯀꯃꯦꯟꯁꯤ ꯄꯥꯕ ꯅꯪꯍꯧꯗ꯭ꯔꯒꯁꯨ ꯃꯌꯥꯝ ꯋꯥꯔꯧꯕ ꯌꯥꯗꯦ ꯉꯔꯥꯡꯁꯨ ꯑꯩꯅ ꯀꯃꯦꯟꯁꯤ ꯄꯥꯕꯗ ꯌꯥꯍꯧꯗꯕ ꯃꯌꯥꯝꯁꯨ ꯌꯥꯎꯔꯝꯃꯦ ꯑꯗꯨ ꯂꯥꯏꯚꯁꯤ ꯁꯨꯃꯥꯏꯅ ꯂꯩꯔꯦ ꯍꯧꯖꯤꯛ ꯂꯥꯏꯚꯁꯤ ꯃꯤ 10ꯒ 4 ꯌꯦꯡꯕꯤꯔꯝꯃꯤ 10ꯒ 4ꯁꯤ ꯁꯤꯌꯥꯔ ꯇꯧꯕꯤꯔꯝꯃꯣ ꯁꯣꯏꯗꯅ ꯁꯤꯌꯥꯔ ꯇꯧꯕꯤꯔꯝꯃꯣ ꯁꯤꯌꯥꯔ ꯇꯧꯕꯤꯔꯣ ꯃꯌꯥꯝ ꯁꯤꯌꯥꯔ ꯇꯧꯕꯤꯔꯝꯃꯣ ꯑꯩꯈꯣꯏ ꯄꯨꯟꯅ ꯑꯩꯈꯣꯏ ꯏꯅꯥꯠ ꯂꯥꯏꯅꯤꯡ ꯍꯟꯖꯤꯟꯅꯕ ꯍꯣꯠꯅꯕꯗ ꯑꯔꯥꯝꯕꯥꯏ ꯇꯦꯡꯒꯣꯜ ꯌꯨꯅꯤꯠꯀꯨꯝꯕ 26 ꯌꯨꯅꯤꯠ ꯀꯛꯆꯤꯡꯒꯨꯝꯕꯅ ꯄꯥꯡꯊꯣꯛꯏꯕ ꯊꯧꯔꯝꯁꯦ ꯍꯥꯏꯗꯤ ꯀꯝꯄꯤꯇꯤꯁꯟ ꯄꯥꯡꯊꯣꯛꯏꯁꯦ ꯁꯤ ꯑꯩꯅꯤ ꯑꯗꯨꯗꯤ ꯑꯩ ꯅꯠꯇꯦ ꯅꯪꯗꯣ ꯑꯩꯅ ꯁꯔꯁ ꯇꯧ ꯇꯧꯔꯦꯕ ꯐꯪꯗ꯭ꯔꯕꯩꯅꯤ ꯅꯪꯅ ꯑꯝꯇ ꯔꯤꯀ꯭ꯋꯦꯁ ꯑꯣꯀꯦ ꯑꯗꯣ ꯌꯥꯝ ꯅꯨꯡꯉꯥꯏꯕ ꯑꯃꯅ ꯑꯩꯒꯤ ꯀꯩꯅꯣꯁꯤ ꯑꯩꯈꯣꯏꯒꯤ ꯃꯔꯨꯞ ꯑꯃꯅ ꯁꯨꯃꯥꯏꯅ ꯑꯩꯒꯤꯁꯤ ꯁꯔꯆ ꯇꯧꯕꯗ ꯐꯪꯗ꯭ꯔꯦꯅ ꯇꯥꯛꯄꯤꯔꯦ ꯑꯩ ꯍꯣꯔꯦꯟ ꯇꯧꯖꯔꯛꯑꯒꯦ ꯑꯩꯈꯣꯏꯒꯤ ꯖꯦꯟꯇꯁꯨ ꯂꯩꯔꯦ ꯑꯗꯣ ꯑꯩ ꯃꯊꯪ ꯇꯧꯖꯔꯛꯀꯦ ꯑꯗꯨ ꯁꯤ ꯃꯊꯪꯗ ꯃꯣꯏ ꯄꯔꯦꯡ ꯑꯃꯃꯨꯛ ꯆꯠꯆꯒꯦꯀꯣ ꯑꯩ ꯆꯪꯉꯝꯃꯦ ꯃꯌꯥꯝ ꯑꯗꯨ ꯀꯝꯄꯤꯇꯤꯁꯟ ꯂꯩꯕꯅꯦ ꯁꯤꯒꯤꯁꯦ ꯍꯥꯏꯗꯤ ꯏꯅꯥꯠ ꯂꯥꯏꯅꯤꯡ ꯌꯣꯛꯈꯠꯅꯕꯒꯤꯗꯃꯛ ꯑꯔꯥꯝꯕꯥꯏ ꯇꯦꯡꯒꯣꯜ 26 ꯌꯨꯅꯤꯠ ꯀꯛꯆꯤꯡꯅ ꯁꯤꯜꯂꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯏꯅꯥꯠ ꯂꯥꯏꯅꯤꯡ ꯌꯣꯛꯈꯠꯅꯕꯒꯤꯗꯃꯛꯇ ꯏꯕꯦꯟꯊꯧ ꯏꯃꯣꯏꯅꯨ ꯏꯔꯥꯠꯂꯤꯁꯤ ꯀꯔꯤꯒꯤꯅꯣ ꯍꯥꯏꯕ ꯄꯣꯠ ꯑꯃꯁꯨ ꯂꯩ ꯏꯕꯦꯟꯊꯧ ꯏꯃꯣꯏꯅꯨ ꯏꯔꯥꯠꯄꯒꯤ ꯃꯇꯥꯡꯗꯁꯨ ꯑꯩꯅ ꯁꯅꯥꯃꯍꯤ ꯇꯦꯝꯄꯜ ꯕꯣꯔꯗ ꯍꯌꯤꯡ ꯈꯣꯡꯕꯥꯟ ꯏꯝꯐꯥꯜꯒꯤ ꯑꯃꯥꯏꯕ ꯑꯃꯅ ꯃꯌꯥꯝꯗ ꯑꯩꯈꯣꯏ ꯁꯅꯥꯃꯍꯤ ꯂꯥꯏꯅꯤꯡꯁꯤ ꯏꯕꯦꯟꯊꯧ ꯏꯃꯣꯏꯅꯨ ꯀꯔꯤꯒꯤꯗꯃꯛ ꯏꯔꯥꯠꯂꯤꯕꯅꯣ ꯑꯃꯁꯨꯡ ꯀꯔꯤ ꯇꯧꯒꯅꯤ ꯍꯥꯏꯕꯗꯣ ꯑꯩ ꯃꯌꯥꯝ ꯉꯔꯥꯡꯒꯤꯗ ꯂꯥꯏꯚꯇ ꯊꯥꯖꯈꯤꯕꯅꯤ ꯉꯔꯥꯡꯒꯤ ꯑꯩ ꯔꯤꯜꯁ ꯑꯣꯏꯅ ꯊꯥꯖꯈꯤꯕꯅꯤ ꯑꯩꯒꯤ ꯃꯔꯨꯞ ꯑꯃꯅꯁꯨ ꯍꯥꯏ ꯍꯥꯏꯅ ꯇꯥꯛꯄꯤꯔꯛꯑꯦ ꯑꯩ ꯈꯔ ꯇꯧꯔꯒꯦ ꯑꯁꯨꯃꯥꯏꯅ ꯃꯊꯪ ꯎꯠꯆꯔꯛꯀꯦ ꯁꯤꯒꯤ ꯃꯊꯪꯁꯤꯅ ꯑꯃꯨꯛ ꯃꯃꯥꯡ ꯆꯍꯤꯗ ꯑꯍꯥꯟꯕ ꯃꯅꯥ ꯐꯪꯈꯤꯕ ꯄꯔꯦꯡ ꯑꯌꯥꯡꯕꯨꯡ ꯄꯔꯦꯡ ꯍꯥꯏꯔꯤꯕ ꯄꯔꯦꯡꯁꯤꯗ ꯑꯃꯨꯛ ꯑꯩ ꯎꯠꯆꯔꯛꯀꯦ ꯑꯔꯥꯝꯕꯥꯏ ꯇꯦꯡꯒꯣꯜ 26 ꯌꯨꯅꯤꯠꯅ ꯁꯤꯜꯂꯤꯕ ꯏꯅꯥꯠ ꯂꯥꯏꯅꯤꯡ ꯍꯟꯖꯤꯟꯅꯕꯒꯤꯗꯃꯛ ꯍꯦꯟꯅ ꯂꯩꯇꯦꯡ ꯇꯧꯗꯅ ꯏꯅꯥꯠ ꯂꯥꯏꯅꯤꯡꯗ ꯍꯟꯖꯤꯟꯅꯕ ꯃꯔꯨꯑꯣꯏꯕ ꯎꯠꯂꯤꯕ ꯃꯐꯝꯁꯤꯡꯗꯨꯒꯤ ꯑꯅꯤꯁꯨꯕ ꯏꯗꯤꯁꯟꯁꯤꯗ ꯌꯥꯎꯕ ꯑꯗꯨꯒꯨꯝꯕ ꯊꯧꯔꯝꯅꯤ ꯃꯌꯥꯝ ꯂꯥꯏꯚꯁꯦ ꯑꯗꯨꯝ ꯁꯤꯌꯥꯔ ꯇꯧꯁꯤꯟꯕꯤꯔꯝꯃꯣ ꯁꯤꯗ ꯑꯩ ꯃꯊꯪ ꯎꯠꯆꯔꯛꯀꯦ ꯑꯩꯁꯦ ꯌꯥꯔꯤꯈꯩꯗꯤ ꯉꯁꯤꯗꯤ ꯌꯥꯝ ꯊꯨꯖꯤꯟꯅꯕ ꯑꯩ ꯌꯥꯔꯤꯈꯩ ꯇꯦꯟꯁꯤꯟꯅꯕ ꯍꯣꯠꯅꯖꯒꯦ ꯑꯗꯨꯅ ꯑꯩꯅ ꯒꯥꯔꯤꯅ ꯉꯔꯥꯡꯗꯤ ꯈꯣꯡꯅ ꯆꯠꯂꯝꯕꯗꯣ ꯑꯩ ꯒꯥꯔꯤꯅ ꯊꯧꯗꯅ ꯈꯣꯠꯇꯅ ꯁꯤꯒꯤ ꯂꯩꯔꯦ ꯍꯧꯖꯤꯛꯀꯤ ꯑꯌꯥꯡꯕꯨꯡ ꯄꯔꯦꯡꯁꯦ ꯁꯤꯒꯤ ꯄꯔꯦꯡꯁꯦ ꯃꯣꯏꯁꯦ ꯆꯩ ꯈꯜꯂꯝꯃꯦ ꯑꯗꯣ ꯑꯩ ꯁ꯭ꯋꯥꯏꯗ ꯈꯥꯝꯖꯔꯝꯃꯒꯦ ꯋꯥꯔꯧꯕꯤꯗꯤ ꯌꯥꯗ꯭ꯔꯦ ꯃꯌꯥꯝ ꯃꯊꯪ ꯎꯠꯆꯔꯛꯀꯦ ꯁꯤꯒꯤ ꯑꯩꯁꯤ ꯃꯌꯥꯝ ꯎꯔꯤꯕ ꯎꯗ꯭ꯔꯗꯤ ꯈꯪꯗ꯭ꯔꯦ ꯁꯤꯒꯤ ꯄꯔꯦꯡꯁꯤꯅ ꯃꯃꯥꯡ ꯆꯍꯤꯒꯤ ꯑꯍꯥꯟꯕ ꯃꯅꯥ ꯂꯧꯈꯤꯕ ꯄꯔꯦꯡꯗꯨꯅꯤ ꯑꯗꯣ ꯑꯩ ꯃꯊꯪ ꯎꯠꯆꯔꯛꯀꯦ ꯁꯤꯒꯤ ꯄꯔꯦꯡꯁꯤꯃ ꯌꯦꯡꯃꯤꯟꯅꯁꯤ ꯑꯗꯨꯝ ꯐꯖꯩ ꯍꯥꯏꯅ ꯈꯟꯕꯤꯕ ꯃꯄꯥꯗ ꯑꯗꯨꯝ ꯐꯖꯕꯒꯤ ꯀꯃꯦꯟ ꯄꯤꯕꯤꯔꯝꯃꯣ ꯁꯤꯒꯤꯁꯤꯅ ꯀꯛꯆꯤꯡ ꯄꯥꯖꯤ ꯂꯩꯀꯥꯏ ꯑꯌꯥꯡꯕꯨꯡ ꯄꯔꯦꯡꯅꯤ
Sumana. Sumana later. Sumana later. Siki pareng si mamang sahi ki competition damana fast agi badu ma pareng duni. Adum mayana phajai na khanba pareng to dum comment bibira mo ai gi live siki comment gi khudong ja badu adum hadi phajabagi phajai ai badu dum comment bibira mada hara lawjagani madugi kana basa dum laigani na khanjai siki pareng sine mamangda fast agiba pareng dune Kaching pajile kai ayam mung pareng hari ba pareng dune ayam tension na bade dum hona jage ko ma'am losilakpado oyasu warida muktang lamche ai okay ai adum comment bi ra bukhudi mai loin ai pa jai ko mena huidrom merina na so phajai na tapi re si competition am khakti lai ko kaching gi competition am lai hai si so mayam na khamina si aram by 26 unit kaching na sila kanda ina lining bu he na yukhan ba pandam de imoinu ira pai thoram se khwaidagi na phajana pangthokba pareng aningtina sem saba pareng duda lupa lising taret ki mana aduga ani subada lupa lising mga amasong subada lupa lising gi mana alum laibane ada yam ngasi de yam jang kai kitang tujinna bohana jage halache tang si thuna jake ngarang zo ai si kitang chang ba male ai na changam do kamai lairi yam phajana adum laitingi ka dum yam jengbiyo mayam gi comment so dum mathau tai mayam na share to view so ko bi kanu igi pareng si madum phajana laitingi pareng si loji ko sida yum da so dum phajana sembi ba silinaw sing so dum yabi di aduga sina pareng gi oina semba kaching pajileka ayang mung pareng da semba dugumba thoram event to imuni rat pagi thoram ni esodan lag jage sigi pareng se dum lo sile ko swaida faidal ha okay si machin bau lai hai da kadang samin na si ngeng na si ai wai gi duma sodan lag charani silbia chanuna imunu imana yai phare na takpire yam phajana comment bibire ko thakjare aduga live chat to view famous na koi event ho imunu virat pagi dama mana pangthui ba thoram se koi punna ho yam na se amjage se yam phajana amogi se mamang se moi di han already se maga dum leiba ayamung pareng development committee haiba male moi do aduna sila kanda se moi ayamung pareng development committee APDC ai se man leide ampadan dise me the APDC se ayamung pareng development committee haiba oramne na khalle adu mathang ai mayam utsa ke ya ingai yam thuna ba hona jage na makha thangbagi gate ta leiba saktam dune adu yam thuna utsa ke mayam na so live to so ma so din disha tang do so to bira moi koi punna mai tai na lining yokhan na bagi damara mai tengon kaching yunin na sila kana pangthoi ba competition gi khakna tana isa gi pareng lai koi na lining yokana bohona riba sigi matharam sida koi punna miyeng tamina si haiba do phando thamjari ya inke dingarang gi rumaina ai sanna na diam hona jage ana iskidang di thuna tale na waro bidi adre kara tujile live share to ba ko bi kanu live yung bi besil na singi kunga mari di live yung bi ba male
लाइफ से तो फिर मैं याम थोड़ा सा ना बहुत जगह अरे ऐसी ना मुंगांग इधर तक किधर है ना तो पर लेकर इस सुयाव बने ना मर कांदा जाने के थोड़ा बहुत जगह मुझे गाड़ी थोड़ा थोड़ा ज़्यादा बना मर गाड़ी से खूब नज़र चट बना और वो भी याद है मैं कमेंट भी रो मैं हम खंग बल है कैसे तुम हंग भी रो तो आई की मैं कहता कि सो आई ना खंजा पाओ है लगा दिया सुखसाई मक सोई देना ही अदोंगी अदोंना हंग भी को हंगी पाकुम आई की लेवल खंजा पाओ है तो खंजा रखे आई ना खंजा लगा दे तो मैं इनसे खंगे ना तुम पाकुम पिज़्ज़ा के खंग बता खंगे है बता क्या नहीं ऐसे कुछ लेते हैं पानी में कावे खंग बता खंगे है बता किसी क्या नहीं लेते हैं हम लाइफ चाट हो भी हो हाँ जम फसलों से ले हाँ siam phana se me mo mamang da fast ta gi ba pare ni ko si pare ji ai madang ko cha ke da mam ro bi ya de ai gi best level da inga si gi utna bad hona ja ka ji suma la ka gi su mana sin ba gi por ama lai aduna mafam du ba da matang cha cha ke mam gi ning ba thuna ba manipur gi mapan da lai gi ba sili now aduga kwai kena dugi da ya dum bunna ba hona jage sumana lai re hoju pawda ai pareng mari gum bai di ofam mari gum bai chacha re si matan da lai ra chaw pareng aina ka kin suma lai ka gi le ra chaw pareng gi su mo chara ke sumana lai re aina me andal lai pachari si ate endana te akoi aram bai te bon silly competition ji khangna ta na akoi ki mai dai gi na lining da maroi na he na yam sina tamna wakal ta na mai dai na lining ji anjin ge da ni hai bu gi wakal wo na me am thami lak bu gi mar ma kan da kan to bu ne semana gi thorom ting ji na pang to ni ma bu na ai na si matang ai da koi manipur lai ri ba khatana ta na ji gi mapam khuding mak ta lai ri ba Maitai koi kuting makta sigum motor mama kating na pang toy hai bu hon jadi mangi da maga sing ngasi la tu sin ja pang to uta bani sir par si bai mata ma mang bai hang sangat pon sigi matang gi pareng sina mo lagi sigi pareng sina mo kating semang lekai ayang mung pareng ni atau ingat agak le ayang kan song api kan ni sila kating semang lekai gile ra coba pareng ni semua ini mau jam fazana koi leting lekang na kendan tha laga kendan na koi kendan se meragi mau se lekan da kendan tha lekan da ayam fazana uli ai se suara bamala Ma'am live trong biết về chỉ nào sinh mai tây koi kuning mak ai aku na kating da pang toy ba sigu mataram je mipum tin na uwa phang na bagi da ma aduga lam na lai graba chỉ nào kuning mak uwa phang na bagi da ma sigu ba pang toy ba taram je uwa phang na bagi da makta ado madam na live ai ni thaja ri ba live chi share soidana tawbiram gani hai bagi achet pa thaja badu thamjari live share soidana tawbiram mo Semana lainnya, please follow and support me. Si nam lainnya, saya kabas, nam thakale thakatari. Saya nomai kita untuk pangtok itu pemale. Mana lagi? Sina kacing cuma lagi ayah. Kamu. Ayo jam nak kau re si ayo kuam kita ada benda tu rasanya kamu ni lagi ngatang. Break kamu katang pizza kita kamu.
super ano ngatang ka na toro ꯑꯩꯈꯣꯏꯒꯤ ꯀꯛꯆꯤꯡ ꯍꯧꯖꯤꯛ ꯂꯩꯖꯔꯤꯕ ꯃꯐꯝꯁꯤꯅ ꯀꯛꯆꯤꯡꯒꯤ ꯀꯛꯆꯤꯡ ꯁꯨꯃꯥꯡ ꯂꯩꯀꯥꯏ ꯍꯥꯏꯅ ꯈꯪꯅꯕ ꯃꯐꯝꯗꯨꯒꯤ ꯂꯩꯔꯛ ꯑꯆꯧꯕ ꯄꯔꯦꯡ ꯑꯗꯨ ꯂꯩꯖꯔꯤ ꯃꯐꯝ ꯋꯥꯠꯂꯤ ꯎꯠꯂꯛꯀꯗꯕꯀꯣ ꯃꯌꯥꯝ ꯉꯥꯏꯕꯤꯌꯨ ꯌꯦꯡꯕꯤꯌꯨ ꯂꯥꯏꯚꯇꯨꯕꯨ ꯌꯦꯡꯕꯤꯔꯤꯕꯁꯤꯡꯅ ꯂꯥꯏꯛ ꯁꯤꯌꯔ ꯇꯧꯕꯤꯔꯒ ꯀꯃꯦꯟꯁꯨ ꯄꯤꯕꯤꯔꯝꯃꯨ ꯏꯁꯥꯒꯤ ꯑꯅꯤꯡ ꯑꯄꯥꯝꯕ ꯑꯗꯨꯝ ꯐꯖꯕ ꯀꯝꯄꯤꯇꯤꯁꯟ ꯍꯥꯏꯗꯤ ꯑꯔꯥꯃꯥꯏ ꯇꯦꯡꯒꯣꯜꯁꯤꯅ ꯁꯤꯜꯂꯤꯕ ꯀꯝꯄꯤꯇꯤꯁꯟ ꯑꯁꯤꯗ ꯁꯤ ꯄꯔꯦꯡꯁꯤ ꯐꯖꯩ ꯁꯤ ꯄꯔꯦꯡꯁꯤ ꯐꯖꯅ ꯍꯦꯜꯂꯤ ꯍꯥꯏꯕꯤꯌꯨ ꯏꯁꯥꯒꯤ ꯑꯅꯤꯡꯕ ꯑꯄꯥꯝꯕ ꯐꯥꯁ ꯇꯥꯕ ꯑꯃꯁꯨꯡ ꯇꯥꯗꯕꯗꯨꯅ ꯌꯥꯝ ꯃꯔꯨ ꯑꯣꯏꯕꯁꯤ ꯅꯠꯇꯦ ꯇꯧꯕꯇꯕꯨ ꯍꯧꯒꯠꯂꯛꯂꯤꯕ ꯅꯍꯥꯁꯤꯡ ꯑꯁꯤꯗ ꯁꯨꯃꯥꯏꯅ ꯏꯃꯣꯏꯅꯨ ꯂꯥꯠꯄꯒꯤ ꯃꯇꯝ ꯑꯩꯈꯣꯏ ꯑꯣꯏꯔꯦꯕ ꯑꯗꯨꯅ ꯌꯥꯝ ꯐꯖꯅ ꯇꯧꯔꯤ ꯍꯧꯖꯤꯛ ꯏꯄꯦꯟ ꯏꯃꯣꯏꯅꯨꯁꯤꯗ ꯂꯥꯛꯑꯦ ꯌꯥꯝ ꯐꯖꯅ ꯇꯧꯏ ꯁꯨꯃꯥꯏꯅ ꯑꯩꯈꯣꯏ ꯍꯧꯒꯠꯂꯛꯂꯤꯕ ꯅꯍꯥꯁꯤꯡꯁꯤꯗ ꯑꯩꯈꯣꯏꯒꯤ ꯃꯩꯇꯩ ꯂꯥꯏꯅꯤꯡꯁꯤ ꯅꯥꯠꯁꯤꯗ ꯑꯣꯏꯍꯟꯗꯕ ꯌꯥꯗꯦ ꯍꯥꯏꯕ ꯋꯥꯈꯜꯗꯨꯗ ꯐꯥꯎꯔꯤꯕ ꯐꯤꯜꯝꯁꯤ ꯄꯩꯁꯥꯁꯤꯡ ꯇꯣꯛꯑꯒ ꯄꯤꯔꯒ ꯀꯛꯆꯤꯡꯒꯤ ꯑꯅꯛꯄꯗ ꯂꯩꯕ ꯄ꯭ꯔꯖꯥꯁꯤꯡꯅ ꯌꯦꯡꯕꯤꯕ ꯌꯥꯏ ꯑꯩꯈꯣꯏꯅ ꯂꯩꯖꯔꯤꯕ ꯃꯐꯝ ꯑꯁꯤ ꯀꯛꯆꯤꯡꯒꯤ ꯁꯨꯃꯥꯡ ꯂꯩꯀꯥꯏꯒꯤ ꯑꯆꯧꯕ ꯄꯔꯦꯡ ꯑꯗꯨꯗꯅꯤ ꯌꯥꯝ ꯐꯖꯩ ꯃꯐꯝꯁꯤꯗ ꯁꯤꯜꯂꯝꯃꯤꯕ ꯇꯧꯔꯝꯃꯤꯕ ꯃꯐꯝꯁꯤ ꯂꯥꯏꯅꯤꯡꯁꯤꯗ ꯀꯟꯅ ꯍꯣꯠꯅꯔꯒ ꯍꯣꯠꯅꯔꯤꯕꯁꯤꯅ ꯑꯔꯥꯃꯥꯏ ꯇꯦꯡꯒꯣꯜꯗ ꯀꯛꯆꯤꯡꯒꯤꯅ ꯇꯔꯥꯅꯤꯊꯣꯏꯅꯤ ꯁꯥꯡꯕ ꯌꯥꯏꯐꯔꯕ ꯂꯥꯏ ꯏꯃꯣꯏꯅꯨꯒꯤ ꯊꯧꯔꯝ ꯍꯧꯅꯤꯖꯕ ꯅꯨꯃꯤꯠ ꯑꯁꯤꯗ ꯄꯔꯦꯡ ꯑꯁꯤꯒꯤ ꯑꯣꯏꯕ ꯌꯥꯝꯅ ꯆꯝꯂꯕ ꯏꯃꯥ ꯏꯃꯣꯏꯅꯨꯒꯤ ꯏꯔꯥꯠ ꯊꯧꯅꯤ ꯑꯃ ꯀꯠꯆꯔꯤ ꯍꯧꯖꯤꯛꯁꯨ ꯀꯩꯅꯣ ꯇꯧꯔꯦ ꯑꯩꯈꯣꯏ ꯏꯁꯩ ꯍꯧꯗꯕꯒꯤ ꯃꯁꯤꯒ ꯂꯣꯏꯅꯅ ꯑꯦꯟꯇꯔꯇꯦꯟꯃꯦꯟꯅꯤꯀꯣ ꯏꯁꯩꯁꯤꯗꯤ ꯊꯧꯔꯝ ꯑꯃꯁꯨ ꯆꯤꯟꯖ ꯉꯥꯡꯖꯔꯤ ꯍꯥꯏꯔꯤꯕ ꯏꯁꯩ ꯅꯣꯡꯃꯥꯏ ꯑꯁꯤꯒꯤ ꯊꯧꯔꯝ ꯑꯁꯤꯗꯁꯨ ꯃꯔꯨꯞ ꯌꯥꯝꯅ ꯌꯥꯏꯐꯕ ꯊꯧꯔꯝ ꯑꯃ ꯑꯣꯏꯕꯤꯔꯁꯤ rồi la cả mà không năng được một cái xin cái chuyện chúng nó lấy cái gì lấy ra tụi mình nào quá video ra thì quả giá mất tiền là na yêu giá mất tiền là quả sao na quả bây giờ mình ăn được phải ta rồi quá video ra tụi mình Hi bro happy imoinu à咱都老个呢 ready 1 2 ready imoinu à ready 1 2 3 thank you ai sa mà zaman lai ram na amon happy imoinu an lau bi le ko matang adu mutara kya sigi matang se aina khan mala kaching gi sabun pareng dam di lai ri không còn nhiều dạ nó comment đó dùng video ai kia cái tiếng cái lại cái đó mà nó băng thư là ai sắp bán thì không ra thì ở video đấy cuma lại cái gì hꯧꯖꯤꯛꯀꯤ ꯂꯩꯔꯛ ꯑꯆꯧꯕ ꯄꯔꯦꯡ ꯎꯠꯈ꯭ꯔꯕ ꯃꯇꯨꯡꯁꯤꯗ ꯀꯛꯆꯤꯡ ꯃꯈꯥ ꯂꯩꯀꯥꯏ ꯁꯥꯄꯜ ꯑꯁꯥꯡꯕ ꯄꯔꯦꯡ ꯑꯃ ꯂꯩꯖꯔꯛꯀꯦ ꯑꯗꯨꯒ ꯑꯃꯅ ꯑꯩꯉꯣꯟꯗ ꯀꯣꯜ ꯇꯧꯕꯤꯔꯛꯄꯁꯤ ꯂꯥꯛꯑꯣ ꯃꯔꯨꯞ ꯃꯄꯥꯡ ꯑꯣꯖꯥ ꯒꯨꯔꯨ ꯈꯨꯗꯤꯡꯃꯛ ꯌꯥꯔꯤꯈꯩ ꯑꯩꯉꯣꯟꯗ ꯑꯩ ꯂꯥꯏꯚ ꯊꯥꯕꯅ ꯃꯔꯝ ꯑꯣꯏꯔꯀꯥꯟꯗ ꯑꯩꯒꯤ ꯀꯩꯅꯣꯁꯦ ꯐꯔꯛ ꯇꯥꯔꯦ ꯑꯗꯨꯅ ꯌꯥꯔꯒꯗꯤ ꯑꯩꯒꯤ ꯑꯩ ꯀꯣꯜ ꯕꯦꯛ ꯇꯧꯖꯔꯛꯀꯦ ꯃꯦꯁꯦꯖ ꯑꯃꯃꯝꯇꯪ ꯌꯥꯝꯅ ꯃꯔꯨꯑꯣꯏꯕ ꯃꯊꯧ ꯇꯥꯕ ꯃꯐꯝꯁꯤꯡꯗꯣ ꯑꯩ ꯃꯦꯁꯦꯖ ꯑꯃꯃꯝꯇꯪ ꯊꯥꯖꯤꯟꯕꯤꯔꯝꯃꯣ
soidana call back tawjarak hauji di la thabin ai pot animak season na bana ma kanda ka tu ta sigi matang je sigi saban bareng si mo paring man si mana te man manung da mafam amma de sin bane atu gid mai ikut sat ya so kita ngai time limitation kita ngai ngasi di nanti ada bank to ro mayam kamen adung bibiro kamen bibirak ba puding na matanggi walak basahi dati hating hantang namo mamang da arama tengon junin da sila ka da competition na malay bagi mamang da mangko kiba paring niya dagi paring hagandak zahin ng paring si amne masing hengale matang jai dati paring kuning maglekay kuning mag pangtung na bona sa suwana yun sulay ko tung yun na siya pag nalay king daw bito na kot na naan tawri matanggi walak basahi dati soy na nama paring kuning maglekay kuning magtawbang amno bona si sinamo kakching kulen makalekay ki rajdhani paring da pangtuk padugong matorom ni malay ri ang matang nung usa kay best level ang sige sida ay nagul pa yaba sing di usa kaya ang level usa kaya to yam yam kay di live yam sang na ba so na jagya Merina hujum yam lani hai tum san lak pa tum koi sukai ti kok ji so tum lak pa tum pam takjing ma pam sing ja ba tum window imun ira pa gi matak ta lagai ki sai nong mai yam zaw na ta ko lagai ki na sing na ahan sing nei sai sak na ko na pang to poi tom pang to i mana lagi matang isina mo kakting pasilegay kaya mo hiro ko na bengi may legay kakting may legay ko pat pa rengi mo utsara kaya ayam tuno mo na si kay ginakanda ngarang gila ito yam kano to ang bato gini waro biyat ya mogi pa rin sima mamang na tao buni handak yam hindi na to pangkom dre sige matang da mo nandara sing numakem yay pamilya siya si pa rin sima mamang da yam pasanas tawag man ito ba handak yam tao man ito ba mahal Pag mo Magit maringi masin sila ang tawo. Mandil le isay nung magi ko ng bangko eh. Mamaya. Madam oh gitu paling jilang tuh kue alhamdulillah macam paling ay sak mo gitu mamang rin di ko isang taon na gaya na may hamdam rin to hanap di taon kaya mamang na si paling yan pasan to man sasawa sige pa mi lat mi yang kay mga yang bili ko ay
ꯄꯔꯦꯡ ꯆꯥꯏꯅ ꯃꯃꯥꯡꯗ ꯇꯧꯈꯤꯕꯗꯨ ꯇꯧꯕ꯭ꯔꯥꯅ ꯈꯟꯕꯅꯦ ꯑꯗꯨ ꯇꯧꯔꯝꯗ꯭ꯔꯦ ꯑꯗꯨꯕꯨ ꯃꯊꯪꯒꯤ ꯃꯐꯝꯁꯤꯅ ꯑꯃꯨꯛ ꯀꯛꯆꯤꯡ ꯈꯨꯟꯌꯥꯏ ꯂꯩꯀꯥꯏꯗ ꯂꯥꯛꯆꯔꯒꯦ ꯀꯅꯥꯒꯨꯝꯕ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯒꯤ ꯁꯤꯒꯤꯁꯤꯅ ꯑꯃꯨꯛ ꯀꯛꯆꯤꯡ ꯃꯌꯥꯏ ꯂꯩꯀꯥꯏꯒꯤ ꯍꯣꯜ ꯄꯔꯦꯡꯗꯨꯁꯨ ꯑꯃꯨꯛ ꯇꯧꯔꯤ ꯁꯤꯗ ꯐꯥꯎꯗꯣꯛꯆꯔꯀꯥꯟꯗ ꯃꯊꯪꯗ ꯑꯩ ꯀꯛꯆꯤꯡ ꯈꯨꯟꯌꯥꯏ ꯂꯩꯀꯥꯏ ꯎꯠꯆꯔꯛꯑꯒꯦ ꯌꯥꯝ ꯐꯖꯅꯁꯨ ꯂꯩꯇꯦꯡꯉꯦ ꯃꯌꯥꯝ ꯑꯩ ꯒꯥꯔꯤꯒꯤ ꯂꯥꯏꯠꯁꯤ ꯃꯨꯠꯊꯠꯂꯗꯤ ꯍꯦꯟꯅ ꯑꯃꯗꯤ ꯐꯖꯗꯕꯅꯤ ꯑꯗꯨꯕꯨ ꯇꯞꯅ ꯇꯞꯅ ꯊꯧꯔꯣ ꯁꯤꯅ ꯀꯛꯆꯤꯡ ꯃꯌꯥꯏ ꯂꯩꯀꯥꯏꯒꯤ ꯀꯝꯃ꯭ꯌꯨꯅꯤꯇꯤ ꯍꯣꯜ ꯄꯔꯦꯡꯗꯨꯅꯤ ꯌꯥꯝ ꯇꯞꯅꯁꯨ ꯆꯠꯀꯦ ꯑꯗꯨ ꯉꯁꯥꯏ ꯑꯩꯅ ꯃꯃꯥꯡꯗ ꯍꯥꯏꯖꯈꯤꯕꯗꯣ ꯑꯩ खितांग कनो तौजगे वारोपीदी यात्रा सिगी परेंगसिना कक्चिंग में लेकाय कम्युनिटी हॉल परेंगने सिगी मतंग नमो कसिंग कनो तो उत्सरा गया कसिंग में लेकाय हॉल परेंग हमें मिनरी अगर लाइफ पे याम जाएंगे टेंशन न बमे होना जगह हम साइड न वारो बिवा ना मु कक्चिंग निंथौ लेकाय की एरिया योरे में लेकाय का निंथौ लेकाय का ताइन नबे एरिया ने हेलो हाय निंथौ सो इधर मु कक्चिंग निंथौ लेकाय की आईपीसी क्लब की परेंगे मजंग दा कक्चिंग ओके ग्वारी की साइड तम लाचरगे मैं खुलेंग की साइड ती आइना खनबदा लब नमक तौबंगम जगसु खरादी उत्तरम्या मतंग जिना मो कक्चिंग ग्वारी की साइड तम उत्तरा गया मैम लाइफ ते इंगिरी बसिरिना खुदिंग मक्सार मम सदा तौबिरमो कक्चिंग दा इमोनु इराना बगिदम पांथोइबा अखोय नगरोइना लाइट थांबरा डेकोरेशन तौबा तौबगी मरोइबा पादमदि करिगिनो हाया कांदा अराम बाइटें कोन 26 कक्चिंग जिना सिलिबा इनात लाइनिंग गु हेना योखनबा पादमना पांथोकबा इवेंट तौ इमोनु इरापगी ख्वाइदगी हेना फजबा परेंगुगी कंपटीशन लयबसी कंपटीशन दुगी खतना तना अखोय इना लाइनिंग जे कोनी योकप मथौ ताय हाबगी वकलन जे मयान से लाखना मरम होगा सुमायना लइबने मथं मथं का मुजा क्या मैम लाइव में मेरी बच्चे नाउ सिंग शेयर तौबिरमो ओय थैंक यू लंबी थे नबा मरब मना सो आई की लाइफ ही येना ताकि मुसी दमक थागत प फोंदोक चरी मैम यांखै मा खतंग येंगी आयु फॉलो तौबिरी मम्मी से लिसिंग तान निपांग मतते लेबने दबो मैम से शेयर तौबिरी से मखा ताना शेयर तौबियो सिना मो कक्चिंग खुंजाय लेकाय की एरिया ने ngurang su mamang da utagi ba mapam duni moi jidi mono irat pagi da makai da mapang tu am da gari se Hoi lo Tên chỗ ba Jadi ngarang mayam su ubi da mani nakali Moi si wai li na akwai maitai gi ramana evento imunu irat bagi matang da wai li ba khopa taugi bagi thoram ngasa ayuk ngai numidang waram mangan bada bangthok ki bala ire atubo ai madumak di phangjau je apik bangang ni su dance tauri Stelin Norem ima imoinu na yai pare na lining na yai pare am thakat tare
ꯑꯄꯤꯛꯄ ꯑꯉꯥꯡꯅꯤ ꯗꯥꯟꯁ ꯇꯧꯔꯤ 그래요? Kapit pa isa no piano na dance tahu. Okay, live chat tahu bila mau live, masih live chat tahu bila mau. Manipuri yamna popular oiba isai ne kohensam maring na sakwa dum isai ne dam dance dum le man lakpira ka dum dance to biba ya ga ni mafam sida dum dance to biya dum isai ne kohensam dong udah kayak guys apa lo? Sini mau hana kacing popular sporting club lagi le ramba sangge le ramba mafam duni. Sini saya wari li dana imono kayak kita mai dah le benar abi matang wari li bako pemaya ma. Tahu bila maya tu hujina mau angang tinggi wari li belo ya kan dah angang tinggi entertainment no ina. Utpani GC Angomsa 76 viewers. Okay, thank you. I dari 50 katang thok lai 50 ka 50 ka thok lai matang mo talaga dum ay ang may tujin na bona talaga ko Ma'am, sound di ya bari hadam dang happy ro sound se ikidang kan da bra happy dang happy ro on to Sige pareng si Zumamangi adugumba marketing kon 26 kaking win na sinba competition dida mo gimana adum logi ba ngarang join na live ta utagi ba pareng ni kaking punya lekai haino bom pareng ni sige pareng si ayam tuna ngarang chumang kha u ba phangbi ram ni na yam ke tujina ba dum hona jagya na kacing punya lekai hino wom bareng ni moi mamang da ani suba mana phangiba male nung da khaja ha ga bu aku ke toy bugi ge Wah, dum kham dum. Sida hoje imono irat pagi matang da wali liba male. Sauna matare. Dum yang minasi ko tum ama tum ai best level ang asigi. Utpang no sound jai okay GC angom sa sound jai ne tapi ko am thagat tari. Thagat tari great work tapi pa ayat bukan memyamna nungai ni ko ID yang ba pangje ko yumda le tabni okay yumda le bi jaga su ai live ching birakan da dom da phawri ba nungai ba dugi da makta yumda le taba mayam ama hadi yeng ba yumda le ga su yeng ba phangda ba mayam dugi kudung jana ba gi da ma to la ba ina khadikam uttabani masida dom na amna nuksina Aku wafam dari nama yang thagat dari, amta sedo tau bila yang thagat dari,
I am from Ayam Pareng. Susima Devi am Thagatari. Kaya ako na imoyno. Imoyno irat may matang na nga mayamda. Mayamda imoyno kay kita mo irali ko no. So imoyno irat na kay tao ko niya natakpi ba. Sanamahi Temple Board. Hayang kung man impal gi. Oza mai baduna sunda ako na kay kita mo imoyno irat pa no habi matang do. Wari libiri masih live ay mati ama gi microphone se sema kanda mati ama katang ay only minute ani mo katang ay log dog ya Ay bangun ba ko isip? Butang bitang mo tara na ko rapi. Malimi mana. Kanagi na mo why masagi na mo why ne. Ipana kanagi why masagi na mo why pa ni wang. Mana mo na hagsang na pangalat kali law singi may na saw ni ngay. Uri gilang ni nangaling ni da. Ima ipa ini ko ko ba ni siya. Masaba mo why ba ko na lai gum ningam si lagi tugan. Gani. Mai pa ni bi lai ni khadraga lai ning madi ya kiro. Yumda laiba school of ima Sapada mangam sandraba Sari piman sepada matau dang ko dabi ima no nangunya saung yopi da pane nangu saung lo sebi da pane pari nangu saung lo gaba hey ima na han matabut tumana mase sabare makai wo da bada sebi din tamakra bada pari nangi da pan tang ge ko Salang ni nung sibi magilang ni imana hiyan tumpah na basi o sabar na makai o na bata sarili man sila bata hiyan pari sagi mapam sagi imaw gi mapam sagi suri tayo magkumay nung nabi hiyan hay mabarang kita magta ima ipa apu ani mo na mapari mo sao na ba yung po ni pari luwang lay ko iba nani pa na masasa sao na ba yung iba siya hiyan sagi mapantangan ni habi ay nangango din ay da Ngagi pisi pari ma asapo sagi asapo layo dan nga ito kimo to atugum na hiyeng malimi mas ko labi pataw ipas ko laban na hiyeng masama mahula ko matamay ipagilangin ipadi asapo sagi lupa terapi o dan hiyeng mapana mamana paniluwang masama mo nida kini ulam nga man Munsi mapokti. Mana ba na? Ay na imahi pa inimi po. Skola ini mo. Laigo mo kaban ba? Laigo pinja ba na? Iyang ipa ni mana. Pari mo pisay sa ibang laigo. Ako ninga kigani. Asum na pari luwang likoy ba? Piyay no ko bi imana. Mapari salamat do. Sao na ba yung se manini pari luwang likoy ba ha? Mapari kita magwajay imana. Kalidas ko'y kini. Kalidangang kini. Ay gisa salamat siya magita mahanayeng mo daw mamas ko labi ay nata na kanalay ti mapang kumaning daw so kumanong dalay hawi kaya na may salang labi ay na pari sao na may pa siya asuki batingway isagi mapamsata na si batulom lang adrasi wata kibanapi ay mo ko bihimana masasalamat do sin na yuwag siya ba Ano ba na mapari salamat na yaraw sa papasalagi hay ba siya why ne piyay no ko biman matangin matamat sida kunang ginugama di matamangin hawki ba na manatay isang na pali mamagin manga sang silaga ma ay yaraw sa papasalagi handan na mata hana hayja ba ni imana yabi da hane ipu luwang to kuwang mo da apok na hayja dugi da na Salamat do. Ngang sarayet. Mapupu. Luwang sa nupi ay no pupi. Luwang puwang bagi mapagdagat. Po. Nasusalamat siya. Saud na ba ni po? Luwang do puwang mo na. Kaday ka isu yan. Saudi isu. Sang. Pakang matot palat ka daw rin isu ka na Saudi hay gini. Pugin si ba? Po. Palimi ma. Suala bin na suay mo. Lubising ng karagaya yaraw sa pawang ang matagi. Hano mo matam na ang ginawa matamoy ni sa pamarang tandrin sa malitam hay na pati hay ni po. Tuwang. Bobon.
Salamba, Bugin Siba. Kanana is who Saudi P. Hagen, says, who Haget up. Lebi sing the cow, Yano Sapawam Talu, would be sing out Talu. He put it there. Lang Lalu, Kunaba Takani. Kulai Tabu Hangiko. Timin Tagi Pap Tabu Sad Hango, says, then a papa Kulai Kalus, Timin Tarab Tagi. Tabu Amamu Hangi, Puginu Shiba Salamba, said, he put it in Lalo Kunaba Takani. Pugil Tabu the Yauriba, Tedunga, you missing see a papa Kalu. Apa betul pajong. Tabu apa mu hangi sudah tahu salam ba saya itu hangi. Tabu skim menunggu yau ni besi itu ikut sultan tadi. Apa betul yang kanjau. Ibu dah thagi thalon pun nak takkan ni dah. Maksud salam bagi bapak dah luang jo puang mana langit lalom kusuk lagi cuma panba magda tunda yang usah apa bagi iwa usit apa bagi lalom pun nak takbir tadi. Noma hau ki bana loidam hamung kaya hau kare kumja kumon kare noma de mapu da tangkil ga hankal ko na su pakang matot wai hajar banina lobi jing da kanaga yarau sapawa ngam taluge malai bagi thawai tinbange lobi jing da kanaga ame sinja langlaga malai ngi thawai tinbange ni ipu na mu da yabiu ba haidana salama orang sare yelaga mapu gi mangda kongyang wana tabang na sangbe sang kurumbane salam bagi matau ubada luang thokuang do mo ko kanai sunin thau isu na mo yai ka ba se ipu wa hai ke kalim na ba ai na yana bangang lagi se chalo ngasi di loi bi sing karo apa ba kusu pai je ko yalo sa pa wang dum tala upo kalim na ma gi thawai ten bang na bu da bakta pamin sing ja ma koi lang jero pamin sing ja na bunu ma thaga sari ai lai se hadi loi da banina atopong pham sing se sat lak ta bagi ma complain lai banina matang dum chacharaga se matang ko khak king wai di sai ni ko ina lak sari se matang dum chacharaga dum na ngatang wara suara dum ngai biramo ai soidana lak sagani ma hobi ki imoinu gi matang da wari liba so mayam na tabire mati makha ko minoktugi haiba man sori nga pi gan minoktugi marumda yai phare group tra amasu sha tawjare ai naw na pa nungsi be naw na pa na group ta so sha tawbira me GC angon jana group ta ra sha tawbira me masi da magai ai gi mai ke da gi thagat chari sana luang yai phare se ho sana luang yai phare se ai message pa haudu ba ya so nga pi ni go yeng phom angang jawba karamba jaga no sina kakching aina hojiki hoji uli ba jaga se kakching khunjai lekai thano bom pareng ni oino sarip se matang tarake alo matang dum jeng biyo mamang da jeng biyo to basil naw sing sure la chilo kan da dum chingkalaga jeng biyo ke sukai de ayam pro ayamong pareng matang pagre ko dum ya prase nga ma jago saro ngang ma jago sare ibin to imoina ne jai phare na lawo imoina ne jai phare na law bira me am thagat tari ngang ma am su smaina akai na la ningi da mo koi am thagat tari sigi matang da phajaba da mafam lai di ko dum haji hana dum mana logi ba pareng khara dum wali adugi pareng sing oi loin thajarake angang chok haidem yai phare koiba thokshi ra khangde oda thokpi ro dum yam nungai re di matang dum mayam leibani na ko ai ga lang min da be naw do ai gari thokpi ra pe naw do hasada le hore sim nang call to jage wa video de ma tang me am disturb to bogi
ꯑꯣꯏꯅꯗꯤ ꯊꯣꯛꯄꯤꯔꯅꯨ ꯑꯩꯁꯨ ꯒꯥꯔꯤ ꯌꯥꯎꯗ꯭ꯔꯒꯗꯤ ꯍꯥꯏꯗꯤ ꯀꯛꯆꯤꯡ ꯃꯐꯝꯁꯤꯡ ꯆꯠꯂꯒꯗꯤ ꯑꯩ ꯄꯨꯡ 3ꯒꯨꯝꯕꯒꯤ ꯃꯌꯥ ꯑꯣꯏꯒꯗꯕꯅꯤꯅ ꯈꯤꯇꯪ ꯑꯩ ꯁꯝꯖꯤꯟꯅꯕ ꯑꯩꯒꯤ ꯏꯅꯥꯎ ꯑꯃꯒ ꯂꯥꯛꯃꯤꯟꯅꯕꯅꯦ ꯏꯅꯥꯎꯁꯤ ꯑꯩ ꯀꯣꯜ ꯇꯧꯔꯒ ꯑꯝꯇꯪ ꯀꯧꯖꯒꯦꯀꯣ ꯃꯊꯪ ꯍꯥꯏꯗꯤ ꯑꯩ ꯉꯁꯥꯏ ꯌꯥꯔꯤꯈꯩ ꯑꯩ ꯁꯝꯖꯤꯟꯖꯒꯦ ꯍꯥꯏꯕꯗꯣ ꯑꯩ ꯁꯝꯖꯤꯟꯅꯕꯗꯤ ꯍꯣꯠꯅꯖꯕꯅꯦ ꯑꯗꯣ ꯃꯣꯏꯁꯤ ꯋꯥꯔꯤ ꯂꯤꯕꯗꯣ ꯍꯥꯏꯗꯤ ꯏꯃꯣꯏꯅꯨ ꯀꯔꯤꯒꯤꯗꯃꯛ ꯏꯔꯥꯜꯂꯤꯕꯅꯣꯅ ꯉꯔꯥꯡ ꯃꯌꯥꯝꯗ ꯀꯩꯅꯣ ꯄꯤꯈꯤꯕ ꯑꯣꯖꯥꯗꯨꯅ ꯑꯃꯥꯏꯕꯗꯨꯅ wari li le madugi moinu kai gi mai ra li na we wari pai de da ai gari so do mu ti ba khang do ma le le ba okay ai matin le ma ga sigi pareng je mamang da first second da ge pareng ni ko si pareng je dum phaja bane ado matang ai loina bu second da bune ja in tujinna bu hona ja bane tujinna bu hona bu da iso hoji sumakai wo yo ya aya mungi de kam kore mungi so dum moi so dum phan se mo bi so mo ya ꯃꯐꯝꯁꯤ ꯐꯧꯁꯨꯄꯥꯠ ꯂꯩꯔꯦ ꯏꯕꯨꯙꯧ ꯈꯝꯅꯥꯡꯕ ꯂꯩꯔꯦ ꯄꯟꯊꯣꯏꯕꯤ ꯄꯔꯦꯡ ꯂꯩꯔꯦ ꯂꯩꯔꯆꯧ ꯄꯔꯦꯡ ꯂꯩꯔꯦ ꯂꯩꯔꯆꯧ ꯄꯔꯦꯡ ꯑꯗꯨ ꯃꯌꯥꯏꯀꯥꯏ ꯍꯣꯜ ꯄꯔꯦꯡꯒ ꯑꯗꯨꯒꯤ ꯃꯊꯪ ꯑꯁꯤ ꯂꯥꯛꯑꯦ ꯃꯣꯏꯒꯤ ꯃꯔꯛꯁꯤꯗꯀꯣ ꯍꯧꯖꯤꯛꯀꯤ ꯃꯣꯏꯁꯤ ꯃꯃꯥꯡꯗ ꯄ꯭ꯔꯥꯏꯁ ꯁꯦꯀꯦꯟ ꯄ꯭ꯔꯥꯏꯁ ꯑꯣꯏꯕ ꯃꯥꯜꯂꯦ ꯑꯩꯅ ꯈꯟꯕꯗꯀꯣ ꯑꯗꯨ ꯃꯣꯏꯗꯤ ꯍꯥꯟꯅ ꯑꯣꯜꯔꯦꯗꯤ ꯑꯔꯥꯝꯕꯥꯏ ꯇꯦꯡꯒꯣꯟꯅ ꯀꯝꯄꯤꯇꯤꯁꯟ ꯇꯧꯗ꯭ꯔꯤꯉꯩꯗ 3ꯔꯛ ꯁꯨꯕ ꯑꯣꯏꯅ ꯍꯥꯏꯗꯤ ꯃꯃꯥꯡꯗ ꯑꯣꯏꯔꯒꯗꯤ 5ꯔꯛ ꯄꯥꯡꯊꯣꯛꯈ꯭ꯔꯕ ꯃꯇꯨꯡꯗ ꯑꯔꯥꯝꯕꯥꯏ ꯇꯦꯡꯒꯣꯟꯅ ꯁꯨꯃꯥꯏꯅ ꯀꯝꯄꯤꯇꯤꯁꯟ ꯇꯧꯔꯛꯄꯅꯤ ꯍꯥꯏꯕꯒꯤ ꯄꯣꯠ ꯑꯃꯁꯨ ꯂꯩꯔꯦ ꯃꯊꯪꯁꯨ ꯑꯃꯨꯛ ꯎꯠꯇꯔꯛꯀꯦ ꯃꯌꯥꯝ ꯑꯩ ꯌꯥꯔꯤꯈꯩ ꯌꯥꯝ ꯊꯨꯅꯕꯗꯤ ꯍꯣꯠꯅꯖꯒꯦ ꯑꯗꯨ ꯈꯤꯇꯪ ꯊꯦꯡꯊꯈ꯭ꯔꯒꯁꯨ ꯑꯩꯒꯤ ꯂꯥꯏꯐꯁꯦ ꯑꯩ ꯇꯦꯟꯁꯤꯟꯕ ꯉꯝꯗ꯭ꯔꯒꯁꯨ ꯃꯌꯥꯝꯅ ꯋꯥꯔꯧꯕꯤꯕꯗꯤ ꯌꯥꯗꯦ ꯑꯩ ꯃꯥꯏꯀꯩꯗꯁꯨ ꯑꯩ ꯕꯦꯁ ꯂꯦꯚꯦꯜꯗ ꯑꯩꯁꯨ ꯇꯦꯟꯁꯤꯟꯅꯕꯗꯤ ꯌꯥꯝ ꯍꯣꯠꯅꯖꯕꯅꯦ ꯍꯦꯔꯣꯖꯦꯟ ꯅꯥꯎꯔꯦꯝ ꯂꯥꯏꯐꯇ ꯆꯪꯕꯤꯔꯛꯄꯁꯦ ꯂꯥꯏꯐꯁꯦ ꯃꯤ 9-10 ꯑꯗꯨꯝ ꯂꯩꯕ ꯃꯥꯜꯂꯦ ꯃꯣꯏꯁꯤꯁꯨ ꯌꯥꯝ ꯐꯖꯕ ꯑꯃ ꯃꯣꯏꯁꯤꯁꯨ ꯄ꯭ꯔꯥꯏꯖ ꯐꯪꯕ ꯄꯔꯦꯡꯅꯦ ꯁꯤꯃꯒ ꯑꯃꯨꯛ ꯎꯠꯆꯔꯝꯃꯒꯦ ꯁꯤꯅ ꯑꯃꯨꯛ ꯀꯛꯆꯤꯡ ꯁꯂꯥꯝ ꯂꯩꯀꯥꯏꯗ ꯂꯩꯕ ꯁ꯭ꯋꯥꯏꯗ ꯈꯥꯝꯃꯝꯃꯣ ꯀꯛꯆꯤꯡ ꯁꯂꯥꯝ ꯂꯩꯀꯥꯏꯗ ꯂꯩꯕ ꯃꯌꯥꯝꯅ ꯄ꯭ꯔꯣꯖꯦꯛ ꯄꯨꯈ꯭ꯔꯤ ꯅꯠꯇ꯭ꯔꯒꯅ ꯈꯦꯇ꯭ꯔ ꯄꯨꯈ꯭ꯔꯤ ꯍꯥꯏꯔꯒ ꯈꯪꯅꯔꯤꯕ ꯃꯐꯝꯗꯨꯅꯦ ꯃꯣꯏꯁꯤ ꯉꯔꯥꯡ ꯑꯩꯅ ꯂꯥꯛꯄꯗꯤ ꯃꯣꯏꯁꯤ ꯂꯥꯏꯠ ꯌꯥꯝ ꯐꯖꯅ ꯊꯥꯜꯍꯧꯗꯦ ꯑꯗꯨꯕꯨ ꯂꯩꯔꯦ ꯁꯤꯒꯤꯁꯦ ꯑꯗꯨꯝ ꯃꯃꯥꯡꯗꯁꯨ ꯄ꯭ꯔꯥꯏꯖ ꯐꯪꯈꯤꯕ ꯄꯔꯦꯡꯅꯦꯁꯨ ꯑꯩꯈꯣꯏꯅ ꯁꯤꯒꯤ ꯃꯃꯥꯡꯗ ꯎꯔꯤꯁꯦ ꯑꯩꯈꯣꯏꯒꯤ ꯄꯨꯈ꯭ꯔꯤꯅꯦꯀꯣ ꯁꯤꯒꯤꯁꯤꯗꯤ ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯣꯖꯦꯛ ꯄꯨꯈ꯭ꯔꯤꯒꯁꯨ ꯍꯥꯏꯅꯩ ꯑꯗꯨꯒ ꯁꯂꯥꯝ ꯄꯨꯈ꯭ꯔꯤ ꯅꯠꯇ꯭ꯔꯒꯅ ꯄ꯭ꯔꯣꯖꯦꯛ ꯄꯨꯈ꯭ꯔꯤ ꯅꯠꯇ꯭ꯔꯒꯅ ꯈꯦꯇ꯭ꯔ ꯄꯨꯈ꯭ꯔꯤꯒꯁꯨ ꯑꯗꯨꯝ ꯍꯥꯏꯅꯕꯅꯦ ꯈꯦꯇ꯭ꯔ ꯍꯥꯏꯁꯤꯅ ꯑꯩꯈꯣꯏꯒꯤ ꯏꯄꯨ ꯑꯃ ꯍꯧꯖꯤꯛꯇꯤ ꯂꯩꯈꯤꯗ꯭ꯔꯦ ꯃꯥꯒꯤ ꯍꯦꯛ ꯃꯃꯥꯡꯗ ꯂꯩꯕ ꯄꯨꯈ꯭ꯔꯤꯅꯤꯅ ꯈꯦꯇ꯭ꯔ ꯄꯨꯈ꯭ꯔꯤꯒ ꯁꯨꯝ ꯃꯌꯥꯝꯅ ꯍꯥꯏꯗꯤ ꯃꯥꯒꯤ ꯆꯥꯅꯕ ꯃꯐꯝꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯊꯣꯟꯕ ꯃꯃꯤꯡꯅꯤ ꯃꯌꯥꯝꯁꯤꯗ ꯁꯤꯒꯤ ꯊꯣꯟꯕ ꯃꯃꯤꯡꯁꯤꯗ ꯂꯩꯕ ꯄꯨꯈ꯭ꯔꯤꯅꯤ ꯁꯤ ꯄꯨꯈ꯭ꯔꯤꯁꯤꯗꯤ ꯌꯥꯝ ꯐꯖꯔꯦ ꯄꯨꯈ꯭ꯔꯤꯁꯤꯒꯤꯗꯤ ꯃꯊꯛꯇ ꯂꯩꯔꯤꯕ ꯂꯥꯏꯠꯁꯤ ꯃꯈꯥꯗꯁꯨ ꯑꯃꯨꯛ ꯍꯜꯂꯒ ꯇꯥꯕꯅꯦ ꯃꯌꯥꯝꯁꯨ ꯎꯕꯤꯔꯝꯒꯅꯤꯅ ꯈꯜꯂꯤ ꯃꯈꯥꯗꯁꯨ ꯍꯜꯂꯒ ꯇꯥꯏ ꯃꯣꯏꯁꯤ ꯃꯃꯥꯡꯗꯁꯨ ꯄ꯭ꯔꯥꯏꯖ ꯑꯗꯨꯝ ꯐꯪꯈꯤꯕ ꯀꯩꯅꯣꯅꯤꯀꯣ ꯄ꯭ꯔꯥꯏꯖ ꯐꯪꯈꯤꯕ ꯍꯧꯖꯤꯛꯀꯤ ꯌꯥꯝ ꯊꯪꯅꯕ ꯂꯩꯀꯥꯏꯅꯤ ꯑꯃꯅ ꯀꯛꯆꯤꯡ ꯈꯨꯟꯌꯥꯏ ꯂꯩꯀꯥꯏ ꯍꯩꯅꯧꯕꯣꯝ ꯄꯔꯦꯡꯅꯤ ꯑꯗꯨꯒ ꯁꯤꯒꯤꯁꯤꯅ ꯑꯃꯨꯛ ꯀꯛꯆꯤꯡ ꯁꯂꯥꯝ ꯂꯩꯀꯥꯏꯒꯤ ꯄ꯭ꯔꯣꯖꯦꯛ ꯄꯨꯈ꯭ꯔꯤ ꯍꯥꯏꯔꯒ ꯈꯪꯅꯕ ꯃꯐꯝꯗꯨꯅꯤ ꯑꯗꯨꯝ ꯌꯥꯝ ꯐꯖꯅ ꯁꯤꯟꯕ ꯃꯃꯥꯡꯗꯗꯤ ꯁꯤꯁꯦ ꯃꯃꯥꯡꯗꯒꯤ ꯂꯥꯏꯚ ꯌꯦꯡꯕꯤꯕꯁꯤ ꯂꯥꯎꯁꯤꯡ ꯈꯪꯕꯤꯔꯝꯒꯅꯤ ꯃꯃꯥꯡꯗꯗꯤ ꯁꯤꯒꯤ ꯄꯔꯦꯡꯁꯤ ꯁꯅꯥꯔꯩ ꯃꯌꯥꯝ ꯊꯥꯗꯅ ꯁꯅꯥꯔꯩ ꯊꯥꯗꯅ ꯇꯧꯕ ꯁꯅꯥꯔꯩꯒꯤꯁꯤ ꯄꯔꯦꯡ ꯊꯥꯔꯒ ꯌꯥꯝ ꯐꯖꯅ ꯁꯤꯟꯈꯤꯕ ꯄꯔꯦꯡ ꯑꯁꯤ ꯃꯣꯏꯁꯤꯗꯤ ꯌꯥꯝ ꯐꯖꯔꯦ ꯍꯥꯏꯗꯤ ꯑꯩꯅ ꯍꯥꯏꯖꯤꯟꯕꯗꯤ ꯅꯠꯇꯦꯀꯣ ꯍꯥꯏꯗꯤ ꯄꯨꯈ꯭ꯔꯤꯗ ꯂꯥꯏꯠꯁꯤ ꯄꯨꯈ꯭ꯔꯤꯒꯤ ꯃꯊꯛꯇ ꯂꯥꯏꯠꯁꯤ ꯊꯥꯜꯂꯀꯥꯟꯗ ꯄꯨꯈ꯭ꯔꯤꯗ ꯇꯥꯔꯤꯕ ꯃꯃꯤꯗꯨꯁꯨ ꯑꯗꯨꯝ ꯐꯖꯕꯅꯦ ꯑꯗꯨ ꯃꯌꯥꯝ ꯌꯦꯡꯉ ꯈꯪꯕꯤꯒꯅꯤ ꯑꯩ ꯂꯥꯏꯚꯁꯤꯗ ꯁꯣꯝꯗ ꯑꯝꯇ ꯑꯣꯟꯁꯤꯟꯕꯤꯌꯣ ꯂꯥꯏꯚꯁꯤ ꯌꯦꯡꯉ ꯑꯗꯨꯝ ꯈꯪꯕꯤꯔꯝꯒꯅꯤ ꯑꯗꯨꯝ ꯌꯦꯡꯕꯤꯌꯨꯅꯦ ꯍꯥꯏꯗꯤ ꯃꯊꯛꯇ ꯊꯥꯜꯂꯤꯕ ꯄꯨꯈ꯭ꯔꯤꯗ ꯊꯥꯜꯂꯤꯕ ꯄꯨꯈ꯭ꯔꯤꯒꯤ ꯃꯊꯛꯇ ꯇꯤꯡꯉꯤꯕ ꯕꯂꯞꯁꯤ ꯃꯈꯥꯗ ꯂꯥꯏꯠ ꯍꯥꯏꯗꯤ ꯏꯁꯤꯡꯗ ꯇꯥꯔꯀꯥꯟꯗ ꯌꯥꯝ ꯐꯖꯅ ꯁꯤꯜꯂꯤ ꯁꯤꯒꯤ ꯄꯔꯦꯡꯁꯤꯃꯁꯨ ꯑꯗꯨꯃꯥꯏꯅ ꯂꯩꯔꯤ ꯉꯥꯛꯄꯤꯒꯅꯤ ꯄꯔꯦꯡ ꯅꯠꯇꯦ ꯃꯣꯏꯒꯤꯁꯤꯗꯤ ꯂꯩꯀꯥꯏꯅꯤ ꯀꯛꯆꯤꯡ ꯇꯥꯎꯟ ꯀ꯭ꯂꯕꯅ ꯁ꯭ꯄꯣꯟꯁꯔ ꯇꯧꯔꯀꯥꯟꯗ ꯁꯤꯟꯕ ꯑꯗꯨꯒꯨꯝꯕ ꯀꯩꯅꯣꯅꯤ ꯌꯥꯝ ꯐꯖꯅ ꯊꯥꯜꯂꯤ ꯃꯣꯏꯒꯤꯁꯤ ꯍꯟꯗꯛꯇꯤ ꯑꯩꯈꯣꯏꯒꯤ ꯂꯥꯏꯠꯀꯤ ꯃꯊꯛꯇ
ꯀꯦꯟꯗꯜ ꯑꯩꯈꯣꯏ ꯀꯦꯟꯗꯜꯁꯤ ꯑꯩꯈꯣꯏꯅ ꯁꯨꯃꯥꯏꯅ ꯃꯩꯔꯥꯒꯤ ꯃꯍꯨꯠ ꯁꯤꯟꯈꯤꯕꯅꯤ ꯑꯗꯨ ꯀꯦꯟꯗꯜ ꯌꯥꯝ ꯐꯖꯅ ꯊꯥꯟꯗꯅ ꯇꯧꯕꯤꯔꯦ ꯁꯣꯝꯗ ꯑꯌꯥꯝꯕ ꯀꯥꯞꯄꯣ ꯑꯗꯨ ꯑꯗꯨꯝ ꯐꯖꯩꯀꯣ ꯁꯤꯒꯤꯁꯦ ꯑꯗꯨꯝ ꯐꯖꯩ ꯍꯥꯏꯕꯗꯤ ꯃꯌꯥꯝꯅ ꯂꯥꯏꯚꯇꯁꯨ ꯎꯕꯤꯔꯝꯒꯅꯤꯅ ꯈꯜꯂꯤ ꯌꯥꯝꯅꯗꯤ ꯐꯖꯔꯦ ꯑꯩꯁꯦ ꯑꯩꯒꯤ ꯐꯣꯟ ꯑꯅꯤꯃꯛ ꯁꯤꯖꯤꯟꯅꯕꯅꯤꯅ ꯑꯩꯁꯦ ꯐꯣꯇꯣ ꯀꯥꯞꯄꯒ ꯊꯥꯒꯠꯅꯕꯒꯤ ꯀꯩꯅꯣꯗꯤ ꯎꯄꯥꯏꯗꯤ ꯂꯩꯇ꯭ꯔꯦ ꯑꯗꯣ ꯌꯥꯝꯗꯤ ꯐꯖꯔꯦ ꯁꯤꯁꯦ ꯁꯤꯒꯤꯁꯤꯗ ꯌꯥꯝ ꯐꯖꯅ ꯑꯗꯨꯝ ꯃꯌꯥꯝꯅꯁꯨ ꯎꯕꯤꯔꯝꯃꯅꯤꯅ ꯈꯜꯂꯤ ꯑꯩꯃꯛꯅ ꯃꯤꯠꯅ ꯎꯔꯤꯁꯦ ꯀꯦꯃꯦꯔꯥꯗ ꯐꯖꯕ ꯑꯗꯨ ꯌꯧꯕ ꯉꯝꯗ꯭ꯔꯒꯁꯨ ꯃꯤꯠꯅꯗꯤ ꯌꯥꯝ ꯐꯖꯅ ꯎꯔꯦ ꯂꯥꯏꯠꯁꯦ ꯑꯗꯨꯝ ꯌꯦꯡꯕꯤꯔꯣꯀꯣ ꯁꯨꯝ ꯑꯩꯒꯤ ꯀꯩꯅꯣꯁꯤꯅ ꯏꯅꯥꯎꯁꯤꯡꯅ ꯀꯦꯃꯦꯔꯥ ꯀꯥꯞꯄꯤꯔꯦ ꯁꯤꯒꯤꯁꯦ ꯑꯗꯨꯝ ꯐꯖꯅ ꯌꯥꯝ ꯐꯖꯅ ꯂꯩꯔꯦ ꯍꯥꯏꯗꯤ ꯂꯥꯏꯠꯁꯤ ꯃꯊꯛꯇ ꯊꯥꯟꯕ ꯂꯥꯏꯠꯁꯤ ꯃꯈꯥꯗ ꯏꯁꯤꯡꯗ ꯃꯃꯤ ꯇꯥꯕꯅꯤꯅ ꯌꯥꯝ ꯐꯖꯕꯒꯤ ꯄꯣꯠ ꯑꯃꯁꯨ ꯑꯗꯨꯃꯥꯏꯅ ꯂꯩ ꯑꯗꯨꯒ ꯃꯃꯥꯡꯗꯒꯤ ꯍꯥꯞꯆꯤꯟꯕ ꯍꯥꯏꯇꯥꯔꯦꯅꯦ ꯃꯃꯥꯡꯗ ꯁꯨꯃꯥꯏꯅ ꯀꯦꯟꯗꯜ ꯊꯥꯟꯕ ꯈꯣꯠꯄꯁꯤ ꯃꯃꯥꯡꯒꯤ 2024ꯒꯤꯗꯗꯤ ꯎꯈꯤꯗꯦ ꯑꯗꯨꯕꯨ ꯍꯟꯗꯛꯀꯤ 2025ꯒꯤ ꯁꯤꯒꯨꯝꯕ ꯊꯧꯔꯝꯁꯤꯗꯗꯤ ꯁꯨꯃꯥꯏꯅ ꯀꯦꯟꯗꯜ ꯊꯥꯟꯗꯅ ꯌꯥꯝ ꯐꯖꯅ ꯁꯦꯝꯕꯤꯔꯤ ꯁꯤꯗ ꯏꯃꯣꯏꯅꯨꯒꯤ ꯏꯂꯦꯟꯊꯧ ꯏꯃꯣꯏꯅꯨꯒꯤ ꯏꯔꯥꯠꯄꯒꯤ ꯃꯃꯤ ꯑꯃꯁꯨ ꯇꯥꯔꯤ ꯍꯣꯏ ꯑꯩ ꯃꯊꯪ ꯌꯥꯝ ꯇꯦꯟꯁꯤꯟꯖꯒꯦ ꯌꯥꯔꯤꯈꯩ ꯇꯦꯟꯁꯤꯟꯅꯕ ꯍꯣꯠꯅꯖꯒꯦ ꯌꯥꯝꯗꯤ ꯐꯖꯔꯦ ꯁꯤꯁꯦ ꯃꯌꯥꯝ ꯂꯥꯏꯚꯇ ꯑꯩꯅ ꯐꯨꯜ ꯚ꯭ꯌꯨꯁꯦ ꯍꯥꯏꯗꯤ ꯑꯩ ꯀꯦꯃꯦꯔꯥꯅ ꯚ꯭ꯌꯨꯁꯤ ꯐꯨꯜ ꯑꯣꯏꯅ ꯎꯠꯄ ꯉꯝꯗꯕꯒꯤ ꯈꯨꯗꯣꯡꯆꯥꯗꯕ ꯑꯃꯈꯛꯁꯨ ꯂꯩ ꯑꯗꯨꯒꯤꯗꯃꯛ ꯃꯌꯥꯝꯅ ꯋꯥꯔꯧꯕꯤꯕꯗꯤ ꯌꯥꯗ꯭ꯔꯦ ꯑꯗꯣ ꯂꯥꯏꯚ ꯌꯦꯡꯕꯤꯔꯤꯕ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯅ ꯑꯗꯨꯝ ꯂꯥꯏꯚ ꯁꯤꯌꯥꯔ ꯇꯧꯕꯤꯌꯨ ꯍꯥꯏꯕꯁꯤꯃꯗꯤ ꯑꯗꯨꯝ ꯀꯥꯎꯕꯤꯔꯅꯨ ꯃꯔꯝꯗꯤ ꯑꯩꯅ ꯂꯥꯏꯚ ꯁꯤꯌꯥꯔ ꯇꯧꯕꯤꯌꯨ ꯍꯥꯏꯁꯦ ꯑꯩꯒꯤ ꯀꯥꯟꯅꯕꯒꯤ ꯅꯠꯇꯦ ꯍꯥꯏꯗꯤ ꯑꯩꯈꯣꯏꯅ ꯃꯅꯤꯄꯨꯔꯒꯤ ꯃꯄꯥꯟꯗ ꯍꯥꯏꯗꯤ ꯁꯤꯒꯤ ꯂꯩꯀꯥꯏ ꯁꯂꯥꯝ ꯂꯩꯀꯥꯏꯁꯤꯒꯤ ꯃꯄꯥꯟꯗ ꯃꯅꯤꯄꯨꯔꯒꯤ ꯃꯄꯥꯟꯗ ꯅꯠꯇ꯭ꯔꯒꯅ ꯑꯩꯈꯣꯏꯒꯤ ꯏꯟꯗꯤꯌꯥꯒꯤ ꯃꯄꯥꯟꯗ ꯂꯩꯔꯤꯕ ꯏꯆꯤꯜ ꯏꯅꯥꯎ ꯃꯌꯥꯝꯁꯨ ꯌꯥꯎꯔꯝꯒꯅꯤ ꯑꯩꯒꯤ ꯂꯩꯀꯥꯏꯗ ꯀꯔꯤ ꯇꯧꯔꯤꯕꯒꯦ ꯍꯥꯏꯕꯗꯣ ꯎꯅꯤꯡꯉꯝꯒꯅꯤ ꯑꯗꯨ ꯎꯕ ꯉꯝꯅꯅꯕꯒꯤꯗꯃꯛꯇ ꯑꯩꯅ ꯉꯁꯥꯏ ꯁꯤꯌꯥꯔ ꯇꯧꯕꯤꯌꯣꯅ ꯃꯌꯥꯝꯗ ꯁꯨꯝ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯍꯥꯏꯖꯕꯁꯦ ꯋꯥꯔꯧꯕꯤꯕꯗꯤ ꯌꯥꯗꯦ ꯁꯤ ꯌꯥꯝꯗꯤ ꯐꯖꯔꯦ ꯑꯩꯁꯦ ꯐꯣꯇꯣ ꯑꯃꯗꯤ ꯌꯥꯝ ꯀꯥꯞꯅꯤꯡꯕꯅꯦ ꯑꯗꯨ ꯐꯣꯇꯣ ꯀꯥꯞꯅꯕ ꯑꯩꯒꯤ ꯐꯣꯟꯁꯦ ꯑꯩ ꯀꯦꯃꯦꯔꯥꯗ ꯁꯣꯝꯗ ꯁꯤꯖꯤꯟꯅꯈ꯭ꯔꯦ ꯁꯤꯖꯤꯟꯅꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯩ ꯀꯩꯅꯣ ꯇꯧꯕ ꯉꯝꯗ꯭ꯔꯦ ꯑꯩꯒꯤ ꯀꯩꯅꯣꯁꯤ ꯁꯨꯃꯥꯏꯅ ꯁꯤꯗꯁꯨ ꯌꯥꯝ ꯐꯖꯅꯗꯤ ꯁꯦꯝꯃꯦꯀꯣ ꯁꯤꯁꯤ ꯃꯃꯥꯡꯗꯗꯤ ꯃꯣꯏꯒꯤ ꯍꯤ ꯑꯃ ꯂꯩꯕꯅꯦ ꯍꯤꯗꯨ ꯍꯟꯗꯛꯇꯤ ꯍꯤꯗꯨ ꯎꯕ ꯐꯪꯗ꯭ꯔꯦ ꯍꯤ ꯑꯃ ꯂꯩꯕꯅꯦ ꯑꯗꯨꯝ ꯍꯤ ꯇꯣꯡꯉꯒ ꯑꯗꯨꯝ ꯆꯠꯄ ꯈꯣꯠꯄ ꯑꯗꯨꯝ ꯃꯌꯥꯝ ꯎꯕꯅꯦ ꯑꯗꯨ ꯎꯕ ꯉꯝꯗ꯭ꯔꯦ ꯃꯌꯥꯝ ꯑꯩꯁꯨ ꯆꯥꯟꯁ ꯐꯪꯉꯤꯉꯩꯗ ꯐꯣꯇꯣ ꯑꯃꯗꯤ ꯀꯥꯞꯍꯧꯔꯒꯦ ꯁꯤꯁꯦ ꯌꯥꯝ ꯐꯖꯅ ꯁ꯭ꯋꯥꯏꯗꯩ ꯀꯥꯞꯄꯣ ꯁꯤꯒꯤ ꯚ꯭ꯌꯨꯁꯤꯗꯤ ꯌꯥꯝ ꯐꯖꯔꯦ ꯃꯌꯥꯝ ꯐꯣꯇꯣꯗꯁꯨ ꯌꯥꯝ ꯐꯖꯔꯦꯀꯣ ꯑꯗꯨ ꯚꯤꯗꯤꯑꯣꯗꯁꯨ ꯌꯥꯝ ꯐꯖꯔꯝꯒꯅꯤꯅ ꯈꯜꯂꯦ ꯁꯤꯒꯤ ꯃꯅꯤꯡꯒꯤ ꯑꯩ ꯃꯅꯤꯡꯗ ꯎꯔꯤꯕ ꯚ꯭ꯌꯨꯁꯦ ꯑꯝꯇ ꯌꯦꯡꯕꯤꯌꯣ ꯁꯤꯒꯤ ꯃꯄꯥꯁꯦ ꯌꯥꯝ ꯐꯖꯔꯦ ꯁꯤꯒꯤꯁꯦ ꯌꯥꯝ ꯐꯖꯅ ꯎꯔꯦꯀꯣ ꯃꯌꯥꯝ ꯚ꯭ꯌꯨꯁꯦ ꯑꯗꯨꯝ ꯃꯌꯥꯝꯁꯨ ꯎꯕꯤꯔꯝꯃꯅꯤꯅ ꯈꯜꯂꯦ ꯍꯥꯏꯗꯤ ꯁꯤꯒꯤ ꯚ꯭ꯌꯨꯁꯦ ꯌꯥꯝ ꯐꯖꯔꯦ ꯍꯥꯏꯗꯤ ꯂꯥꯏꯠꯀꯤ ꯃꯈꯥꯗ ꯏꯁꯤꯡ ꯂꯩꯕꯅꯤꯅ ꯃꯊꯛꯇ ꯇꯥꯔꯤꯕ ꯂꯥꯏꯠꯀꯤ ꯃꯃꯤꯁꯤ ꯏꯁꯤꯡꯗ ꯇꯥꯔꯀꯥꯟꯗ ꯌꯥꯝ ꯐꯖꯕ ꯃꯄꯥ ꯑꯃ ꯑꯗꯨ ꯑꯣꯏꯔꯦ ꯑꯗꯨꯝ ꯍꯧꯖꯤꯛꯀꯤ ꯄꯨꯈ꯭ꯔꯤꯁꯤꯃ ꯑꯣꯏꯔꯦ ꯑꯗꯨꯝ ꯃꯌꯥꯝꯅ ꯍꯧꯖꯤꯛꯀꯤ ꯐꯥꯎꯕꯗ ꯌꯦꯡꯕꯤꯔꯛꯄꯗ ꯑꯗꯨꯝ ꯐꯖꯕ ꯑꯦꯔꯤꯌꯥꯁꯤꯡꯗ ꯑꯗꯨꯝ ꯀꯃꯦꯟ ꯄꯤꯕꯤꯔꯛꯑꯣ ꯑꯗꯨꯒ ꯃꯌꯥꯝꯅꯁꯨ ꯁꯤꯒꯤ ꯄꯔꯦꯡꯁꯤꯅ ꯍꯥꯏꯗꯤ ꯀꯝꯄꯤꯇꯤꯁꯟ ꯑꯃꯁꯨ ꯂꯩꯕꯅꯤꯅ ꯁꯤꯒꯤ ꯄꯔꯦꯡꯁꯤꯅ ꯐꯥꯔꯁ ꯇꯥꯅꯤ ꯍꯥꯏꯕꯗꯨꯁꯨ ꯃꯌꯥꯝꯒꯤ ꯋꯥꯈꯜꯂꯣꯟꯗꯁꯨ ꯑꯩꯅ ꯐꯥꯎꯕꯤꯔꯝꯕ ꯌꯥꯎꯔꯝꯕꯅꯤ ꯍꯧꯖꯤꯛ ꯐꯥꯎꯗ ꯂꯩꯔꯤꯁꯤꯗ ꯐꯖꯕ ꯄꯔꯦꯡꯁꯤꯡ ꯑꯗꯨꯝ ꯃꯌꯥꯝꯅ ꯎꯕꯤꯔꯝꯃꯅꯤꯅ ꯈꯜꯂꯤ ꯍꯧꯖꯤꯛꯁꯨ ꯑꯗꯨꯝ ꯃꯣꯏꯒꯤ ꯀꯦꯟꯗꯜꯁꯤ ꯃꯨꯠꯈ꯭ꯔꯒꯁꯨ ꯑꯗꯨꯝ ꯁꯦꯝꯖꯤꯟꯕꯒꯤ ꯊꯕꯛꯇꯤ ꯑꯗꯨꯝ ꯂꯦꯞꯇꯅ ꯆꯠꯊꯔꯤ ꯁꯨꯃꯥꯏꯅ ꯂꯩꯔꯦ ꯑꯩꯈꯣꯏꯒꯤ ꯅꯥꯎꯔꯦꯝ ꯖꯦꯛꯁꯟꯁꯨ ꯂꯥꯏꯚꯇ ꯆꯪꯕꯤꯔꯦ ꯑꯩ ꯂꯥꯏꯚꯁꯤ ꯌꯥꯝ ꯊꯨꯅ ꯂꯣꯏꯁꯤꯟꯅꯕ ꯍꯣꯠꯅꯖꯒꯦ ꯑꯩ ꯉꯔꯥꯡꯒꯤ ꯃꯇꯝꯗꯨ ꯌꯧꯗꯅꯕꯗꯤ ꯍꯣꯠꯅꯖꯕꯅꯦ ꯑꯗꯨꯕꯨ ꯉꯔꯥꯡ ꯑꯩꯅ ꯂꯥꯏꯚꯇ ꯊꯥꯈꯤꯕ ꯃꯐꯝꯁꯤꯡꯗꯨꯅ 25ꯀꯤꯅꯤ ꯍꯟꯗꯛꯀꯤꯁꯤꯅꯀꯣ ꯑꯗꯨꯒꯤ ꯍꯥꯏꯗꯤ ꯑꯁ ꯑꯩ ꯉꯥꯛꯄꯤꯒꯅꯤ ꯃꯃꯥꯡꯒꯤꯗꯁꯨ ꯀꯩꯅꯣꯗ ꯇꯥꯕ ꯃꯥꯜꯂꯦ ꯔꯣꯁ ꯃꯥꯏꯕꯝ ꯌꯥꯏꯐꯔꯁꯦ ꯃꯊꯪ ꯑꯗꯨꯝ ꯎꯠꯆꯔꯛꯑꯒꯦ ꯍꯧꯖꯤꯛ ꯑꯩꯁꯤ ꯌꯥꯔꯤꯈꯩꯗꯤ ꯇꯦꯟꯁꯤꯟꯅꯕ ꯍꯣꯠꯅꯕꯅꯦ ꯑꯗꯨꯕꯨ ꯑꯩꯁꯤ ꯇꯦꯟꯁꯤꯟꯕꯒꯤ ꯇꯥꯏꯃꯤꯡꯁꯦ ꯍꯥꯏꯗꯤ ꯉꯔꯥꯡꯒꯤ ꯎꯠꯈꯤꯕ ꯑꯩꯅ ꯎꯠꯆꯈꯤꯕ ꯃꯐꯝꯁꯤꯡꯗꯨꯗꯒꯤ ꯍꯦꯟꯅ ꯃꯁꯤꯡ ꯌꯥꯝꯃꯕꯅꯤꯅ ꯂꯥꯏꯚꯁꯦ ꯑꯩꯅ ꯉꯔꯥꯡꯒꯤ ꯇꯥꯏꯃꯤꯡꯗꯨ ꯌꯧꯗꯅꯕ ꯄꯨꯡ ꯑꯃꯗ ꯂꯣꯏꯁꯤꯟꯅꯕ ꯍꯣꯠꯅꯖꯕꯅꯤ
ꯄꯨꯡ ꯑꯃꯗ ꯇꯦꯟꯁꯤꯟꯅꯕ ꯍꯣꯠꯅꯕꯗꯣ ꯑꯩꯁꯤ ꯄꯨꯡ ꯑꯃꯗ ꯇꯦꯟꯁꯤꯟꯅꯕ ꯍꯣꯠꯅꯕꯗꯣ ꯍꯧꯖꯤꯛ ꯐꯥꯎꯕꯒꯤ ꯑꯣꯏꯅꯗꯤ ꯑꯩꯁꯤ ꯉꯝꯗ꯭ꯔꯤꯕ ꯃꯥꯜꯂꯦ ꯃꯤꯟꯁ ꯄꯨꯡ ꯑꯃ ꯈꯤꯇꯪ ꯍꯦꯟꯈꯤꯕ ꯃꯥꯜꯂꯦ ꯑꯩꯁꯦ ꯉꯝꯗ꯭ꯔꯦ ꯌꯥꯝ ꯊꯨꯅ ꯂꯣꯏꯁꯤꯟꯅꯕ ꯍꯣꯠꯅꯖꯒꯦ ꯃꯊꯪ ꯎꯠꯆꯔꯛꯀꯦ ꯑꯗꯣ ꯍꯧꯖꯤꯛꯅ ꯑꯃꯨꯛ ꯁꯤꯁꯦ ꯀꯛꯆꯤꯡ ꯋꯥꯏꯔꯤ ꯄꯨꯡ ꯄꯔꯦꯡꯁꯨ ꯃꯣꯏꯒꯤ ꯉꯁꯤ ꯏꯃꯣꯏꯅꯨ ꯅꯨꯃꯤꯠꯁꯤꯗ ꯃꯣꯏꯒꯤ ꯄꯔꯦꯡꯒꯤ ꯆꯪꯅꯕ ꯒꯦꯠ ꯁꯤ ngasi ꯁꯪꯒꯥꯈꯤꯕꯅꯦ ꯃꯣꯏꯁꯨ ꯏꯁꯩ ꯅꯣꯡꯃꯥꯏ ꯇꯧꯒ꯭ꯔꯦꯅ ꯃꯌꯥꯝ ꯇꯧꯕꯅꯦ ꯃꯤ ꯃꯌꯥꯝꯁꯨ ꯀꯣꯏꯕ ꯃꯌꯥꯝ ꯂꯥꯛꯄꯤꯀꯣ ꯑꯗꯨꯝ ꯂꯥꯏꯐꯁꯦ ꯑꯩꯗꯤ ꯉꯔꯥꯡꯁꯨ ꯉꯁꯤ ꯁꯨꯃꯥꯏꯅ ꯍꯟꯖꯤꯟ ꯊꯥꯕꯁꯤ ꯃꯌꯥꯝꯅꯁꯨ ꯋꯥꯔꯧꯕꯤꯔꯝꯕ ꯌꯥꯏ ꯑꯗꯣ ꯋꯥꯔꯧꯕꯤꯅꯨ ꯉꯁꯤꯅ ꯑꯃꯨꯛ ꯍꯦꯟꯅ ꯉꯔꯥꯡꯗꯨꯅ ꯑꯩꯅ ꯇ꯭ꯔꯥꯏꯜ ꯑꯣꯏꯅ ꯑꯩꯁꯦ ꯁꯣꯔꯠ ꯚꯤꯗꯤꯑꯣ ꯅꯝꯅꯕ ꯍꯣꯠꯅꯔꯨꯕꯅꯦ ꯑꯗꯨ ꯁꯣꯔꯠ ꯃꯛꯇꯨꯗꯤ ꯑꯩ ꯉꯝꯍꯧꯗ꯭ꯔꯦ ꯃꯁꯤꯒꯤꯗꯃꯛ ꯋꯥꯔꯧꯕ ꯌꯥꯗ꯭ꯔꯦ ngasisu mo ngarangi timing do da adugi mang nang ngkalakan da lusinaba yam hona jabane du bo soji bawdi aina khanbada punga maga minute tara tasingre adu ngarangi timing do tu do bo male adu waro bidi age ai yam tension na bade gari thauduna duga waring sing yam chuna sa silaga gari thauba ya ba pare ngoragna gari thaujila kanda इलेक्शन बहुत जबने हौजी ngmdri aduga hojik pung pareng ni me amsa kadar kase sorry azik soal ko gam dalam mai man yoga masya mayam daina thamdaning wafam mukhangna 거기 Kacing Wairi pung bareng je sing budi pung bareng aja me ana samjila kana tuon gi ba maming wala me sima khang da ba me ana jaw bi ngane do purai rom pung bareng hai bani ko ji se na mi sei hau do re si so ji se मैं पुंग बरेंग कचिंग वाई की पुंग बरेंग आई पुंग बरेंग नते हाय बनी को मागे सिंग ममंग दी पुरै रोम पुंग बरेंग हाय बनी को सेसेले रे पुरै रोम पुंग बरेंग सेले मथंग ले सुन जाय सी मथंग चिना मो कोई adumai adai mafam di hajar ge adum matang yang ke sina ona isai man isai lai ka adum isai thakini majli na sing lai ge last biro isai thakbiro isai ko kare ya popular ho ge isai ma kongi matang je aina kan badal sang tempareng lairi aduga punsi pareng lairi puswaijam pareng lairi wari ki thungana wo pareng lairi hai mambam sing se yaring ka aina pareng hai ni ko ayam lona unna bohona jage yaring ka jam thujinna bohona jabane ngasi se waro bidi atre ngarang ki timing do dum chatpa male aina khanbada ko hoji pung amaga minute jan ayam thuna aina gari na thau na ko na dau jai gari da thusil laga aina sala ga gari kha ba khop ma tam mang jana ba mona ja bane so da live mi ang kai yeng biri live ye mi ba chel na using hoji pa da live sara ma mang dang tok sundira mo aduga matai ina line yokan na bagida makta kaching da 26 unit aram bai teng go na siliba sigum ta misile su tawre mo gi sili smaina sina kaching wai sabal pareng ni sound pareng ni pareng ni to aduga matin da smaina tawli ba adumana lai ga sile sang dem pareng ji mai rak ya la sang dem pareng ma sile sang dem pareng ji ma mo di se
mây than ra ba ma le ko si se o mây mut ra ba ma le si pa is mai electric mut pe si pe ni se mo ko ni le sang ke pa ni na ai punchi pareng ya punchi pareng yok se ni punchi pareng si jo tum padana la jeng ba pareng moi ba ni lam ngan bi den chubam yai phare paminara se ai ba ko phom se ai gi mai he da gi tham dari ai hojik matang da ngasai ai ngon da sai gi no am si ba na phone to bi ra me moi si da la pi de hai ba gi ma le ai de phone de pai hong de kwa ada ai dum moi si utara ke si gi se moi gi se khoi si som da ga i kham ge kwa ang mai am su dance to ji kwa to gi nay tu kita yang jelek kita nggak apa, mana kita kan dulu, sini mau ngarang deh, utu cara mau nasi pengen kita tujin juga kan, segi sini, saya ambil yang dulu, kacing wairi thongan lekai punci pereng ward number 3 gua, ayam tujin apa mana jaga ngarang suit kah begini ayam tujin apa di mana jaga Ngan di tersubom ya paminara se ai mo se jadi ai ho matan da sa ai ga da i no si bo na ko da be Kacing wasa ma'am ubire ko kacing welcome to Imuno ima ira thongni thoram kacing wairi punchi parengwa am tujin jage ngang sum am ubira mane na khale na si pareng am khang khong na dalla su am khang tujin jage zai agi naw robin na phone to bira ma dai gi no gi robira gi pareng da yaw re naw robin so na live si yeng bira ga de so no ubira mane na khale live si sa to bira mo si pareng si am phajan na ngarang samo udu dai de na ngarang hai jage do maroi na ayam ba mufam jing si 50 to 60% khatang chen ba loi na bada ngai re ba dung adun chumme hoji ngasi na mo he na mo phajana sem nu ne mo ji khoi sana pun ga thang dok tana yam phajana tawri iso dum phajaba pare ngama dum oi ha ba tare ko ai khal khang tujin jage nga ai ngarang ki timing du jage hen yam hen dana bo hona jage ngai ai na khan ba de ai pung ngama da lo sin na bo hona jaram bane do bo pung ngama ko di lo sin ngam jatre adu ko ai ya yin ke tension na bo hona jabani Nasi pareng sini kacing wairi thongam lekai punci pareng ko punci pareng ni ai punci pareng jam tujina bo hona jaga hedi ngarang se utchi batu da ki hena phajana semba sembira moji konthong khuding mak konthong hai akoi maitai lon da konthong hai ko konthong khuding mak da sanapun da sing atan ba hapna dai pathoni gi thom sem pangtu piri Kemana lagi dia? Ngomong ya berarti no. Ini punya lejari besi, kacing wairi thongam lekai gi punchi pareng haina lai khangna bam pham du dani yam phajana sile ontong khuding makta koi sanabun tan bam putok na yam phajaba competition ngak singatana hoyi mini rat pagi thorom sida yam phajana participate tawi ba pareng amani nung sida hoyi muno event ho muno ki photo su lai adagi mayam photo khap khot pa yam lai yam phajana yam masu ta na hai tare liba pareng amani am thambiro mu competition sida ram pareng na fast tai tani sagi vokalon moda fawba namjari basi uraga hai tare si phajai simsi tawige haibidu haibiramu leire ina event to imunugi onno moina postana infom sida silli yam phajana yam postana mafam si yam phajana sile
ꯌꯦꯡꯕꯤꯌꯨ ꯃꯌꯥꯝꯁꯨ ꯃꯌꯥꯝꯅ ꯌꯦꯡꯉꯒ ꯃꯌꯥꯝ ꯀꯃꯦꯟꯗꯣ ꯊꯝꯕꯤꯔꯝꯃꯨ ꯃꯌꯥꯝ ꯀꯃꯦꯟꯗꯣ ꯊꯝꯕꯤꯔꯝꯃꯨ ꯂꯩꯔꯤꯕ ꯄꯔꯦꯡꯁꯤ ꯃꯆꯨ ꯃꯆꯨ ꯃꯈꯜꯒꯤ ꯑꯣꯏꯅ ꯌꯥꯝ ꯄꯣꯁ ꯇꯥꯅ ꯌꯥꯝ ꯐꯖꯩ ꯌꯥꯝ ꯐꯖꯕ ꯄꯔꯦꯡꯅꯤ ꯑꯩꯈꯣꯏꯅ ꯍꯥꯏꯗꯤ ꯀꯛꯆꯤꯡꯗ ꯁꯤꯜꯂꯤꯕ ꯁꯨꯃꯥꯏꯅ ꯍꯥꯏꯗꯤ ꯑꯩꯈꯣꯏ ꯏꯚꯦꯟ ꯇꯧ ꯏꯃꯣꯏꯅꯨ ꯏꯔꯥꯠꯄꯒꯤ ꯊꯧꯔꯝꯁꯤꯗ ꯑꯩꯈꯣꯏ ꯁꯨꯃꯥꯏꯅ ꯍꯥꯏꯗꯤ ꯌꯨꯝꯊꯣꯡ ꯈꯨꯗꯤꯡꯃꯛꯇꯒꯤ ꯁꯨꯃꯥꯏꯅ ꯄꯥꯔꯇꯤꯁꯤꯄꯦꯠ ꯇꯧꯔꯛꯄꯁꯤ ꯌꯦꯁ ꯌꯥꯝ ꯐꯖꯩ ꯌꯥꯝ ꯐꯖꯕ ꯋꯥꯈꯜꯂꯣꯟꯅꯤ ꯇꯨꯡ ꯀꯣꯏꯅ ꯑꯩꯒꯤ ꯏꯆꯥ ꯏꯁꯨꯁꯤꯡꯅ ꯇꯨꯡꯗ ꯁꯤꯒꯨꯝꯕꯁꯤ ꯎꯔꯒ ꯍꯥꯏꯗꯤ ꯑꯩꯈꯣꯏꯒꯤ ꯋꯥꯈꯜꯂꯣꯟꯁꯤꯗ ꯑꯩꯈꯣꯏꯅ ꯇꯝꯕꯤꯍꯧꯕ ꯑꯩꯈꯣꯏ ꯏꯄꯥꯅꯥꯠ ꯏꯄꯨꯅꯥꯠ ꯄꯣꯠꯁꯤ ꯑꯩꯈꯣꯏ ꯆꯠꯇꯕ ꯌꯥꯗꯦ ꯇꯧꯗꯕ ꯌꯥꯗꯦ ꯍꯥꯏꯕꯒꯤ ꯋꯥꯈꯜꯂꯣꯟ ꯑꯃꯗ ꯇꯧꯔꯤ ꯑꯩꯈꯣꯏꯒꯤ ꯗꯤꯋꯥꯂꯤ ꯌꯦꯁ ꯗꯤꯋꯥꯂꯤꯗ ꯑꯩꯈꯣꯏ ꯃꯇꯝ ꯑꯃꯗ ꯌꯥꯝ ꯂꯥꯞꯅꯔꯝꯃꯦ ꯇꯧꯕꯇꯕꯨ ꯍꯧꯖꯤꯛ ꯏꯃꯣꯏꯅꯨ ꯏꯃꯣꯏꯅꯨꯁꯤ ꯂꯥꯠꯄꯒꯤꯁꯤꯗ ꯄꯣꯁ ꯇꯥꯅ ꯁꯨꯃꯥꯏꯅ ꯁꯤꯟꯕꯁꯤ ꯌꯥꯝ ꯐꯖꯅ ꯁꯨꯃꯥꯏꯅ ꯁꯤꯟꯕꯁꯤ ꯌꯦꯁ ꯄꯥꯝꯖꯕꯁꯤ ꯋꯥꯈꯜꯂꯣꯟꯁꯤꯗ ꯑꯩꯈꯣꯏ ꯈꯨꯗꯤꯡꯃꯛꯁꯤꯗ ꯑꯩꯈꯣꯏ ꯈꯨꯗꯤꯡꯃꯛꯀꯤ ꯋꯥꯈꯜꯂꯣꯟꯗ ꯁꯨꯃꯥꯏꯅ ꯆꯦꯟꯕꯁꯤ ꯌꯥꯝ ꯐꯕꯅꯤ ꯃꯊꯪꯗꯗꯤ ꯑꯩꯈꯣꯏ ꯀꯛꯆꯤꯡꯗ ꯂꯩꯔꯤꯕꯁꯤ ꯑꯩꯈꯣꯏ ꯃꯩꯅ ꯄꯨꯡꯉꯥꯟ ꯉꯥꯜꯍꯟꯕ ꯍꯥꯏꯇꯥꯔꯦ ꯄꯔꯦꯡ ꯈꯨꯗꯤꯡꯃꯛꯀꯤ ꯇꯧꯗꯕ ꯌꯥꯗꯦ ꯂꯥꯠꯇꯕ ꯌꯥꯗꯦ ꯍꯥꯏꯕꯒꯤ ꯋꯥꯈꯜꯂꯣꯟꯁꯤ ꯑꯩꯈꯣꯏ ꯐꯥꯎꯍꯟꯕ ꯀꯩꯒꯤꯅꯣ ꯍꯥꯏꯕꯗꯤ ꯑꯗꯨꯅ ꯃꯃꯤꯡꯇꯒꯤ ꯅꯠꯇꯕ ꯑꯩꯈꯣꯏꯒꯤ ꯍꯦꯟꯅ ꯑꯩꯈꯣꯏꯅ ꯏꯃꯣꯏꯅꯨ ꯏꯃꯥ ꯂꯥꯠꯄꯁꯤ ꯑꯩꯈꯣꯏ ꯃꯩꯇꯩꯒꯤ ꯑꯩꯒꯤ ꯏꯃꯥ ꯏꯄꯥ ꯂꯥꯠꯄꯒꯨꯝꯕꯅꯤ ꯈꯜꯂꯒ ꯋꯥꯈꯜꯂꯣꯟꯁꯤꯗ ꯆꯠꯊꯔꯛꯏꯕꯁꯤ ꯌꯥꯝ ꯐꯕ ꯈꯣꯡꯊꯥꯡꯅꯤ ꯌꯥꯝ ꯐꯖꯩ ꯄꯔꯦꯡꯁꯤ ꯌꯥꯝ ꯄꯣꯁ ꯇꯥꯏ ꯄꯔꯦꯡ ꯈꯨꯗꯤꯡꯃꯛ ꯃꯊꯪꯗꯗꯤ ꯄꯔꯦꯡ ꯈꯨꯗꯤꯡꯃꯛ ꯍꯥꯏꯗꯤ ꯂꯩꯕ ꯂꯩꯇꯕ ꯋꯤꯗꯥꯎꯠ ꯃꯦꯟꯇꯔꯦꯁ ꯄꯩꯁꯥ ꯌꯥꯝ ꯆꯪꯉꯝꯒꯅꯤ ꯇꯧꯕꯇꯕꯨ ꯑꯉꯝꯕ ꯀꯦꯅꯟ ꯑꯃꯇ ꯑꯣꯏꯔꯁꯨ ꯗꯨꯛ ꯑꯃꯇ ꯑꯣꯏꯔꯁꯨ ꯊꯥꯔꯒ ꯗꯨꯛ ꯍꯥꯏꯕꯗꯤ ꯐꯠꯇ꯭ꯔꯦ ꯃꯩꯔꯥ ꯑꯃꯇꯪꯁꯨ ꯀꯠꯄꯤꯕ ꯍꯥꯏꯇꯥꯔꯦ ꯐ꯭ꯔꯤ ꯗꯨꯛ ꯍꯥꯏꯕꯒꯤꯗꯃꯛꯇ ꯃꯩꯔꯥ ꯑꯃꯇꯁꯨ ꯇꯣꯉꯥꯟ ꯇꯣꯉꯥꯟ ꯈꯨꯗꯤꯡꯃꯛ ꯃꯩꯔꯥ ꯀꯠꯄꯤꯌꯨ ꯌꯨꯝꯊꯣꯡ ꯈꯨꯗꯤꯡꯃꯛꯀꯤ ꯍꯦꯟꯅ ꯐꯖꯕ ꯍꯦꯟꯅ ꯆꯥꯎꯈꯠꯄ ꯃꯅꯤꯄꯨꯔ ꯑꯃ ꯑꯣꯏꯅꯕꯒꯤꯗꯃꯛꯇ ꯏꯃꯣꯏꯅꯨ ꯂꯥꯠꯄꯁꯦ ꯍꯦꯟꯅ ꯆꯥꯎꯈꯠꯄ ꯆꯍꯣꯡ ꯑꯍꯣꯡꯕ ꯏꯃꯣꯏꯅꯨ ꯂꯥꯠꯄ ꯈꯣꯠꯄꯒꯤ ꯃꯔꯝꯗꯁꯨ ꯑꯩꯈꯣই ꯁꯤꯗ ꯔꯤꯜꯁ ꯑꯣꯏꯅ ꯉꯔꯥꯡ ꯑꯩꯈꯣꯏ ꯅꯝꯗꯨꯅ ꯊꯥꯖꯈ꯭ꯔꯕꯗꯨꯅꯤ ꯑꯗꯨ ꯌꯥꯝ ꯐꯖꯩ ꯃꯁꯤꯒꯤ ꯀꯛꯆꯤꯡ ꯋꯥꯏꯔꯤ ꯊꯣꯉꯥꯝ ꯂꯩꯀꯥꯏ ꯄꯨꯟꯁꯤ ꯄꯔꯦꯡꯁꯤꯃ ꯂꯣꯏꯔꯦ ꯑꯁꯤ ꯃꯊꯪꯗ ꯐꯨꯗꯧꯔꯕ ꯌꯨꯡꯉꯣ ꯊꯦꯡꯅꯩ ꯑꯩ ꯁꯤ ꯅꯝꯕꯔꯁꯤ ꯊꯥꯔꯛꯑꯣ ꯑꯝꯇ ꯃꯥꯏ ꯂꯥꯏꯚ ꯇꯧꯔꯝꯃꯤꯅ ꯁꯤꯖꯤꯟꯅ ꯌꯥꯔꯣꯏꯕ ꯅꯪ ꯐꯣꯟ ꯇꯧꯔꯛꯑꯣ ꯅꯝꯕꯔꯗꯨꯗ ꯅꯁꯥꯅ ꯇꯥꯔꯣ ꯑꯩꯅ ꯉꯥꯡꯗ꯭ꯔꯗꯤ ꯑꯩꯅ ꯑꯩꯈꯣꯏꯒꯤ ꯑꯩ ꯁꯤ ꯄꯔꯦꯡꯁꯤꯗ ꯑꯩ ꯏꯅꯥꯎ ꯀꯩꯅꯣꯗ MSPCLꯗ ꯊꯕꯛ ꯇꯧꯔꯤ ꯏꯅꯥꯎ ꯑꯃ ꯂꯩꯌꯦ ꯃꯥꯁꯤ ꯍꯥꯟꯅ ꯑꯦꯁꯣ ꯑꯣꯏꯔꯝꯕꯅꯤ ꯍꯧꯖꯤꯛꯇꯤ ꯃꯥꯁꯤ ꯀꯥ ꯂꯩꯔꯝꯃꯦ ꯑꯗꯣ ꯑꯩ ꯉꯁꯥꯏ ꯑꯦꯁꯣ ꯑꯩꯅ ꯐꯣꯟ ꯇꯧꯕꯗ ꯑꯦꯁꯣ ꯍꯥꯏꯔꯅ ꯑꯁ ꯀꯔꯤ ꯇꯥꯃꯣ ꯑꯩ ꯑꯦꯁꯣ ꯑꯣꯏꯗ꯭ꯔꯦꯀꯣ ꯍꯥꯏꯔꯦ ꯑꯩꯅ ꯀꯔꯤ ꯑꯣꯏꯔꯒꯦ ꯑꯩ ꯑꯣꯏꯔꯦꯅ ꯍꯥꯏꯔꯦ ꯏꯅꯥꯎꯁꯤ ꯃꯥꯁꯦ ꯉꯁꯥꯏ ꯑꯩꯉꯣꯟꯗ ꯑꯩꯅ ꯂꯥꯏꯚ ꯇꯧꯔꯤꯉꯩꯗ ꯀꯣꯜ ꯇꯧꯕꯤꯔꯝꯕꯅꯤ ꯑꯗꯣ ꯉꯥꯛꯇꯪ ꯂꯩꯔꯝ ꯄ꯭ꯔꯣꯐꯤꯠ ꯊꯣꯛꯂꯛꯀꯅꯤ ꯉꯥꯛꯇꯪ ꯂꯩꯔꯝꯃꯕ ꯏꯅꯥꯎꯗꯨ ꯑꯩꯅ ꯑꯦꯁꯣ ꯍꯥꯏꯔꯅ ꯀꯔꯤ ꯇꯥꯃꯣ ꯑꯩ ꯑꯦꯁꯣ ꯑꯣꯏꯗ꯭ꯔꯦ ꯑꯣꯏꯔꯦꯅ ꯍꯥꯏꯔꯦ ꯏꯅꯥꯎꯁꯤ ꯃꯥ ꯊꯣꯔꯛꯄ ꯉꯥꯏꯕꯅꯤ ꯏꯅꯥꯎꯁꯤ ꯊꯣꯔꯛꯑꯝꯗ꯭ꯔꯦ ꯇꯧꯔꯤꯒꯨꯝꯁꯨꯡ ꯑꯩ ꯁꯣꯏꯗꯅ ꯃꯥ ꯑꯝꯇꯪ ꯑꯩꯒꯤ ꯂꯥꯏꯐꯁꯤ ꯑꯝꯇꯪ ꯂꯣꯏꯁꯤꯜꯍꯧꯒꯦ ꯇꯥꯏꯃꯤꯡꯁꯤ ꯑꯩ ꯉꯁꯥꯏ ꯍꯥꯏꯖꯈꯤꯕꯗꯣ ꯑꯩ ꯌꯥꯔꯤꯉꯩ ꯇꯦꯟꯁꯤꯟꯅꯕ ꯍꯣꯠꯅꯖꯒꯦꯅ ꯇꯧꯕꯗꯣ ꯏꯅꯥꯎꯁꯤ ꯉꯥꯏꯗꯅ ꯈꯣꯠꯇꯅ ꯂꯩꯔꯨꯔꯒꯗꯤ ꯑꯩ ꯇꯥꯏꯃꯤꯡꯁꯤ ꯐꯔꯛ ꯇꯥꯔꯅꯤꯅ ꯑꯩ ꯍꯥꯏꯗꯣꯔꯛꯄꯅꯦ
ꯃꯊꯪꯁꯤ ꯀꯛꯆꯤꯡ ꯋꯥꯏꯔꯤ ꯁꯋꯥꯏꯖꯝ ꯄꯔꯦꯡ ꯁ꯭ꯋꯥꯏ ꯃꯆꯤꯟ ꯑꯃ ꯁꯋꯥꯏꯖꯝ ꯄꯔꯦꯡꯁꯦ ꯃꯣꯏꯁꯤꯗꯤ ꯂꯥꯏ ꯏꯚꯦꯟꯇꯧꯒꯤ ꯏꯔꯥꯠ ꯆꯤꯟꯕ ꯃꯥꯜꯂꯦ ꯑꯗꯨꯅ ꯑꯩꯁꯤ ꯈꯣꯡꯃꯛꯅ ꯑꯩꯅ ꯆꯪꯕꯗꯤ ꯅꯨꯡꯉꯥꯏꯇ꯭ꯔꯦ ꯑꯗꯨꯅ ꯁꯤꯒꯤ ꯄꯔꯦꯡꯁꯤꯅ ꯍꯦꯛ ꯄꯨꯟꯁꯤ ꯄꯔꯦꯡꯒꯤ ꯊꯪꯅꯕꯗ ꯂꯩꯕ ꯁꯋꯥꯏꯖꯝ ꯄꯔꯦꯡꯅꯤ ꯃꯣꯏꯁꯤ ꯃꯅꯨꯡ ꯇꯧꯗꯦ ꯁꯤꯅ ꯀꯛꯆꯤꯡ ꯋꯥꯏꯔꯤ ꯁꯋꯥꯏꯖꯝ ꯄꯔꯦꯡ ꯂꯩꯔꯦ ꯁꯋꯥꯏꯖꯝ ꯄꯔꯦꯡꯁꯤꯁꯨ ꯃꯅꯨꯡꯗꯗꯤ ꯁꯦꯝꯕ ꯃꯥꯜꯂꯦꯀꯣ ꯑꯗꯨ ꯃꯣꯏꯁꯤ ꯂꯥꯏꯒꯤ ꯃꯃꯥꯡꯗ ꯑꯩꯁꯦ ꯈꯣꯡꯎꯞ ꯅꯨꯡ ꯂꯧꯊꯣꯛꯇꯨꯅ ꯆꯪꯕ ꯈꯣꯠꯄꯗꯣ ꯈꯤꯇꯪ ꯅꯨꯡꯉꯥꯏꯇ꯭ꯔꯦ ꯑꯗꯨꯅ ꯍꯜꯂꯣ ꯅꯪ ꯊꯣꯛꯂꯛꯇꯗꯥꯏ ꯅꯣꯏ ꯃꯅꯤꯡ ꯄꯔꯦꯡ ꯂꯩ ꯅꯪ ꯃꯆꯤꯟ ꯂꯩꯔꯝ ꯁꯤꯁꯤꯅ ꯑꯃꯨꯛ ꯀꯛꯆꯤꯡ ꯋꯥꯏꯔꯤ ꯊꯣꯉꯥꯝ ꯂꯩꯀꯥꯏ ꯁꯋꯥꯏꯖꯝ ꯄꯔꯦꯡꯅꯤ ꯁꯋꯥꯏꯖꯝ ꯄꯔꯦꯡꯁꯤ ꯃꯃꯥꯡꯗꯗꯤ ꯇꯧꯗꯦ ꯑꯗꯨꯕꯨ ꯍꯟꯗꯛꯇꯤ ꯃꯣꯏꯒꯤ ꯍꯟꯗꯛꯀꯤꯁꯤꯗ ꯁꯨꯃꯥꯏꯅ ꯇꯧꯔꯦ ꯁꯨꯃꯥꯏꯅ ꯍꯥꯏꯗꯤ ꯃꯃꯥꯡꯗ ꯇꯧꯗꯕ ꯂꯩꯀꯥꯏ ꯄꯔꯦꯡ ꯃꯌꯥꯝ ꯑꯃ ꯁꯨꯃꯥꯏꯅ ꯇꯧꯔꯛꯄꯁꯤ ꯃꯔꯨ ꯑꯣꯏꯅ ꯑꯩꯈꯣꯏꯒꯤ ꯏꯅꯥꯠ ꯂꯥꯏꯅꯤꯡ ꯌꯣꯛꯈꯠꯅꯕꯒꯤꯗꯃꯛ ꯍꯣꯠꯅꯕꯗ ꯌꯥꯝꯅ ꯑꯆꯧꯕ ꯑꯑꯣꯟꯕ ꯑꯃ ꯂꯥꯛꯑꯕ꯭ꯔꯥ ꯍꯥꯏꯕꯒꯤ ꯋꯥꯈꯜꯂꯣꯟꯗꯨ ꯁꯨꯃꯥꯏꯅ ꯊꯝꯖꯒꯦ ꯑꯗꯨ ꯃꯊꯪꯗ ꯁꯤ ꯃꯊꯪꯗ ꯑꯃꯨꯛ ꯀꯛꯆꯤꯡ ꯋꯥꯏꯔꯤ ꯊꯣꯡ ꯑꯅꯧꯕ ꯄꯔꯦꯡ ꯑꯣꯏꯔꯝꯒꯅꯤꯅ ꯈꯜꯂꯤ ꯀꯛꯆꯤꯡ ꯋꯥꯏꯔꯤ ꯊꯣꯡ ꯑꯅꯧꯕ ꯄꯔꯦꯡꯁꯦ ꯑꯃꯨꯛ ꯎꯠꯆꯔꯛꯑꯒꯦ ꯌꯥꯝ ꯇꯦꯟꯁꯤꯟꯖꯒꯦ ꯑꯩ ꯇꯦꯟꯁꯤꯟꯅꯕ ꯍꯣꯠꯅꯖꯒꯦ ꯑꯗꯨ ꯁꯤꯒꯤꯅ ꯑꯃꯨꯛ ꯑꯁꯤ ꯃꯅꯨꯡꯁꯤꯁꯨ ꯌꯥꯝꯅ ꯑꯩꯈꯣꯏ ꯈꯣꯡꯎꯞ ꯏꯚꯦꯟ ꯇꯧꯒꯤ ꯁꯨꯃꯥꯏꯅ ꯂꯥꯜꯂꯝꯕꯅꯤꯅ ꯑꯩ ꯈꯣꯡꯎꯞ ꯂꯧꯊꯣꯛꯄ ꯈꯣꯠꯄꯗ ꯅꯨꯡꯉꯥꯏꯇꯗꯅ ꯇꯧꯖꯕꯅꯤ ꯋꯥꯔꯧꯕꯤ ꯌꯥꯗ꯭ꯔꯦ ꯀꯩꯁꯤꯡ ꯑꯄꯤꯡ ꯋꯦꯜꯀꯝ ꯊꯦꯡꯛ ꯌꯨ ꯄ꯭ꯔꯥꯏꯖ ꯂꯩꯕ꯭ꯔꯥ KMCꯒꯤ ꯄꯩꯁꯥ ꯄꯨꯟꯁꯤ ꯄꯔꯦꯡꯗ ꯃꯌꯥꯝ ꯌꯥꯏꯐꯃꯤꯟꯅꯔꯁꯦ ꯄ꯭ꯔꯥꯏꯖ ꯂꯩꯕꯅꯦ ꯀꯛꯆꯤꯡ ꯃ꯭ꯌꯨꯅꯤꯁꯤꯄꯥꯜ ꯀꯥꯎꯟꯁꯤꯜꯅ ꯁꯤꯟꯕꯗꯤ ꯅꯠꯇꯦꯀꯣ ꯌꯥꯝꯅ ꯂꯥꯏꯕꯛ ꯊꯤꯕ ꯑꯃ ꯍꯥꯏꯖꯔꯒꯗꯤ ꯑꯩꯅ ꯁꯨꯃꯥꯏꯅ ꯃꯊꯪ ꯃꯊꯪ ꯂꯥꯛꯄꯁꯤꯗ ꯃꯩ ꯃꯨꯠꯈ꯭ꯔꯦ ꯏꯂꯦꯛꯇ꯭ꯔꯤꯛ ꯃꯨꯠꯈ꯭ꯔꯕꯅꯤꯅ ꯑꯩ ꯆꯪꯖꯔꯝꯃꯤꯀꯣ ꯑꯗꯣ ꯃꯣꯏꯁꯤ ꯀꯦꯟꯗꯜ ꯊꯥꯜꯂꯤꯅꯤꯅ ꯆꯪꯉꯝꯕꯁꯦ ꯑꯋꯥꯏ ꯈꯥꯝꯃꯝ ꯁꯤꯒꯤ ꯁꯤꯒꯤ ꯄꯔꯦꯡꯁꯤꯅ ꯏꯃꯣꯏꯅꯨ ꯏꯃꯥ ꯏꯔꯥꯠ ꯊꯧꯅꯤ ꯋꯥꯛꯀꯤꯡ 12ꯅꯤ ꯄꯥꯟꯕ ꯌꯨꯝꯁꯀꯩꯁ ꯅꯨꯃꯤꯠ on 31st December 2025 sigi pareng sina mo kanone kaching wairigi thongam laikai ki thong pareng jo haina ba thong no ba pareng akoina thong no ba pareng jo haina ba pareng dune mai electric ni mut kre ko ma electric mut kre ga sum jengmina se sisum na misai ga dum tawri ba sai di tawri ado sumaina laire si competition ni na dum electric mut kre ga yam thujin na ba na jaga ilusin na ba na jaga Sumai le resina electric mut kre ga sumaina kendan na tawra se maga yam bajana sembiri ngarang jam phajau bune di electric bulb mem dala du taw da bu electricity department ki kudong ga da bele go ma le mai mut ki na mara ma kan mana kenan than ma si smile le ri na paring si ki light ki system da semi ba phajaba du di u phangdre toigum chung hoji phaw da khoi kenan tha laga kenan na sema generator sungangi adu mai generator si kai go on tora ka di lai wa yam phare na khanja ge mo generator ki on taw no ba kan hona ringe si dai paring si ki manung baw dei khong na adum khara thuna dum chachara ge hek mai si lak pa ga dum mai si ki phajaba du mayam do honjara ke Jitendra Singh Khetri में प्राइस लाइब्रा KMC की पैसा पुंसी परेंदा और प्राइस लाई KMC ना सिन में कक्सिंग म्युनिसिपल काउंसिल ना सिन में नते 26 यूनिट आराम बाई तेंगोन कक्सिंग यूनिट ना सिन बा फर्स्ट लुपा लिसिंग तारेट सेकेंड लुपा लिसिंग मंगा अमसुंग अहुम सुबमना दा लुपा लिसिंग अहुम मंगा तारेट मंगा अहुम फर्स्ट तारेट सेकेंड मंगा third ahum adugi manade leibane adudi mayam na comment bibirakpadu dum mayam su dre sigi dum mayam maro biba yadre habiyo kano mai mutki basi
ꯂꯥꯏꯕꯛ ꯊꯤꯕ ꯍꯥꯏꯇꯥꯔꯦ ꯉꯁꯥꯏ ꯑꯩꯈꯣꯏꯒꯤ ꯑꯪꯀꯜ ꯑꯃꯅꯀꯣ ꯑꯩꯈꯣꯏ ꯏꯈꯨꯔꯥ ꯑꯃꯅ ꯍꯥꯏꯌꯦ ꯃꯩ ꯃꯨꯠꯈꯤꯕꯁꯦ ꯌꯥꯝ ꯂꯥꯏꯕꯛ ꯊꯤ ꯁꯤ ꯄꯔꯦꯡꯁꯦ ꯉꯔꯥꯡꯗꯤ ꯌꯥꯝ ꯐꯖꯧꯕꯅꯦ ꯍꯥꯏꯗꯤ ꯉꯔꯥꯡ ꯐꯖꯧꯕ ꯃꯇꯝꯗ ꯁꯤꯒꯤ ꯍꯧꯖꯤꯛ ꯃꯌꯥꯝꯅ ꯁꯤꯗ ꯂꯪꯅ ꯎꯔꯤꯕ ꯃꯐꯝꯁꯤꯡꯁꯦ ꯀꯦꯟꯗꯜ ꯊꯥꯟꯕꯅꯤꯀꯣ ꯃꯃꯥꯡ ꯉꯔꯥꯡ ꯑꯩꯅ ꯂꯥꯛꯆꯔꯝꯕꯗꯨꯗꯤ ꯀꯦꯟꯗꯜ ꯊꯥꯜꯍꯧꯗꯦ ꯑꯣꯟꯂꯤ ꯃꯣꯏꯒꯤ ꯃꯊꯛꯇ ꯑꯩ ꯁꯨꯃꯥꯏꯅ ꯁꯤꯒꯤꯁꯤꯗ ꯕꯂꯞ ꯃꯌꯥꯝ ꯄꯔꯦꯡ ꯊꯥꯜꯂꯒ ꯂꯩꯍꯧꯕꯅꯤ ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯃꯩ ꯃꯨꯠꯈ꯭ꯔꯦ ꯑꯗꯨ ꯃꯣꯏ ꯖꯦꯅꯦꯔꯦꯇꯔꯒꯤ ꯎꯪꯅꯕꯗꯤ ꯌꯥꯝ ꯀꯟꯅ ꯍꯣꯠꯅꯔꯤ ꯑꯗꯨꯕꯨ ꯍꯧꯖꯤꯛ ꯐꯥꯎꯕꯗꯤ ꯉꯥꯟꯕ ꯉꯝꯗ꯭ꯔꯤ ꯑꯩꯅ ꯑꯁꯤꯒꯤ ꯃꯆꯤꯟ ꯐꯥꯎꯕꯗ ꯉꯥꯜꯂꯛꯑꯒꯗꯤ ꯑꯗꯨꯝ ꯃꯈꯥ ꯇꯥꯅ ꯍꯧꯖꯤꯛꯀꯤ ꯄꯔꯦꯡꯁꯤꯒꯤ ꯐꯖꯕꯗꯣ ꯑꯃꯨꯛꯀ ꯍꯜꯂꯒ ꯃꯌꯥꯝꯗ ꯎꯠꯆꯒꯦ ꯑꯗꯣ ꯍꯧꯖꯤꯛ ꯐꯥꯎꯕꯗꯤ ꯃꯣꯏ ꯖꯦꯅꯦꯔꯦꯇꯔꯁꯤꯁꯨ ꯑꯣꯟ ꯇꯧꯕ ꯉꯝꯗ꯭ꯔꯤ ꯑꯗꯨꯒ ꯏꯂꯦꯛꯇ꯭ꯔꯤꯁꯤꯇꯤꯒꯤ ꯃꯩꯁꯨ ꯃꯨꯠꯈ꯭ꯔꯦ ꯁꯨꯃꯥꯏꯅ ꯂꯩꯔꯦ ꯃꯤ 73 ꯌꯦꯡꯕꯤꯔꯦ ꯌꯥꯝ ꯊꯥꯒꯠꯆꯔꯤ ꯂꯥꯏꯚ ꯌꯦꯡꯕꯤꯔꯤꯕ ꯏꯆꯤꯜ ꯏꯅꯥꯎ ꯈꯨꯗꯤꯡꯃꯛ ꯑꯩꯒꯤ ꯃꯥꯏꯀꯩꯗꯒꯤ ꯊꯥꯒꯠꯆꯔꯤ ꯃꯈꯥ ꯇꯥꯅ ꯃꯅꯤꯄꯨꯔꯒꯤ ꯃꯤꯌꯥꯝꯁꯤ ꯎꯕ ꯐꯪꯅꯕ ꯏꯅꯥꯠ ꯂꯥꯏꯅꯤꯡ ꯃꯔꯨꯑꯣꯏꯅ ꯑꯔꯥꯝꯕꯥꯏ ꯇꯦꯡꯒꯣꯜꯅ ꯁꯤꯜꯂꯤꯕ ꯏꯅꯥꯠ ꯂꯥꯏꯅꯤꯡꯁꯤ ꯍꯦꯟꯅ ꯃꯄꯨꯡ ꯐꯥꯅ ꯍꯦꯟꯅ ꯆꯥꯎꯈꯠꯅ ꯏꯅꯥꯠ ꯂꯥꯏꯅꯤꯡꯗ ꯍꯟꯖꯤꯜꯂꯛꯅꯕ ꯄꯥꯟꯗꯝꯗ ꯑꯩꯈꯣꯏꯒꯤ ꯃꯔꯨꯑꯣꯏꯅ ꯃꯩꯇꯩ ꯑꯩꯈꯣꯏꯒꯤ ꯂꯥꯏꯁꯤꯡꯒꯤ ꯃꯅꯨꯡꯗ ꯑꯩꯈꯣꯏꯅ ꯌꯥꯝꯅ ꯆꯦꯠꯅ ꯊꯥꯖꯔꯤꯕ ꯉꯥꯍꯣꯡꯕ ꯄꯨꯔꯛꯅꯕꯒꯤꯗꯃꯛ ꯏꯔꯥꯠꯅꯔꯤꯕ ꯏꯕꯦꯟꯊꯧ ꯏꯃꯣꯏꯅꯨꯒꯤ ꯏꯔꯥꯠꯄꯒꯤ ꯊꯧꯔꯝꯁꯤ ꯁꯨꯃꯥꯏꯅ ꯄꯥꯡꯊꯣꯛꯏꯕꯅꯤ ꯑꯗꯨ ꯃꯣꯏ ꯄꯥꯡꯊꯣꯛꯄꯁꯤꯡꯗꯨꯒꯤ ꯃꯅꯨꯡꯗ ꯀꯝꯄꯤꯇꯤꯁꯟ ꯇꯧꯔꯤꯕꯅꯤ ꯑꯍꯥꯟꯕꯗ ꯃꯅꯥ ꯂꯨꯄꯥ 7,000 ꯑꯅꯤꯁꯨꯕ 5,000 ꯑꯃꯁꯨꯡ ꯑꯍꯨꯝꯁꯨꯕꯗ ꯂꯨꯄꯥ 3,000ꯅꯤ ꯍꯥꯏꯔꯤꯕ ꯃꯅꯥꯁꯤ ꯐꯪꯕ ꯈꯛꯇꯪ ꯅꯠꯇꯅ ꯑꯩꯈꯣꯏꯒꯤ ꯏꯅꯥꯠ ꯂꯥꯏꯅꯤꯡꯗꯨ ꯍꯦꯟꯅ ꯑꯩꯈꯣꯏꯅ ꯑꯇꯣꯞꯄ ꯂꯥꯏꯅꯤꯡ ꯃꯌꯥꯝ ꯑꯃ ꯆꯠꯆꯔꯨꯔꯒꯁꯨ ꯑꯩꯒꯤ ꯏꯄꯨꯅ ꯑꯩꯒꯤ ꯄꯨꯊꯥꯡꯅ ꯆꯠꯂꯝꯕ ꯏꯅꯥꯠ ꯂꯥꯏꯅꯤꯡꯗꯨꯗ ꯑꯩꯈꯣꯏ ꯍꯟꯖꯤꯟꯕ ꯃꯊꯧ ꯇꯥꯏ ꯍꯥꯏꯕꯒꯤ ꯋꯥꯈꯜꯂꯣꯟꯗ ꯁꯨꯃꯥꯏꯅ ꯄꯔꯦꯡꯁꯤꯡ ꯃꯃꯥꯡꯗ ꯃꯃꯥꯡꯗ ꯌꯥꯎꯔꯝꯗꯕ ꯄꯔꯦꯡ ꯃꯌꯥꯝ ꯑꯃꯁꯨ ꯁꯨꯃꯥꯏꯅ ꯄꯥꯡꯊꯣꯛꯄꯤꯔꯛꯄꯁꯤ ꯌꯥꯝꯅ ꯑꯔꯥꯝꯕꯥꯏ ꯇꯦꯡꯒꯣꯜꯒꯤ ꯑꯆꯧꯕ ꯃꯥꯏ ꯄꯥꯛꯄ ꯑꯃꯅꯤ ꯍꯥꯏꯅ ꯂꯧꯖꯒꯦ ꯑꯗꯣ ꯍꯧꯖꯤꯛ ꯐꯥꯎꯗꯤ ꯃꯣꯏꯒꯤ ꯖꯦꯅꯦꯔꯦꯇꯔꯁꯤꯁꯨ ꯑꯩ ꯉꯥꯛꯇꯪ ꯉꯥꯏꯖꯒꯦ ꯃꯌꯥꯝ ꯋꯥꯔꯧꯕꯤꯗ ꯌꯥꯗ꯭ꯔꯦ ꯑꯩꯒꯤ ꯂꯥꯏꯐꯁꯤ ꯉꯔꯥꯡꯒꯤꯗꯒꯤꯗꯤ ꯑꯩ ꯃꯤꯅꯤꯠ ꯈꯔ ꯍꯦꯜꯂꯦ ꯃꯤꯅꯤꯠ 10ꯃꯨꯛ ꯍꯦꯜꯂꯦꯕꯀꯣ ꯑꯗꯨ ꯋꯥꯔꯧꯕꯤꯔꯅꯨ ꯑꯩꯁꯤ ꯉꯔꯥꯡꯒꯤꯗꯒꯤ ꯑꯩꯅ ꯌꯥꯝ ꯇꯦꯟꯁꯤꯟꯗꯅꯕ ꯍꯣꯠꯅꯖꯕꯅꯤ ꯑꯗꯨꯕꯨ ꯉꯁꯤꯅ ꯑꯃꯨꯛ ꯄꯔꯦꯡꯁꯤ ꯑꯇꯣꯞꯄ ꯄꯔꯦꯡ ꯃꯌꯥꯝ ꯑꯃꯁꯨ ꯑꯃꯨꯛ ꯌꯥꯎꯁꯤꯜꯂꯛꯄ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯔꯀꯥꯟꯗ ꯑꯩꯒꯤ ꯂꯥꯏꯐꯁꯤ खितंग सांदोꯛꯆꯈ꯭रे ꯃꯌꯥꯝ ꯑꯗꯨꯒꯤꯗꯃꯛ ꯋꯥꯔꯧꯕꯤꯒꯅꯨ ꯌꯦꯡꯕꯤꯔꯤꯕ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯅ ꯂꯥꯏꯚ ꯁꯦꯌꯔ ꯇꯧꯕꯤꯈꯤꯕ ꯌꯥꯝ ꯊꯥꯒꯠꯆꯔꯤ ꯑꯗꯨꯒ ꯅꯥꯎꯔꯦꯝ ꯕꯤꯔꯃꯅꯤ इनाउगी लाइव थादोकपसे यामना नुंगाई थागतरी यामना ननाउबु थागतपिरकपा यामना लाइबक फवनी ननाउगी दमक्तदी अदुगा आइगी इनाउ जिसी अंगमचाना हाये MSPDCL दी चांग नाइना मुतपने अतैगी नते साक थोंगबा है लैते टेस्ट तौबा अदुगा लोइनना सिजनबा हैनबा क्लास तौबीबनीदा मुतत्पगी मतमदी चांग नाय मतम चाना मुतपनी याम चुमे हादि सुमयाना हाइनै को आई तुमिमक्ति हाइजरोगे आई कमेन्दा को मयाना दम हाइनै मुतपगी टाइमिंग दे मतम चाना मुलि हाइबको अदुगा लाकपगी मतमदी मतम चाना लाकते हाइबगी मयाना फुंगदोंना वाफमदनी को आइना थमजरिसे अदुगुम्बा वाफमदि लै अदु आइगी नाउगी वाफमजे दम मयाना हाइनबा वाफमसिंगदुगी मनुंगदा माने आई मंगना दे समाइना अदुमक्ति आइगी साइडगी आइगी सिनफमजिदा लैबन मारम मोरकांदा अदुमदि हाइजररोगे मुतपा मतमदि मतम चाय अदुगा लाकपा मतमदि मतम चाना लाकते हाइबगी कंप्लेन से दम MSPDCL गी माइकैदगी अदुगा मयाम सब वाफमदि मयाम फुंगदनै अखै प्रिपेयर ओरगदि मै मतम खुदमक्ता लाकतौने होय अदुगी अरानबसु मयाम लैको हाइदि इलेक्ट्रिकगी अखैगी एनी थबक खुदमक्ता इलेक्ट्रिकल गी ओइरो इलेक्ट्रॉनिक्स गी ओइरो यारक्तबा हाइबसिदि कनानासु तंबा ngamde अदुबु मुतपा मतमदि मतम चाना मुलि लाकपा मतमदि मतम चाना लाकते हाइबगी वाफमसिमदि अदुम मयामना फुंगपिरबा वाफमनि संजित केटमेम प्राइस किड्स नतन प्राइस माइदु समाइदनि संजित की ओजा संजित किसे प्राइस की नतना असुमना इरेचा सिंगी खुंबम
ꯂꯤꯕꯒꯤ ꯃꯃꯤ ꯇꯥꯕ ꯑꯁꯤꯃꯛꯅꯤ ꯑꯩꯈꯣꯏꯅ ꯆꯥꯎꯊꯣꯛꯆꯔꯤꯕ ꯆꯨꯝꯃꯦ ꯑꯗꯨꯅꯤ ꯑꯩꯈꯣꯏꯒꯤ ꯍꯥꯏꯗꯤ ꯀꯝꯄꯤꯇꯤꯁꯟꯗꯨꯒꯤꯗꯤ ꯈꯛ ꯅꯠꯇꯕꯀꯣ ꯍꯥꯏꯗꯤ ꯀꯝꯄꯤꯇꯤꯁꯟꯗꯨ ꯅꯠꯇꯕ ꯑꯩꯈꯣꯏꯅ ꯃꯔꯨ ꯑꯣꯏꯔꯤꯗꯤ ꯑꯔꯥꯝꯕꯥꯏ ꯇꯦꯡꯒꯣꯟꯅ ꯃꯔꯨ ꯑꯣꯏꯅ ꯑꯔꯥꯝꯕꯥꯏ ꯇꯦꯡꯒꯣꯟꯅ ꯄꯥꯝꯃꯤꯕ ꯄꯥꯟꯗꯝꯗꯤ ꯑꯩꯒꯤ ꯆꯥꯡꯗꯝꯅꯕꯗꯨ ꯅꯠꯇꯕ ꯑꯩꯒꯤ ꯏꯅꯥꯠ ꯂꯥꯏꯅꯤꯡꯁꯦ ꯑꯩꯒꯤ ꯏꯄꯨꯗꯨꯅ ꯑꯦꯅꯤ ꯂꯥꯏꯅꯤꯡ ꯑꯃ ꯑꯩ ꯂꯥꯏꯅꯤꯡ ꯑꯃꯗꯤ ꯑꯃ ꯄꯟꯖꯔꯣꯏꯀꯣ ꯑꯦꯅꯤ ꯂꯥꯏꯅꯤꯡ ꯑꯃ ꯆꯠꯂꯝꯕ ꯌꯥꯏꯑꯕ ꯀꯩꯒꯨꯝꯕ ꯑꯩꯒꯤ ꯏꯄꯨꯗꯨꯒꯤ ꯃꯄꯨꯗꯤ ꯑꯗꯨ ꯑꯩꯒꯤ ꯀꯔꯤ ꯂꯥꯏꯅꯤꯡ ꯆꯠꯂꯝꯒꯅꯤ ꯍꯥꯏꯕꯁꯦ ꯃꯌꯥꯝ ꯈꯟꯕꯤꯔꯣ ꯑꯩ ꯂꯥꯏꯅꯤꯡꯒꯤ ꯃꯇꯥꯡꯗ ꯑꯩ ꯀꯃꯦꯟ ꯑꯃ ꯄꯤꯅꯤꯡꯗꯦ ꯄꯤꯖꯅꯤꯡꯗꯦ ꯃꯔꯝꯗꯤ ꯀꯩꯒꯤꯅꯣ ꯍꯥꯏꯀꯥꯟꯗ ꯃꯁꯤꯅ ꯑꯩ ꯍꯥꯏꯗꯤ ꯑꯦꯅꯤ ꯆꯠꯅꯤꯡꯕ ꯏꯟꯗꯤꯌꯥ ꯍꯥꯏꯕꯁꯤ ꯏꯟꯗꯤꯌా ꯍꯥꯏꯕ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯂꯩꯕꯥꯛꯁꯤ ꯍꯥꯏꯇꯥꯔꯦꯅꯦꯀꯣ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯁꯤ ꯅꯝꯗꯅ ꯇꯤꯟꯈꯤꯕꯅꯤ ꯈꯣꯠꯈꯤꯕꯅꯤ ꯋꯥꯔꯤ ꯃꯌꯥꯝ ꯂꯩ ꯁꯤꯒꯤ ꯃꯇꯥꯡꯗꯗꯤ ꯑꯩꯒꯤ ꯀꯃꯦꯟ ꯂꯩꯖꯗꯦ ꯀꯩꯒꯨꯝꯕ ꯍꯧꯖꯤꯛ ꯑꯩꯈꯣꯏꯁꯤ ꯑꯦꯁ ꯑꯦ ꯁꯤꯇꯤꯖꯦꯟ ꯑꯣꯐ ꯏꯟꯗꯤꯌꯥꯒꯤ ꯁꯤꯇꯤꯖꯦꯟ ꯑꯃ ꯑꯣꯏꯅ ꯂꯩꯔꯕꯅꯤꯅ ꯑꯩꯈꯣꯏꯅ ꯂꯩꯔꯤꯕ ꯂꯩꯕꯥꯛꯁꯤ ꯗꯦꯃꯣꯀ꯭ꯔꯦꯁꯤ ꯆꯠꯄ ꯂꯩꯕꯥꯛꯅꯤ ꯆꯠꯅꯤꯡꯕ ꯂꯥꯏꯅꯤꯡ ꯆꯠꯄꯗ ꯀꯔꯤꯝ ꯀꯥꯏꯕ ꯂꯩꯇꯦ ꯀꯩꯒꯨꯝꯕ ꯑꯔꯥꯝꯕꯥꯏ ꯇꯦꯡꯒꯣꯟꯅ ꯄꯥꯝꯃꯤꯕ ꯄꯥꯟꯗꯝꯗꯤ ꯑꯩꯒꯤ ꯏꯄꯨꯗꯨꯅ ꯑꯦꯅꯤ ꯂꯥꯏꯅꯤꯡ ꯆꯠꯂꯝꯃꯒꯁꯨ ꯑꯩꯒꯤ ꯏꯄꯨꯗꯨꯒꯤ ꯃꯄꯨꯗꯨꯗꯤ ꯀꯔꯤ ꯂꯥꯏꯅꯤꯡ ꯆꯠꯂꯝꯒꯅꯤ ꯑꯩꯈꯣꯏ ꯑꯗꯨ ꯆꯠꯂꯝꯕ ꯏꯄꯨꯒꯤ ꯄꯨꯊꯥꯡꯅ ꯆꯠꯂꯝꯕ ꯂꯥꯏꯅꯤꯡꯗꯣ ꯑꯁꯤꯗ ꯍꯟꯖꯤꯜꯂꯁꯤ ꯍꯥꯏꯕꯒꯤ ꯄꯥꯟꯗꯝꯗ ꯄꯥꯡꯊꯣꯛꯄ ꯑꯗꯨꯒꯨꯝꯕ ꯀꯝꯄꯤꯇꯤꯁꯟꯅꯤ ꯃꯁꯤꯗ ꯀꯝꯄꯤꯇꯤꯁꯟꯒꯤ ꯋꯥ ꯈꯛ ꯅꯠꯇꯦ ꯑꯩꯅ ꯊꯝꯖꯅꯤꯡꯉꯤꯕꯗꯤ ꯀꯝꯄꯤꯇꯤꯁꯟ ꯇꯧꯗ꯭ꯔꯒꯁꯨ ꯑꯩꯒꯤ ꯏꯅꯥꯠ ꯂꯥꯏꯅꯤꯡ ꯌꯣꯛꯈꯠꯄ ꯍꯥꯏꯕꯁꯦ MSPDCLꯒꯤ ꯃꯩꯁꯨ ꯂꯥꯛꯑꯦꯀꯣ ꯑꯗꯨ ꯃꯣꯏꯁꯤ MSPDCLꯒꯤ ꯃꯩꯁꯨ ꯂꯥꯛꯑꯦ ꯁꯤ ꯌꯨꯝ ꯉꯥꯜꯂꯦꯀꯣ ꯑꯩꯁꯤ ꯃꯇꯦꯛ ꯑꯃꯈꯛꯇꯪꯒ ꯆꯪꯁꯤꯟꯖꯒꯦ ꯑꯗꯨꯒ ꯑꯩ ꯍꯟꯗꯣꯛꯆꯔꯛꯀꯦꯀꯣ ꯑꯗꯨ MSPDCLꯒꯤ ꯃꯩꯕꯨꯗꯤ ꯂꯥꯛꯑꯦ ꯑꯗꯨ ꯃꯣꯏꯒꯤꯁꯨ ꯖꯦꯅꯦꯔꯦꯇꯔꯁꯨ MSPDCLꯒꯤ ꯖꯦꯅꯦꯔꯦꯇꯔ ꯌꯧꯔꯛꯄꯒ MSPDCLꯒꯤ ꯃꯩ ꯂꯥꯛꯄꯒ ꯑꯗꯨꯝ ꯃꯥꯟꯅꯈ꯭ꯔꯦ ꯍꯥꯏꯕ ꯇꯥꯔꯦꯀꯣ ꯂꯣꯀꯦꯜ ꯅꯤꯡꯊꯧꯖꯝ ꯏꯅꯥꯎ ꯏꯕꯨꯡꯉꯣ ꯃꯌꯥꯝ ꯋꯥꯔꯧꯕꯤꯗꯤ ꯌꯥꯗ꯭ꯔꯦ ꯑꯩꯒꯤ ꯐꯣꯟ ꯑꯇꯣꯞꯄꯗ ꯑꯩꯒꯤ ꯑꯩꯁꯦ ꯐꯣꯟ ꯑꯃ ꯂꯥꯛꯁꯤꯜꯂꯕ ꯃꯥꯜꯂꯦ ꯃꯌꯥꯝ ꯋꯥꯔꯧꯕꯤꯗꯤ ꯌꯥꯗ꯭ꯔꯦ ꯉꯥꯛꯇꯪ ꯑꯩ ꯀꯩꯅꯣ ꯇꯧꯖꯒꯦ ꯄꯣꯠꯁꯦ ꯑꯩ ꯎꯠꯆꯔꯒꯦ ꯍꯥꯏꯗꯤ ꯈꯤꯇꯪ ꯊꯨꯖꯤꯜꯂꯒꯦꯀꯣ ꯍꯥꯏꯗꯤ ꯁꯤꯒꯤ ꯄꯔꯦꯡꯁꯤꯗ ꯉꯁꯥꯏ ꯃꯩ ꯃꯨꯠꯂꯨꯕꯒ ꯃꯣꯏꯒꯤ ꯖꯦꯅꯦꯔꯦꯇꯔ ꯌꯥꯈꯤꯗꯕꯒ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯈꯤꯇꯪ ꯂꯩꯔꯦ ꯑꯗꯨ ꯌꯥꯝ ꯊꯨꯅ ꯎꯠꯆꯔꯒꯦ ꯉꯔꯥꯡꯁꯨ ꯎꯠꯈ꯭ꯔꯦ ꯉꯔꯥꯡ ꯎꯠꯈꯤꯕꯒꯤ ꯃꯊꯛꯇ ꯉꯁꯤ ꯂꯩꯔꯝꯃꯤꯕ ꯄꯣꯠꯁꯤꯅ ꯁꯤ ꯂꯩꯔꯦꯀꯣ ꯉꯔꯥꯡꯒꯤꯗꯒꯤ ꯍꯦꯟꯖꯤꯟꯕ ꯄꯣꯠ ꯍꯥꯏꯔꯒꯗꯤ ꯁꯤ ꯂꯩꯔꯦ ꯁꯨꯃꯥꯏꯅ ꯂꯩꯔꯦ ꯑꯩ ꯍꯟꯗꯣꯛꯑꯒꯦ ꯁꯤꯒꯤꯁꯤ ꯇꯪꯈꯥꯏꯗꯤ ꯈꯤꯇꯪ ꯍꯦꯜꯂꯦ ꯁꯨꯃꯥꯏꯅ ꯍꯟꯗꯣꯛꯆꯔꯒꯦꯀꯣ ꯂꯣꯀꯦꯜ ꯅꯤꯡꯊꯧꯖꯝꯅ ꯏꯅꯥꯎ ꯏꯕꯨꯡꯉꯣ ꯅꯨꯡꯉꯥꯏꯔꯤꯕ꯭ꯔꯥ ꯎꯅꯗꯕ ꯀꯨꯏꯔꯦ ꯍꯣꯏ ꯏꯌꯥꯝꯕ ꯅꯨꯡꯉꯥꯏꯖꯔꯤ ꯏꯌꯥꯝꯕꯁꯨ ꯎꯗꯕ ꯀꯨꯏꯔꯦ ꯑꯗ ꯁꯨꯃꯥꯏꯅ ꯂꯩꯔꯦꯀꯣ ꯑꯗ ꯁꯤꯒꯤ ꯄꯔꯦꯡꯁꯤꯃ ꯉꯁꯥꯏ ꯃꯩ ꯃꯨꯠꯈꯤꯕꯒ MSPDCLꯒꯤ ꯃꯩ ꯃꯨꯠꯈꯤꯕꯒ ꯃꯣꯏꯒꯤ ꯖꯦꯅꯦꯔꯦꯇꯔ ꯌꯥꯈꯤꯗꯕꯒ खितंग प्रॉब्लम खितंग लेरे मैं वारो भी दिया जैसी पर इंचे फती फजरे हम फजना सेंबिरी अतो ऐसी मतंग दा अतोपा ऐना खन मतलब अतोपा परेंग दी आम दिले दो मानजे तो वही खितंग मका दुम तत्ता जगह ऐ लाइटिंग हम वारो भी दिया जे ngarang की दे ngasi na mo hena sangdok ki ba male ise अतो वही हम टेंशन जाना बदी होना जगह करी लमदनो ब्रो सि कक्चिंग दने कक्चिंग दा अखोई इवेंट तो इमुनु इरात पग मई लेना रकांदा अखोई इना लाइनिंग हाइता मरोइना आरामबाई तेंगोल कक्चिंग यूनिना सिलकांदा इना लाइनिंग दा हेना योखना बपांदम दा कंपटीशन हम चुतावे कंपटीशन की मथकना अखोई की लेकाई मयाम दा हाइदारे ने अखोई इना लाइनिंग से हंजन मथौ याम ताय ना खनबगी पोरमख मयाम दा उहनजनी मदुगी तो बनी मैं कक्चिंग दने को दम लाख बिरो दम दी कक्चिंग परेंग मैं हम चोंग साइ लाइफ सो पुंग अमगा मखाय खिदंग दी हेलब माले को मैं वरो बिदि आदे ngarang kita ki khidang amuk jonta jare si waro bino ado kaching de lak biro ngasai ki aina hek yor buga mai mut ki bene si se do sele re ko dum ado se dum lai re ado si matang gi paring se atopa lekai maning da laiba male ko kai lam no bro hoji ki lam gi do tang do haijak ra ba male aduga ai comment pa da ba yaw su waro bidi ya je ko dum मैमसी परेंगसिमा हौजिकी थोंग अनोबो परेंग जोहाय अदुगा कक्चिंग वाइरी थोंगाम लकाय थोंग परेंग जोहाय को अदु अदुम थोंग अनोबो परेंग हाय सो थोंग अनोबो थागिबगी थोंग अनोबो परेंग हाय बनी थोंग परेंग हाय थोंग लेबगी थोंग परेंग हाय बनी को अदुगा आइसे अदुम आई लाइफ याम थुना टेंशन न भोना जगे सिकी परेंग खिदंग वालेबको
ꯄꯔꯦꯡ ꯈꯤꯇꯪ ꯋꯥꯠꯂꯤ ꯑꯗꯨ ꯄꯔꯦꯡꯁꯤꯡꯗꯨ ꯂꯣꯏꯁꯤꯟꯖꯔꯀꯥꯟꯗ ꯉꯁꯥꯏꯒꯤ ꯑꯩꯅ ꯂꯥꯏꯐꯁꯦ ꯇꯦꯟꯁꯤꯟꯅꯕ ꯍꯣꯠꯅꯖꯔꯒꯁꯨ ꯁꯤꯒꯤ ꯃꯤꯒꯤ ꯄꯔꯦꯡꯒꯤ ꯌꯥꯝ ꯐꯖꯕ ꯊꯦꯡꯛ ꯌꯨ ꯄꯔꯦꯡꯒꯤ ꯌꯥꯝ ꯐꯖꯕꯗꯣ ꯑꯩ ꯎꯠꯄ ꯉꯝꯈꯤꯗꯕꯗꯣ ꯃꯩ ꯂꯥꯛꯄ ꯉꯥꯏꯕꯅꯦ ꯍꯥꯏꯗꯤ ꯏꯂꯦꯛꯇ꯭ꯔꯤꯁꯤꯇꯤꯒꯤ ꯃꯩꯗꯨ ꯃꯨꯠꯈꯤꯕꯗꯣ ꯂꯥꯛꯄ ꯉꯥꯏꯕꯅꯦ ꯃꯣꯏ ꯖꯦꯅꯦꯔꯦꯇꯔꯁꯨ ꯌꯥꯔꯝꯗꯕꯀꯣ ꯑꯗꯨꯒꯤ ꯉꯥꯛꯇꯪ ꯁꯤꯒꯤ ꯄꯔꯦꯡꯁꯤꯗ ꯑꯩ ꯃꯤꯅꯤꯠ ꯈꯤꯇꯪ ꯆꯣꯟꯊꯖꯈ꯭ꯔꯦ ꯃꯁꯤꯒꯤꯗꯃꯛ ꯂꯥꯏꯚ ꯌꯦꯡꯕꯤꯔꯤꯕ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯅ ꯉꯥꯛꯄꯤꯔꯣ ꯑꯗꯨꯒ ꯁꯤꯒꯤ ꯄꯔꯦꯡꯁꯤꯁꯨ ꯌꯥꯝ ꯐꯖꯅ ꯇꯧꯔꯤ ꯑꯗꯣ ꯑꯩꯁꯦ ꯌꯥꯝ ꯊꯨꯅ ꯂꯣꯏꯁꯤꯟꯖꯅꯕ ꯍꯣꯠꯅꯖꯒꯦ ꯑꯩ ꯂꯥꯏꯐꯁꯦ ꯌꯥꯝ ꯁꯥꯡꯅ ꯊꯥꯕꯁꯤꯁꯨ ꯑꯩꯉꯣꯟꯗ ꯍꯥꯏꯗꯤ ꯌꯦꯡꯕꯤꯔꯤꯕ ꯏꯆꯤꯜ ꯏꯅꯥꯎ ꯃꯌꯥꯝꯅ ꯉꯁꯥꯏꯗꯒꯤ ꯋꯥꯅ ꯄꯨꯡ 1 ꯃꯈꯥꯏ ꯍꯥꯏꯗꯤ ꯑꯗꯨꯝ ꯑꯩꯗꯤ ꯁꯨꯝ ꯆꯠꯈꯤꯕꯅꯤꯅ ꯈꯔ ꯐꯩꯌꯦꯕꯀꯣ ꯑꯗꯣ ꯂꯥꯏꯚ ꯌꯦꯡꯕꯒꯤ ꯁꯨꯝ ꯐꯝꯃꯒ ꯂꯩꯔꯀꯥꯟꯗ ꯃꯌꯥꯝꯗ ꯈꯨꯗꯣꯡ ꯆꯥꯗꯕ ꯃꯌꯥꯝ ꯌꯥꯎꯔꯝꯒꯗꯕꯗꯣ ꯑꯗꯨꯒꯤꯗꯃꯛ ꯈꯟꯖꯔꯀꯥꯟꯗ ꯑꯩꯒꯤ ꯃꯥꯏꯀꯩꯗꯒꯤꯁꯨ ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯗꯦ ꯑꯗꯨꯅ ꯑꯩꯁꯦ ꯂꯥꯏꯚꯁꯦ ꯌꯥꯔꯒꯗꯤ ꯑꯩꯅ ꯉꯔꯥꯡꯒꯤ ꯇ꯭ꯔꯥꯏꯜ ꯑꯣꯏꯅ ꯊꯥꯈꯤꯕ ꯂꯥꯏꯚꯇꯨꯗꯒꯤ ꯇꯦꯟꯁꯤꯟꯖꯅꯕ ꯍꯣꯠꯅꯖꯕꯅꯤ ꯑꯗꯨꯕꯨ ꯂꯥꯏꯕꯛ ꯊꯤꯕꯗꯒꯤ ꯉꯁꯤꯅ ꯑꯃꯨꯛ ꯈꯤꯇꯪ ꯍꯦꯟꯅ ꯁꯥꯡꯗꯣꯛꯈ꯭ꯔꯦ ꯃꯁꯤꯒꯤꯗꯃꯛ ꯋꯥꯔꯧꯕꯤꯗꯅꯕ ꯑꯩꯒꯤ ꯃꯥꯏꯀꯩꯗꯒꯤ ꯀꯣꯛꯅꯅ ꯍꯥꯏꯖꯔꯤ ꯁꯤꯒꯤ ꯄꯔꯦꯡꯁꯤꯁꯨ ꯑꯃꯨꯛ ꯂꯩꯔꯦ ꯉꯁꯤꯁꯦ ꯍꯦꯟꯅ ꯑꯃꯨꯛ ꯅꯨꯡꯉꯥꯏꯔꯤꯕꯅ ꯑꯃꯨꯛ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯅꯦ ꯑꯩꯈꯣꯏꯒꯤ ꯏꯃꯣꯏꯅꯨ ꯏꯔꯥꯠꯄ ꯈꯛꯇ ꯅꯠꯇꯅ ꯁꯤꯒꯤ ꯄꯔꯦꯡꯁꯤꯁꯨ ꯃꯤ ꯃꯌꯥꯝ ꯐꯝꯖꯤꯜꯂꯕꯅꯤꯅ ꯑꯩ ꯆꯪꯕꯗꯤ ꯌꯥꯝ ꯆꯪꯅꯤꯡꯕꯅꯦꯀꯣ ꯑꯗꯣ ꯑꯩ ꯍꯣꯔꯦꯟ ꯍꯜꯂꯛꯄꯗ ꯑꯣꯏꯔꯁꯨ ꯆꯪꯖꯔꯒꯦ ꯁꯤꯒꯤꯁꯤꯗꯤ ꯃꯣꯏ ꯃꯇꯥꯏꯁꯤ ꯈꯛꯇꯪ ꯇꯧꯏꯀꯣ ꯑꯉꯥꯡ ꯑꯅꯤꯁꯨ ꯗꯥꯟꯁ ꯇꯧꯔꯤ ꯑꯗꯨꯒ ꯀꯛꯆꯤꯡ ꯋꯥꯏꯔꯤꯗ ꯑꯩꯈꯣꯏꯒꯤ ꯏꯃꯣꯏꯅꯨ ꯄꯔꯦꯡ ꯍꯥꯏꯅ ꯑꯃ ꯂꯩꯌꯦꯕꯀꯣ ꯏꯃꯣꯏꯅꯨ ꯄꯔꯦꯡ ꯀꯛꯆꯤꯡ ꯋꯥꯏꯔꯨꯒꯤ ꯏꯃꯣꯏꯅු ꯄꯔꯦꯡꯁꯦ ꯑꯩ ꯑꯁꯤꯃꯈꯛꯇꯪ ꯁꯤꯒꯤꯗꯤ ꯉꯔꯥꯡ ꯑꯩꯅ ꯎꯠꯆꯔꯝꯕꯗꯨꯒ ꯍꯧꯖꯤꯛꯀꯤ ꯃꯣꯏꯒꯤ ꯁꯨꯃꯥꯏꯅ ꯏꯚꯦꯟ ꯇꯧꯒꯤ ꯃꯐꯝ ꯁꯦꯝꯃꯀꯥꯟꯗ ꯇꯧꯕꯗꯨꯒ ꯑꯗꯨ ꯈꯛꯇꯅꯤ ꯑꯗꯨꯒ ꯉꯔꯥꯡ ꯑꯃꯨꯛ ꯎꯠꯆꯈꯤꯗꯕ ꯁꯨꯡꯎꯠ ꯎꯠꯈꯤꯗꯕ ꯄꯔꯦꯡ ꯃꯐꯝ ꯈꯔ ꯍꯥꯏꯇꯥꯔꯦꯅꯦꯀꯣ ꯑꯗꯨꯃꯒ ꯍꯥꯏꯗꯤ ꯀꯛꯆꯤꯡ ꯋꯥꯏꯔꯤꯒꯤ ꯁꯥꯏꯠꯇ ꯃꯔꯨꯑꯣꯏꯅ ꯈꯨꯜꯂꯦꯟꯂꯣꯝꯗꯒꯤꯗꯤ ꯀꯛꯆꯤꯡ ꯋꯥꯏꯔꯤꯔꯣꯝ ꯊꯪꯕ ꯁꯥꯏꯠꯁꯤꯅ ꯍꯦꯟꯅ ꯏꯚꯦꯟ ꯇꯧ ꯏꯃꯣꯏꯅꯨ ꯏꯔꯥꯠꯄꯒꯤ ꯊꯧꯔꯝꯒꯤ ꯀꯝꯄꯤꯇꯤꯁꯟꯁꯤꯗ ꯍꯦꯟꯅ ꯁꯔꯨꯛ ꯌꯥꯕꯒꯤ ꯃꯃꯤ ꯑꯃꯗꯤ ꯇꯥꯔꯦ ꯃꯃꯤ ꯑꯃꯗꯤ ꯇꯥꯔꯦ ꯀꯅꯥꯒꯨꯝꯕ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯅ ꯁꯨꯃꯥꯏꯅ ꯃꯊꯪ ꯊꯥꯕꯤꯔꯣ sida paring ani lay di bako sida imoy no paring hai ba maga sida ni lay oke si paring sida mo ai si paring si chap chap ma ming di khang de wa do ai swai da paring ani le paring ani si maga tam ko chara ke adu gai live si swai da kha ma dum asigi live si imoy no paring si moi paring da ai chang ka na am da sida ma'am se live yimba lakpire thakatari thank you ko sigi paring sima ko sigi paring jai chap chap di khangjat re du lairai kinda ba paring amda hangom da angbiro aw ko jang hango sigi paring sima ka Nigarga adagi sorry ngapi ni bye bye ga kanoga pun basida hena mo kano to noi si paring jagare mo me o khongnang khong pareng asang lai rai kinda ba pareng soi gi ni ko si ki sina hairam bane to si khongnang ama na lai ina khang pa khongnang ama horam me ko si da ona si ki si kakjing wai di khongnang thongan lai kai khongnang pareng haram me ba khongnang khong pareng haram ne to si pareng si jam phana sama me ngarang ai uram de ko si se adu ngasi de ai adu matiang khatang ayam sang da bida hui yam jo khongjile hui di khongbira kana hui je na kam ki ba jiba sing manung da mane si pareng si se me adu ga ha khongnang pareng hai khongnang pareng tu sing ma horen bye bye so dum lakiro bye bye so dum jaw ba ya ne si bye bye gi mai phajana tha ga le re ai si loisin na ba la si loisin ba gi mayam so dum lakna bi ko ai si naw mayam koi naw sing re marup sing yam sing mayam so lakna ri rồi tay mà sinh mèn tôi lặng này đi tôi ai lại thì tôi xin nó bắt tàu ra cái lại thì tôi xin gì ngay đó à rồi bây giờ xin cái thằng xin là các chính ngoài đi imoy no pareng có isay ok ai nào na sandi na các chính ngoài đi cái năng sạch lấy ra kinh đó pareng đó khonang khong pareng hay năng sạch cao rồi này có mèo vào video thế khonang khong pareng thì chân mèo so hậu gì kia xin na ai gì
sina kakching wairi imoinu lerak haibane pareng nate wa kapi gani imoinu lerak ta mayam tu ingbiri Saya memang tak boleh sari ko. Tak boleh minat eh. Man tak boleh sabi ko tu. Tak boleh. Ina lain yang juga nak berapa pun nak mana minat eh. Saya memang saya ada. Bila lagu tu kesukaan. Okay. Ai tu tan tu ni mo buat kena bawa ai di saya kisah mana music orang macam paham sampai saya dah mau tu mana pani lah. Tak boleh sana bawa kalau tidak tahu ai tak boleh sana orang ke orang biar deh. Sina kacing wairi ke imoinu le kai ni bukan. Imoinu le si mati yang kadang yang mina lagi ya. Roy lah tu sundar lagi ya di lah tu pun kamu makai hian kira tu. Si pereng cuma sesuatu semi kau mau iso. Mana light sih nak kena makan budi thale tu bu. Makan juga no thale saya solution jangan mana lagi sih saya cuma tim katang. Tapi sih tahu juga. Solution jaga. Alam baik itu lino macam sulah kiri. Alam baik itu lino macam sulah ya. Mau isu yang competition lagi begini na mau je akun tu. Kanana ahan ba akun ba itu yang mesti pura apa lagi begini na. Mau itu kan tahu ni. Ai di jago yang tani ai jago isi ai di jago ida kita ngau menumpang ni. Fotografi. Ai lai tu lu sini mana tahu mana jaga ko. Ai lai tu lu sini tapi ada apa tani hati. Ayam boleh ba. Mayam kerang mai saya sakning ba. Jadi nak usung lega di kalau kegi saya tharakan, saya takut gulung dapat tu ini. Yang takut saning bayar, sedang laki lo, saya saning bayar, so laki lo. Sina kacing wairi, imoy nulai nak hari ni ko, mai paring aja nulai nak hari ko. Jadi ni ame ko tu moi jadi berlai ni. Ai live tu am tu nulis sendiri lagi aja, mama ni ai live tu. Ngarang daging asin na mo hen sa trek at ding ngarang ini isi paling ini pun pangam jauh kre kita mengakti kan ya tu ai ngatang sumayam kita demen da sumayam mayam tu sab ni ado ai live sila sinjana ba thorang tok jare live yang dikiba juga live tu mayam yang bi bajali na aku mana dalam saya tahu bila mo Kanano? Sudah aku tahu mau gimana sana pan tu lebih hai. Aku tahu gimana sana pan macam tentang light tu tentang jauh view na hai tu ngatang jalan dia. Nang nak minggai kau no? Nah aku memang baru video tu kau ilu film dah sudah microphone ni ngatang season aja ke kau. Tapi sebenarnya Nang namin kayo ko no? Pas kata mi no? Karin ko dami. Okay. Nang namin masiki dili si. Dili gato si. Kasi ato naman naman kanungay ba? Oo. Ito rin dili. Tagat tadi ay tao gi ano pa din na margin live ka. Like atong ni. Like atong ni mesili na umahan sila rampai tinggal di wadasi now si jam masih umahan sila ya. Mamang sa isa pangko kiba
ꯀꯝꯄꯤꯇꯤꯁꯟꯗꯒꯤꯗꯤ ꯍꯟꯗꯛ ꯆꯍꯤꯗ ꯄꯥꯡꯊꯣꯛꯄꯁꯤꯅ ꯍꯦꯟꯅ ꯃꯄꯨꯡ ꯐꯥꯕ ꯃꯁꯤꯡ ꯑꯣꯏ ꯍꯥꯏꯕꯒꯤ ꯑꯁꯥ ꯂꯩ ꯃꯌꯥꯝꯗ ꯂꯥꯏꯚ ꯇꯧꯖꯈꯤꯕꯅꯤ ꯑꯗꯨꯕꯨ ꯍꯟꯗꯛꯅ ꯃꯃꯥꯡꯗ ꯄꯥꯡꯊꯣꯛꯈꯤꯕ ꯂꯥꯏꯚꯇꯨꯗꯒꯤ ꯍꯦꯟꯅ ꯃꯄꯨꯡ ꯐꯥꯅ ꯄꯥꯡꯊꯣꯛꯄ ꯑꯗꯨꯒꯤ ꯃꯊꯛꯇ ꯏꯅꯥꯠ ꯂꯥꯏꯅꯤꯡ ꯍꯦꯟꯅ ꯌꯣꯛꯈꯠꯅꯕ 26 ꯌꯨꯅꯤꯠ ꯑꯔꯥꯝꯕꯥꯏ ꯇꯦꯡꯒꯣꯜ ꯀꯛꯆꯤꯡ ꯌꯨꯅꯤꯠꯅ ꯄꯥꯡꯊꯣꯛꯄ ꯑꯗꯨꯒꯨꯝꯕ ꯏꯅꯥꯠ ꯂꯥꯏꯅꯤꯡ ꯌꯣꯛꯈꯠꯄ ꯍꯥꯏꯕꯁꯤ ꯑꯩꯈꯣꯏ ꯈꯨꯗꯤꯡꯃꯛꯀꯤ ꯃꯩꯇꯩ ꯃꯤꯇꯩ ꯑꯣꯏꯕ ꯑꯩꯈꯣꯏ ꯈꯨꯗꯤꯡꯃꯛꯀꯤ ꯌꯥꯝꯅ ꯑꯆꯧꯕ ꯊꯧꯗꯥꯡ ꯂꯩ ꯍꯥꯏꯕꯁꯤ ꯑꯩꯒꯤ ꯋꯥꯈꯜꯗ ꯐꯥꯎꯖꯩ ꯑꯔꯥꯝꯕꯥꯏ ꯇꯦꯡꯒꯣꯜꯅ ꯁꯨꯃꯥꯏꯅ ꯁꯤꯟꯕꯤꯔꯛꯇꯅ ꯄꯩꯁꯥꯒꯤ ꯈꯛ ꯅꯠꯇꯕ ꯇꯪꯗꯝꯅꯕ ꯈꯛ ꯅꯠꯇꯕ ꯑꯩꯈꯣꯏ ꯏꯅꯥꯠ ꯂꯥꯏꯅꯤꯡꯁꯤ ꯑꯩꯈꯣꯏꯅ ꯌꯣꯛꯈꯠꯇ꯭ꯔꯒꯗꯤ ꯑꯇꯣꯞꯄ ꯃꯤꯌꯥꯟ ꯀꯅꯥ ꯑꯃꯠꯇꯅ ꯂꯥꯛꯑꯒ ꯏꯅꯥꯠ ꯂꯥꯏꯅꯤꯡꯁꯤ ꯌꯣꯛꯈꯠꯄ ꯍꯥꯏꯕꯁꯤ ꯀꯔꯤ ꯑꯣꯏ ꯑꯩꯒꯤ ꯏꯅꯥꯠ ꯂꯥꯏꯅꯤꯡ ꯌꯣꯛꯈꯠꯄ ꯍꯥꯏꯕꯁꯤ ꯑꯩꯒꯤ ꯏꯊꯧꯗꯥꯡꯅꯤ ꯍꯥꯏꯕ ꯋꯥꯐꯝꯁꯤ ꯊꯝꯖꯔꯀꯥꯟꯗ ꯉꯁꯤꯒꯤ ꯂꯥꯏꯚꯇ ꯁꯤꯌꯥꯔ ꯇꯧꯕꯤꯈꯤꯕ ꯂꯥꯏꯚ ꯌꯦꯡꯕꯤꯈꯤꯕ ꯀꯃꯦꯟ ꯄꯤꯕꯤꯔꯛꯈꯤꯕ ꯏꯆꯤꯜ ꯏꯅꯥꯎ ꯈꯨꯗꯤꯡꯃꯛꯄꯨ ꯑꯩꯒꯤ ꯃꯥꯏꯀꯩꯗꯒꯤ ꯊꯥꯒꯠꯄ ꯐꯣꯡꯗꯣꯛꯆꯔꯤ ꯏꯆꯤꯜ ꯏꯅꯥꯎ ꯀꯅꯥꯒꯨꯝꯕ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡ ꯑꯩꯒꯤ ꯂꯥꯏꯚꯁꯤ ꯂꯣꯏꯔꯀꯥꯟꯗ ꯂꯥꯏꯚ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯑꯩꯒꯤ ꯚꯤꯗꯤꯑꯣꯁꯤ ꯌꯦꯡꯕꯤꯔꯒꯗꯤ ꯑꯩꯈꯣꯏ ꯈꯨꯗꯤꯡꯃꯛꯅ ꯑꯩꯈꯣꯏ ꯏꯅꯥꯠ ꯂꯥꯏꯅꯤꯡ ꯌꯣꯛꯈꯠꯅꯕꯒꯤꯗꯃꯛ ꯍꯣꯠꯅꯔꯤꯕ ꯊꯧꯗꯥꯡ ꯑꯔꯥꯝꯕꯥꯏ ꯇꯦꯡꯒꯣꯜ 26 ꯌꯨꯅꯤꯠ ꯀꯛꯆꯤꯡꯅ ꯄꯥꯡꯊꯣꯛꯏꯕ ꯑꯁꯤꯒꯨꯝꯕ ꯊꯧꯔꯝꯁꯦ ꯃꯄꯨꯡ ꯐꯥꯅ ꯃꯊꯪ ꯆꯍꯤꯗ ꯍꯦꯟꯅ ꯃꯥꯏ ꯄꯥꯛꯄ ꯏꯅꯥꯠ ꯂꯥꯏꯅꯤꯡꯗ ꯍꯟꯖꯤꯜꯂꯛꯄ ꯉꯝꯕ ꯑꯗꯨꯒꯨꯝꯕ ꯏꯔꯩꯆꯥ ꯃꯩꯇꯩ ꯑꯃꯃꯝ ꯑꯣꯏꯃꯤꯟꯅꯁꯤ ꯍꯥꯏꯕ ꯋꯥꯈꯜꯂꯣꯟꯁꯤ ꯊꯝꯖꯔꯀꯥꯟꯗ ꯃꯁꯤꯒꯤ ꯑꯩꯒꯤ ꯁꯤꯌꯥꯔ ꯇꯧꯕꯤꯈꯤꯕ ꯑꯩꯒꯤꯗꯃꯛ ꯁꯞꯄꯣꯔꯠ ꯇꯧꯕꯤꯈꯤꯕ ꯈꯨꯗꯤꯡꯃꯛ ꯑꯔꯣꯏꯕ ꯑꯣꯏꯅ ꯊꯥꯒꯠꯆꯔꯤ ꯄꯨꯝꯅꯃꯛꯄꯨ ꯊꯣꯛꯅ ꯈꯨꯔꯨꯝꯖꯔꯒ ꯑꯩꯒꯤ ꯂꯥꯏꯐꯁꯤ ꯃꯇꯥꯡꯁꯤꯗ ꯇꯦꯟꯁꯤꯟꯖꯔꯤ